뽕링기 와롤 토롬 타비리브 싱구 제임 세굴 점나 타라 목조 볼로이나니 공원아 크롭전 ngasi 뽕링기 와롤 토롬 세기 다막 시즌 azariba number 9077722001 한국 저버글 로이나나 ngasi nungtigi phongliba pause singi headlines khara tentana pijari mioi kayana curfew thugaiba amadi lengana pibe SOP singak tabagi mami chauna taba hori hairi loinana Ferjol district natana atai district singda athing ba thugai ba sing numit khudingi fa ba su leptri lengakna low metrium gi fanghan biu haiba moratorium gi project fanghan biu haiba wa from pondrokli loinana passenger manga positive oiram me hari airport anungti gi thonglakiba mioi singi marakta mioi manga positive oiram kibani hari loinana COVID patient sing lying bada CM gi ICT card asigi kana ba fanglagani haiba wafam phongdoroki positive oibagi masing hengalak tu mioi satret ko humbutre thengna khre loina na mioi tara gamari ngarang lekhidre drug users sing asidagi test tawraga lying ba hawragani haiba wafam ama phongdokli loina na lengana job card holder sing thadurkulo pak crore chamaga humpu Lowroi haiba wafam phongdar kumza asigi March 15 Government of India mari leinaba Ministry da pirakiba Mahatma Gandhi National Rural Employment Guarantee Act narega haina khanaba asigi lupa crore chanipan ga marfu manga gi senpham adunga si fawda Manipur gi Panchayati Raj Institute singda amadi state asigi job card holder singde yohundre wafam masina leibak Imphal West ki oriba district ki adaks amasung upa adaksana punna khojek piruduna Cherol amakak thoi Cherol aduda hai madudi April kun gamari da pangthokiba National Panchayat Day ga numita Panchayat Parishad ki President amasung Secretary yauna ad hoc committee gi mihut kharaga haktheng na madugi mari leinaba Minister Thonga Biswajit ka yanakiba matungina Government of India gi Ministry na thadurpa senpham sing adu April kun 2021 fawda chade yankai thadukani hairamba doinana lemoriba Sada yang kai sarung na chaliba thasigi kun phawda loina thadorokani haina yana khiba leikhi adubu hariba senpham sing asi thadokpagi thadorolagani haiba yana kraba wafam sing adunga si phawba thabak to onthorok tabana wafam sing asi lakhibani hari second wave na piri ba chaitheng asida laingakna yengbiraga covid laina laisat pu Lying baga mari leinaba COVID testing loinana RT-PCR gi treatment loinana treatment cost medical stars masigi lying man se laptop tun ataba mamanda lying biu haina MSF na phongdoro kre Bosem gi class 10 gi examination thagada ba mahiroi sing gi career manghan bigano haiba mahiroi sing na phongdoro ko wafam jaw CM gi haksel gi tengbang sel COVID-19 da season na ba yare haiba sanale pakki maroi ba pau Record oina satret ko humbuga taret positive oikre mioi tara marina laikhidre haiba pau ngasi chamanana mamangi khoyala pau da pizza kiba pau dugumna sonale pak ta su headlines manari loinana Dr. Suresh laikhidre amana India da black fungus na sen kiba missing asi lising taret hen kre haiba wafam yamna mi painingai oiba wafam ama phongli Nupina ngang unarama matungda matam ama hekta da vaccine kapa yaragani haiba wafam su ngasigi sanare paki pause da phongli loinana class 12 ke exam pangthok da bagi warep loba kari mata leitri haiba yamna maru iba paw masu yauri Delhi ke lockdown me ke kontra ma thoi paw sangdokre Cyclone Yas Rixi amno wangbo mapam singdagi mi matam chana hongdok na ba PM na officer singda khangan kre Ngasigi nuktigi phongli ba maroi ba pauxing khara pijar matung da hauzik Lemori ba matam asida miyamgi pongningi warol phongdok pinana ba aikhoigi number hangdok chare Number sida call to biduna adom na adom ge pongning ge warol phongdokpio toina call phongma singna lepiraga
खर तोइना कॉल फंगबसिंगना लेपिरगा फंगौदबसिंगदा खुदोंचाबा सिपिबियु लोइनाना अखोइगी नंबर हांगदोकचरे मसी खक्ता नतना फोन कॉल फंगदबसिंगना जूम मीटिंग की खुदोंचाबा लौबिबि यागनी सो जूम मीटिंग की लिंक असे अखोइ ngasiगी YouTube की कमेंट की मखादा पिजरे हारिबस्तुगी लिंक से लौबिरगा अदोमना चंगबियु लोइनाना जूम मीटिंग सीजन बिदुना थरोमसी सरुगा बिबि यागनी हेलो हेलो मिंगले फोंगा हाबिसी सर आई फोन तौजैसे वाइथौदगी नाउबी कौ वाइथौदगी नाउबी करी हाबिनिंगी सर ngasi de ani na chubu phang mani am nungai kasu kai ba leite habiyo dongi wafong kari habiningba ham de sabam ta thagat ge na phone tawjapni sir thagachari thagat pi basi hoi habiyo kari habining mono maroina pongning gi waro habiyo ngang sir ko gi hemanta kumar ni ngombu unagi patu si am nungai adu ki su thagat ge tawjaba hoi habiyo adu ga sir ko gi diamond da mateng pangbi pasing amadi ko ilai talaya sing da mateng pangbi ko haina teng bang ni to sing busu haina ngani tena thagat cheri jam no ai je habiyo si mitang haije ge na tawja phung se okay jam no ai jare habibo ko jam no ai je mayam no mateng pangbi ba hojik si maroina oxygen ge haitare oxygen ge se ai episode ama so semjage akhoi gi inspector tayai gi sani suba episode si maming se oxygen kaweba ado si mayam so in tabiu madumak akhoi gi oxygen gi mayok na khiba imung ama da thokpa thodok ama gumna haitare taseng har kan da thok khiba thodom ni adu imung du gi kano do aina wari oina haitare mayam da puning chingchin jabo oina taseng na dugum ba farok pa madugi tangkak wari aseng bu taru bagi ai gi thamoi da haitare ko as kamai to jano sibo aingon da ga tawradi ga na khan ba wa pham ama aina lakjeiba aduna adom da su tawningai thokningai maram leramgani aduga ikhoidi miyam gi awana tampham ni thoromsi after thoromsi loiram matungda oxygen gi mayok na ba family mana aingon da thawai nungai tan wari sajaba lei aduga layeng badu khudong chada ba dagi thawa sabi da ba khudong chada ba mayam thengnei dana yang waro rom ba su yawi ama da ma da koina yang waro ro no tu matang du di sumai na tawuni haraga koina cham na tamgi ba su dum lei pungning phatha ba haitare maroina pungning phatha der de khoisi khoirong khoisang no ba dorogan da sauradi khoisi phatta ba su ek tangang thui dana ko adigi aran ba se kya su dum toruk pe khongthang kya toruk pe ba pungning phatha raga hauji ekoi puna makining ba thungan ba lengak na kana su kedo kem tanga moy adu khoi kedo ba tai ekoi si lanthing na ba tai lanso lanthing nari adu kari to gada ge bai khoi oxygen gi problem la de kari to gani kana da oxygen hai gani oxygen ma to kram season oxygen khudi mak si hekta season na ba yabra adu masina hekta season na hakchang da gai ji pangpha da phaba hojik amuk lai sin black fungus lai sin ba oxygen season of oxygen phatta na ba sin ba khotpa ma la de hai tare tension jage aduga yam nungai jai manipur da leiri ba miyam punamak ai gi lupa chama do adom gi lupa chama do adom gi lupa yang khai do adom na mi gi awaba do se yang khai jim pairo nang cylinder leiba de piu hairo di phagi da gi bi yaba adubu adom gumba mi je yang khai dang leira di yang khai di dum paisa yami dana cylinder am lei ko na doine aduna ai khoi leiri me ham se diamond radio tabiri me ham sina saruk ya birak tana ngasi di mateng pibirak padang arang phau da 50000 course si cross to greba ai hojiki details kaya leira bano haibado ai tension ba bok sangdri kaino ai kan da account je pibiro haiba account je piba ade amuk maming amuk thabiro mo haiba ming jo mu thabirak taba ming tharak tam ni na kedo gebu akhoi je I ba je kano to ngam da na hai tare adu ngasi gi jo khara dum lauk thok chage horen ai lauk thok chage aduga adom na lupa chama dong ora june lupa yang khai dong ora so dum pang biyo ba ngam dre na kaim kai de sigi thorom je na tra inspector tai thorom da ho bodi loibo amtang yeng biramo ba YouTube ta changaga adom na ador de adom na dum paisa lupa am thor su pang abani ado khoi de laksari paisa kharje ge tor gane madu mateng pang na ba hona je adu tension jage mateng pang biru ma manipur da leibiri miam hai tare paisa pai da ba mapan da leiru sing mateng am pangi so tension jaraga anda mathangi collar ma da khudong jaba bijage ai ma hingam bagi ai ma leiram bagi hai tare aina mi moina po om bagi aina mi ngi mateng pangam da ge dor doino yam bai ham da ko sak sa tumom tor jo mi gi mateng pang biyo adain haijaga do dia thom mi gi mateng pang ba horoba sorna so do mateng soidana pang bane sema thajabiyo
ꯑꯩꯁꯨ ꯉꯥꯏꯔꯦ ꯑꯗꯨꯝ ꯇꯧꯔꯤꯗꯅꯀꯣ ꯍꯧꯖꯤꯛ ꯑꯗꯨꯝ ꯑꯗꯨ ꯇꯧꯕ ꯈꯣꯠꯄ ꯑꯗꯥ ꯇꯧꯕꯅ ꯇꯧꯋꯦꯕ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯩ ꯑꯗꯨꯒꯤ ꯌꯥꯝ ꯇꯧꯔꯦ ꯈꯣꯠꯂꯦ ꯍꯥꯏꯕ ꯈꯪꯍꯟꯕꯗꯨ ꯅꯠꯇꯦꯕ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯅꯕ ꯑꯩꯒ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯕ ꯑꯗꯨꯒ ꯃꯆꯥꯗꯧꯅ ꯃꯅꯥꯎꯗꯧꯅ ꯃꯌꯥꯝꯕꯗꯧꯅ ꯃꯕꯨꯡꯗꯧꯅ ꯈꯟꯕꯤꯕꯁꯤꯡꯗꯣ ꯊꯣꯔꯛꯅꯕꯅꯦꯕ ꯑꯩꯅ ꯇꯧꯖꯩꯁꯦ ꯑꯩ ꯌꯨꯝ ꯁꯥꯒꯦ ꯍꯥꯏꯕ ꯅꯠꯇꯦꯕ ꯑꯗꯨꯝ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯁꯦ ꯍꯥꯏꯕꯅꯦꯕ ꯃꯤ ꯈꯠꯅꯕ ꯍꯧꯖꯤ ꯃꯤ ꯐꯨꯅꯁꯦ ꯍꯥꯏꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯐꯨꯅꯒꯨꯝꯁꯤ ꯅꯨꯡꯁꯤꯅꯁꯤ ꯈꯔ ꯉꯥꯛꯊꯣꯛꯅꯁꯤ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯁꯥꯔ ꯑꯩ ꯊꯤꯌꯥꯝꯗꯒꯤ ꯂꯥꯛꯅꯤꯡꯉꯦ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯁꯥꯔ ꯀꯩꯒꯨꯝꯕ ꯋꯥꯐꯝ ꯈꯤꯇ ꯐꯣꯡꯗꯣꯛꯆꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯆꯦꯡ ꯀꯩꯅꯣꯒꯤ ꯆꯦꯡ ꯂꯥꯛꯄꯗꯣ ꯑꯗꯣ ꯆꯦꯡꯒꯤ ꯑꯃꯨꯛ ꯇꯧꯗꯧꯔꯕ ꯌꯨꯝꯊꯣꯡ ꯑꯃꯃꯝꯗ ꯆꯦꯡ ꯁꯔ ꯃꯉꯥꯗ ꯄꯤꯌꯦꯕꯀꯣ ꯑꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯨꯔꯒꯁꯨ ꯃꯣꯏꯅ ꯍꯥꯏꯁꯦ ꯕꯣꯇꯔ ꯃꯁꯤꯡꯗ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯂꯥꯛꯄꯁꯨ ꯌꯥꯏ ꯈꯣꯠꯂꯦ ꯀꯥꯏꯅ ꯍꯥꯏꯕꯕꯨꯗꯤ ꯑꯗꯣ ꯈꯖꯤꯛꯇꯪ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯤꯠꯌꯦꯡ ꯈꯤꯇꯪ ꯆꯪꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯀꯣꯔꯣꯅꯥꯒꯤꯁꯨ ꯌꯥꯝꯅ ꯋꯥꯔꯤꯉꯩ ꯃꯇꯝꯁꯤꯗ ꯀꯔꯤ ꯀꯦꯟꯗ꯭ꯔꯁꯤ ꯀꯔꯤꯅꯣ ꯇꯥꯗꯦꯕ ꯀꯔꯤ ꯀꯦꯟꯗ꯭ꯔ ꯑꯣꯏꯕꯤꯔꯕꯅꯣ ꯀꯦꯟꯗ꯭ꯔ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯒꯤꯅꯦ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯒꯤ ꯑꯗꯣ ꯀꯩꯔꯥꯎꯒꯤ ꯑꯇꯩꯁꯤꯗꯁꯨ ꯂꯣꯏꯅꯃꯛ ꯃꯌꯥꯝ ꯂꯩꯕꯤꯔꯤꯕ ꯋꯥꯔꯗ ꯑꯇꯩꯗꯁꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯌꯦꯟꯕ꯭ꯔꯣ ꯀꯔꯤꯕ ꯁꯥꯔ ꯋꯥꯔꯗ ꯑꯇꯩꯗꯁꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯌꯦꯟꯕꯤꯕ꯭ꯔꯣ ꯂꯣꯏ ꯌꯦꯜꯂꯦ ꯁꯥꯔ ꯑꯗꯨꯃꯥꯏꯅ ꯍꯣꯏ ꯁꯨꯃꯥꯏꯅ ꯂꯣꯏ ꯍꯥꯏꯕꯗꯤ ꯌꯦꯜꯂꯦ ꯊꯥ ꯑꯅꯤꯒꯤ ꯐ꯭ꯔꯤ ꯊꯥ ꯑꯅꯤꯒꯤꯗꯨ ꯃꯉꯥꯈꯛ ꯌꯦꯜꯂꯦꯕ ꯇꯔꯦꯠ ꯌꯨꯝꯊꯣꯡꯒꯤ ꯇꯔꯦꯠ ꯑꯣꯏꯅ ꯌꯦꯟꯕ ꯇꯔꯦꯠ ꯑꯣꯏꯅ ꯌꯦꯜꯂꯦꯕꯀꯣ ꯆꯦꯡꯒꯤꯁꯤ ꯋꯥꯊꯣꯛ ꯂꯣꯏ ꯑꯣꯏꯔꯤ ꯍꯧꯖꯤꯛꯁꯦ ꯂꯝ ꯈꯨꯗꯤꯡꯃꯛ ꯑꯌꯥꯝꯕ ꯋꯥꯊꯣꯛ ꯑꯣꯏꯔꯤ ꯑꯗꯨꯒ ꯋꯥꯊꯣꯛ ꯑꯣꯏꯗꯕ ꯂꯝꯁꯨ ꯂꯩꯀꯣ ꯑꯇꯩ ꯀꯦꯟꯗ꯭ꯔ ꯈꯔꯁꯨ ꯋꯥꯊꯣꯛ ꯑꯣꯏꯗꯕ ꯂꯩ ꯉꯔꯥꯡꯗꯤ ꯁꯒꯣꯜꯕꯟꯁꯤ ꯑꯩꯈꯣꯏ ꯋꯥꯊꯣꯛ ꯑꯣꯏꯗꯦꯅ ꯑꯗꯨꯝ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯑꯥꯐꯇꯔ ꯁꯒꯣꯜꯕꯟ ꯑꯩꯈꯣꯏ ꯋꯥꯊꯣꯛ ꯑꯣꯏꯌꯦꯅ ꯀꯣꯟꯅ ꯍꯥꯏꯔꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯨꯕꯨ ꯈꯔꯅ ꯑꯃꯨꯛ ꯑꯣꯏꯗꯦ ꯍꯥꯏ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯎꯔꯨꯕꯗꯤ ꯅꯠꯇꯦ ꯃꯌꯥꯝꯅ ꯇꯝꯖꯔꯛꯄ ꯄꯥꯎꯗꯨꯅꯤ ꯑꯗꯨꯒ ꯆꯦꯡꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯕ ꯄꯨꯝꯅꯃꯛ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤ ꯃꯔꯨꯑꯣꯏꯅ ꯑꯦꯖꯦꯟꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯑꯗꯨꯝ ꯁꯥꯎꯕꯖꯥꯠꯅꯤ ꯑꯩꯈꯣꯏꯗꯒꯤ ꯗꯥꯏꯃꯟꯗꯩ ꯂꯧꯔꯨꯔꯣꯕꯣ ꯍꯥꯏꯕ ꯌꯥꯎꯔꯤꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯖꯩꯗꯤ ꯑꯩꯈꯣꯏꯗꯤ ꯆꯦꯡ ꯑꯦꯖꯦꯟꯗꯣ ꯑꯩꯈꯣꯏ ꯌꯦꯛꯅꯕ ꯂꯩꯇꯦ MLA-ꯗꯨꯒꯁꯨ ꯑꯩꯈꯣꯏ ꯌꯦꯛꯅꯕ ꯂꯩꯇꯦ ꯑꯗꯨꯒ ꯂꯝꯕꯥ ꯄꯥꯕꯁꯨ ꯄꯥꯖꯗꯦ ꯑꯗꯨꯒ ꯃꯨꯛꯅꯕꯁꯨ ꯃꯨꯛꯅꯖꯗꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕ ꯋꯥꯐꯝ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯅꯣꯏ ꯌꯦꯟꯕ ꯌꯦꯟꯗꯕꯗꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯦꯕ ꯑꯩꯈꯣꯏꯅ ꯄ꯭ꯔꯖꯥꯗ ꯇꯥꯛꯆꯔꯤꯗꯤ ꯆꯦꯡꯁꯦ ꯑꯩꯈꯣꯏ ꯃꯉꯥ ꯐꯪꯒꯗꯕꯅꯦꯕ ꯀꯔꯤꯗ ꯅꯥꯞꯁꯥꯗ ꯐꯪꯗꯧꯅꯦꯕ ꯑꯗꯨꯁꯨ ꯚꯣꯇꯔ ꯀꯥꯔꯗꯇꯣ ꯑꯗꯨꯗ ꯄꯤꯕ ꯌꯥꯗꯦꯕ ꯀꯩꯅꯣꯗ ꯌꯥꯎꯕꯗꯣ ꯑꯣꯏꯒꯗꯧꯅꯦꯕ ꯄ꯭ꯔꯖꯥꯁꯤ ꯄꯪꯉꯦ ꯍꯥꯏꯗꯅ ꯀꯥꯡꯕꯨ ꯑꯃꯅ ꯅꯣꯏ ꯑꯙꯥꯔ ꯂꯤꯡ ꯇꯧꯗꯕꯩꯅꯤ ꯑꯩꯈꯣꯏꯅ ꯍꯟꯗꯛ ꯑꯙꯥꯔ ꯄꯨꯔꯛꯑꯣ ꯍꯥꯏꯗ꯭ꯔꯥ ꯅꯣꯏ ꯂꯤꯡ ꯇꯧꯍꯧꯗꯕꯅꯤ ꯇꯣꯛꯑꯦꯒ ꯍꯥꯏꯕꯁꯨ ꯌꯥꯎꯕꯤꯌꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯕꯒꯤ ꯃꯍꯨꯠꯇ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯦ ꯐꯖꯅ ꯆꯦꯡ ꯆꯥꯛꯇꯨ ꯂꯧꯔꯒ ꯐꯖꯅ ꯑꯗꯨꯝ ꯌꯦꯟꯕꯤꯔꯀꯥꯟꯗ ꯃꯥꯕꯨꯁꯨ ꯅꯠꯇ꯭ꯔ ꯃꯔꯤ ꯂꯩꯅꯕꯁꯤꯡꯁꯨ ꯃꯈꯣꯏꯁꯨ ꯍꯌꯦꯡ ꯅꯨꯡꯁꯤꯕꯤꯒꯅꯦꯅ ꯈꯜꯂꯤ ꯑꯗꯨꯒ ꯑꯗꯨꯝ ꯚꯣꯠꯇꯁꯨ ꯑꯗꯨꯝ ꯐꯖꯗꯧ ꯃꯥꯜꯂꯦꯕꯀꯣ ꯍꯧꯖꯤꯛꯇ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯁꯤꯅꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯑꯣꯡꯁꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯀꯥꯡꯕꯨ ꯑꯃꯅ ꯑꯃꯨꯛ ꯍꯥꯏ ꯆꯦꯡꯒꯤ ꯁꯨꯃꯥꯏꯅ ꯌꯥꯝ ꯋꯥꯀꯠꯂꯛꯏꯕ ꯃꯤꯁꯤꯡꯁꯦ MLA-ꯗꯨꯗ ꯚꯣꯠ ꯄꯤꯗꯕ ꯃꯤ ꯉꯥꯛꯇꯅꯤ ꯀꯥꯏꯅ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯌꯥꯎꯅꯩꯌꯦꯕꯀꯣ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯗꯕ꯭ꯔꯥ ꯑꯩ ꯈꯪꯗꯦꯀꯣ ꯃꯌꯥꯝꯅ ꯖꯁꯇꯤꯐꯥꯏ ꯇꯧꯕꯤꯌꯨ ꯑꯗꯨꯝ ꯖꯨꯔꯤ ꯑꯣꯏꯕꯤꯌꯨ ꯑꯆꯨꯝꯕ ꯑꯔꯥꯟꯕꯗꯤ ꯑꯩꯗꯤ ꯀꯩꯁꯨ ꯍꯥꯏꯖꯔꯣꯏꯒꯦ ꯑꯗꯨꯒ ꯆꯦꯡꯒꯤ ꯋꯥꯐꯝꯁꯤꯗꯤ ꯋꯥꯊꯣꯛ ꯌꯥꯝ ꯑꯣꯏꯔꯦ ꯍꯧꯖꯤꯛꯁꯦ ꯂꯝ ꯈꯔꯗꯗꯤ ꯆꯦꯡ ꯂꯧꯅꯗꯕ ꯌꯥꯎꯔꯦ ꯈꯕꯔꯗꯁꯨ ꯄꯥꯡ ꯉꯝꯗ꯭ꯔꯦꯀꯣ ꯗꯥꯏꯃꯟꯗꯁꯨ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯃꯌꯥꯝꯁꯦ ꯆꯦꯡꯒꯤ ꯋꯥ ꯍꯥꯏꯗꯨ ꯅꯥꯀꯣꯡ ꯏ ꯇꯥꯔꯦ ꯑꯗꯨ ꯇꯧꯔꯦ ꯑꯗꯨ ꯀꯔꯤ ꯆꯤꯊꯕ ꯂꯩꯔꯤ ꯍꯥꯏꯕꯤꯅꯤꯡꯕꯒ ꯂꯦꯝꯍꯧꯕꯒ ꯌꯥꯎꯕ ꯂꯩꯕꯤꯔꯤꯕ꯭ꯔꯥ ꯁꯤ ꯋꯥꯐꯝꯁꯤꯅ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯥꯒꯠꯆꯔꯤ ꯀꯩꯔꯥꯎꯒꯤꯗꯁꯨ ꯆꯦꯡꯁꯤ ꯀꯤꯂꯣ 7 ꯁꯨꯃꯥꯏꯅ ꯇꯧꯋꯦꯅ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯆꯦꯡꯒꯤ ꯇꯣꯄꯤꯛꯁꯤꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯏꯟꯇꯔꯦꯁ ꯀꯩꯁꯨ ꯂꯩꯇꯦ ꯁꯤꯗꯩꯗ ꯇꯧꯕꯗꯤ ꯑꯩꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯑꯩꯒꯤ ꯂꯝꯗꯝꯗꯨꯗ ꯂꯩꯔꯤꯕ ꯃꯤꯅ ꯃꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯍꯛꯇꯨꯒꯤꯗꯃꯛꯇ ꯃꯥꯅ ꯈꯣꯜꯂꯥꯎ ꯂꯥꯎꯖꯔꯛꯄ ꯃꯇꯝꯗ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯅꯨꯡꯉꯥꯏꯇꯕ ꯇꯧꯕꯤꯒꯅꯨ ꯈꯔꯗꯤ ꯂꯥꯛꯀꯅꯤ ꯑꯗꯣ ꯇꯁꯦꯡꯅꯗꯤ ꯑꯩꯈꯣꯏꯅ ꯁꯤ ꯃꯇꯥꯡꯗꯁꯨ ꯌꯥꯝ ꯐꯣꯡꯗꯣꯛꯄꯁꯤ ꯅꯨꯡꯉꯥꯏꯖꯗ꯭ꯔꯕ ꯑꯗꯣ ꯀꯟꯁꯔꯟ ꯃꯔꯤ ꯂꯩꯅꯕ ꯂꯩꯔꯤꯗꯅꯀꯣ ꯑꯩꯈꯣꯏꯗꯤ ꯄ꯭ꯔꯖꯥꯅꯦꯕ ꯑꯩꯈꯣꯏꯗꯤ ꯅꯤꯡꯊꯧ ꯅꯠꯇꯦ ꯄ꯭ꯔꯖꯥꯅꯦꯕ ꯑꯗꯣ ꯃꯔꯤ ꯂꯩꯅꯕ ꯆꯍꯤ 5ꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕꯤꯔꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅꯁꯨ ꯁꯨꯃꯥꯏꯅꯅꯤ ꯍꯥꯏꯗꯅꯀꯣ ꯉꯔꯥꯡꯁꯨ ꯈꯔ ꯁꯦꯡꯗꯣꯛꯅꯕꯁꯨ ꯑꯗꯨꯝ ꯇꯥꯔꯦ ꯑꯗꯣ ꯍꯦꯟꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯐꯕ ꯇꯧꯕꯤꯔꯛꯑꯁꯅꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯖꯔꯒꯦ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯕꯒ ꯂꯣꯏꯅꯅ ꯖꯨꯝ ꯃꯤꯇꯤꯡꯗ ꯁꯔꯨꯛ ꯌꯥꯕꯤꯅꯤꯡꯕꯁꯤꯡ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯂꯤꯡꯛ ꯃꯈꯥꯗ ꯄꯤꯖꯔꯦ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯍꯜꯂꯣ ꯀꯛꯆꯤꯡꯗꯒꯤ ꯄ꯭ꯔꯦꯝꯅꯥ ꯀꯔꯤ ꯋꯥꯐꯝ ꯍꯥꯏꯕꯤꯅꯤꯡꯉꯤ ꯀꯔꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯕꯤꯕ ꯂꯩ ꯍꯥꯏꯕꯤꯌꯨ ꯍꯥꯟꯅꯁꯨ ꯍꯧꯖꯤꯛ ꯇꯥꯛꯄꯤꯈꯔꯦ ꯑꯩꯈꯣꯏ ꯆꯦꯡꯒꯤꯗꯃꯛꯇ ꯋꯥꯊꯣꯛ ꯌꯥꯝ ꯑꯣꯏꯔꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯀꯛꯆꯤꯡꯒꯤꯗꯤ ꯑꯃꯅꯁꯨ ꯋꯥꯀꯠꯄꯁꯦ ꯏꯁꯥ ꯊꯥꯗꯕ꯭ꯔꯥ ꯍꯥꯏꯅ ꯇꯥꯕꯗꯁꯨ ꯌꯥꯎꯗꯦ
ꯑꯩꯈꯣꯏꯁꯨ ꯗꯣꯛꯇꯔ ꯃꯁꯤꯡꯗ ꯑꯣꯏꯅ ꯃꯔꯤ ꯃꯔꯤ ꯈꯛꯄꯤꯔꯦ ꯗꯣꯛꯇꯔꯁꯤꯡꯗ ꯆꯥꯛ ꯆꯥꯔꯨꯅꯨ ꯍꯥꯏꯔꯦ ꯈꯪꯗ꯭ꯔꯦ ꯃꯌꯥꯝ ꯇꯥꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯀꯛꯆꯤꯡꯒꯤꯁꯨ ꯁꯤꯅꯤ ꯂꯥꯛꯏꯕ ꯋꯥꯐꯝꯁꯦ ꯉꯁꯤ ꯀꯛꯆꯤꯡꯒꯤ ꯆꯦꯡ ꯌꯦꯟꯐꯝ ꯑꯃꯗꯒꯤ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯃꯈꯛ ꯊꯥꯔꯛꯑꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯌꯦꯟꯐꯝꯗ ꯑꯦꯖꯦꯟꯅ ꯉꯥꯡꯕ ꯋꯥꯉꯥꯡ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯃꯑꯣꯡꯁꯤꯡꯗꯣ ꯌꯥꯔꯗꯤ ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯌꯧꯍꯟꯈꯣ ꯀꯥꯏꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯛꯄꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯑꯣꯅꯔꯦꯕꯜꯁꯨ ꯍꯧꯖꯤꯛꯁꯤ ꯑꯅꯥꯕ ꯃꯌꯥꯝꯁꯤꯒꯤꯅꯦ ꯀꯔꯤꯅꯦ ꯃꯊꯥ ꯌꯥꯝ ꯁꯥꯕ ꯑꯗꯒꯤ ꯂꯝꯗꯝꯁꯤꯗ ꯆꯥꯇ꯭ꯔꯦꯠꯅ ꯈꯨꯖꯤꯡ ꯑꯣꯏꯅ ꯂꯥꯛꯁꯜꯂꯤꯅꯦ ꯀꯗꯥꯏꯗ ꯇꯨꯝꯗꯣꯏꯅꯣ ꯂꯩꯐꯝꯁꯦ ꯁꯤꯑꯦꯝꯁꯨ ꯃꯊꯥ ꯌꯥꯝ ꯁꯥꯔꯤꯉꯩ ꯃꯇꯝ ꯍꯥꯏꯇꯥꯔꯦ ꯑꯁꯤꯒꯨꯝꯕꯁꯤꯗ ꯁꯤꯒꯨꯝꯕꯒꯤ ꯋꯥꯀꯠ ꯃꯌꯥꯝꯁꯤꯁꯨ ꯇꯥꯕꯗꯣ ꯃꯗꯣ ꯑꯩꯈꯣꯏꯅ ꯇꯝꯕꯁꯨ ꯅꯨꯡꯉꯥꯏꯖꯗꯕꯣꯏ ꯀꯔꯤꯕꯣꯏ ꯂꯩ ꯑꯗꯨꯕꯨ ꯁꯣꯏꯗꯅ ꯌꯦꯡꯁꯤꯟꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯀꯛꯆꯤꯡ ꯂꯣꯝꯗꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯦꯖꯦꯟꯁꯤꯡ ꯀꯔꯤꯁꯤꯡ ꯆꯦꯡ ꯌꯦꯟꯕꯗ ꯐꯖꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯍꯥꯏꯕꯅꯆꯤꯡꯕ ꯑꯃ ꯇꯧꯕꯁꯦ ꯑꯗꯨꯝ ꯇꯥꯏ ꯑꯗꯣ ꯃꯌꯥꯝꯅ ꯍꯧꯖꯤꯛꯇꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯃꯇꯝꯅꯤ ꯑꯃ ꯀꯣ ꯑꯆꯨꯝꯕꯗꯤ ꯑꯗꯨꯝ ꯂꯣꯏ ꯎꯔꯛꯀꯅꯤ ꯂꯣꯏ ꯈꯪꯉꯛꯀꯅꯤ ꯃꯌꯥꯝꯅ ꯑꯗꯨꯕꯨ ꯍꯥꯏꯖꯒꯗꯕ ꯋꯥꯐꯝꯗꯤ ꯑꯆꯨꯝꯕ ꯑꯃꯗꯤ ꯑꯔꯥꯟꯕꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯁꯤꯗꯤ ꯐꯠꯇꯦꯅ ꯑꯗꯨ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯉꯛꯀꯅꯤ ꯑꯗꯨꯝ ꯇꯦꯟꯁꯤꯜꯂꯀꯥꯟꯗ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯀꯩꯅꯣꯝ ꯍꯥꯏꯕꯤꯅꯤꯡꯕ ꯃꯥꯜꯂꯦ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯗꯤ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯖꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯋꯥꯔꯕ ꯃꯇꯝꯗ ꯌꯦꯟꯕꯤꯔꯛꯄꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯏ ꯑꯗꯨꯕꯨ ꯃꯣꯏ ꯌꯦꯜꯂꯤꯕ ꯃꯁꯤꯡꯁꯤꯗ ꯃꯌꯥꯝꯅ ꯁꯨꯝ ꯂꯝꯗꯒꯤ ꯍꯥꯏꯔꯛꯄ ꯃꯌꯥꯝꯁꯤꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕꯁꯤꯗ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯑꯩ ꯈꯛꯇꯅ ꯍꯥꯏꯅꯤꯡꯉꯤ ꯑꯩ ꯈꯛꯇꯅ ꯉꯥꯡꯅꯤꯡꯉꯤ ꯍꯥꯏꯕꯗꯨꯗꯤ ꯌꯥꯗꯦ ꯃꯌꯥꯝ ꯃꯥꯟꯅꯔꯒ ꯄꯨꯛꯆꯟ ꯄꯥꯡꯒꯟꯅ ꯄꯨꯂꯞ ꯃꯥꯟꯅꯔꯒ ꯍꯣꯠꯅꯃꯤꯟꯅꯔꯒꯗꯤ ꯃꯥꯏ ꯄꯥꯛꯀꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯈꯟꯖꯕ ꯊꯥꯒꯠꯆꯔꯤ ꯁꯥꯔꯤꯐ ꯈꯥꯟ ꯋꯥꯔꯗ ꯅꯝꯕꯔ 4 ꯆꯦꯡ ꯌꯦꯟꯗ꯭ꯔꯤ ꯐ꯭ꯔꯤꯒꯤꯗꯣ ꯁꯥꯔ ꯅꯨꯡꯐꯧ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯦꯟꯗ꯭ꯔꯤ ꯄꯃꯥꯟ ꯌꯦꯟꯒꯗꯕ ꯃꯥꯟꯗ꯭ꯔꯦꯅꯁꯨ ꯇꯥꯛꯄꯤꯔꯤ ꯑꯦꯅꯤꯋꯦ ꯊꯥꯒꯠꯆꯔꯤ ꯁꯥꯔꯤꯐ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯀꯗꯥꯏꯗ ꯀꯔꯤ ꯑꯣꯏꯕ ꯈꯣꯠꯄ ꯑꯗꯣ ꯀꯣꯚꯤꯗ ꯃꯅꯨꯡꯁꯤꯗ ꯑꯋꯥꯅ ꯍꯥꯏꯇꯥꯔꯦ ꯇꯥꯔꯤꯕꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤꯗꯃꯛꯇ ꯑꯣꯛꯁꯤꯖꯦꯟꯒꯤ ꯑꯣꯏꯔో ꯑꯋꯥ ꯑꯅꯥ ꯇꯥꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯈꯣ ꯍꯥꯏꯕ ꯑꯣꯏꯔో ꯃꯁꯤꯡ ꯂꯥꯛꯉꯝꯗ꯭ꯔꯕ ꯃꯤꯌꯥꯝꯅ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯎꯟꯇ ꯃꯥꯡꯗ ꯑꯩꯒꯤ ꯁ꯭ꯀ꯭ꯔꯤꯟꯁꯤ ꯃꯈꯥꯗ ꯏꯖꯔꯤꯕ ꯒꯨꯒꯜ ꯄꯦ ꯅꯝꯕꯔꯅꯤ ꯂꯨꯄꯥ 10ꯗꯪ ꯑꯣꯏꯔꯁꯨ 10ꯗꯪ ꯑꯣꯏꯔꯁꯨ 50ꯗꯪ ꯑꯣꯏꯔꯁꯨ ꯑꯗꯣꯝꯅ ꯉꯝꯖꯕꯒꯤ ꯆꯥꯡꯗꯣ ꯑꯗꯣꯝꯒꯤ ꯉꯁꯤꯒꯤ ꯈꯨꯠ ꯊꯥꯡꯇꯣꯔꯛꯈꯤꯕꯗꯨꯅ ꯀꯅꯥꯒꯨꯝꯕ ꯏꯃꯨꯡ ꯈꯔꯗꯗꯤ ꯑꯆꯧꯕ ꯃꯇꯦꯡ ꯑꯃ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯃꯜ ꯌꯥꯝꯂꯕ ꯃꯤꯑꯣꯏꯁꯤꯡꯅ ꯀꯥꯞꯄꯤꯔꯛꯏ 5,000 ꯀꯥꯞꯄ ꯌꯥꯎꯏ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕꯗ ꯑꯗꯨꯒ 4 ꯀꯥꯞꯄ 3 ꯀꯥꯞꯄ 1 ꯀꯥꯞꯄ 500 ꯀꯥꯞꯄ ꯂꯨꯄꯥ 10ꯗꯪ ꯀꯥꯞꯄꯁꯨ ꯌꯥꯎꯏ ꯇꯦꯟꯁꯤꯟꯖꯒꯦ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯁꯥꯔ ꯑꯩ ꯐꯣꯟ ꯇꯧꯖꯔꯛꯏꯕ ꯅꯣꯡꯃꯥꯏꯈꯣꯡꯗꯒꯤ ꯏꯕꯨꯡ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯁꯥꯔ ꯋꯥꯐꯝ ꯑꯝꯇ ꯍꯥꯏꯕꯤꯁꯤ ꯁꯥꯔ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯣꯚꯤꯗꯀꯤ ꯍꯤꯗꯥꯛ ꯚꯦꯛꯁꯤꯟ ꯀꯥꯞꯄꯒꯤ ꯃꯇꯥꯡꯁꯦ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯆꯍꯤꯒꯤꯗ ꯑꯙꯥꯔ ꯌꯦꯡꯉꯒꯗꯤ ꯑꯩꯈꯣꯏ 11, 12 ꯇꯝꯕ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯇꯝꯕꯒꯤ ꯑꯣꯏꯔꯒꯁꯨ ꯆꯍꯤ 19 ꯁꯨꯔꯒ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯑꯙꯥꯔꯗꯗꯤ ꯆꯍꯤ 35ꯗ 10 ꯄꯥꯁ ꯇꯧꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯍꯤꯗꯥꯛꯁꯦ ꯀꯥꯞꯄ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯤ ꯀꯣꯊꯤꯒꯨꯝꯕ ꯄꯨꯔꯒꯗꯤ ꯀꯥꯞꯄ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯆꯍꯤ 21 ꯁꯨꯔꯦ ꯍꯥꯏꯕꯒꯤ ꯀꯣꯊꯤꯒꯨꯝꯕ ꯄꯨꯜꯂꯒꯗꯤ ꯀꯥꯞꯄ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯒꯣꯔꯃꯦꯟꯅ ꯂꯩꯉꯥꯛ ꯑꯃꯨꯛꯇꯪ ꯑꯗꯨ ꯌꯥꯔꯣꯏ ꯐꯣꯡꯗꯣꯛꯆꯔꯛꯄ ꯁꯥꯔ ꯑꯗꯨ ꯌꯥꯔꯣꯏꯌꯦ ꯑꯗꯨ ꯃꯁꯥꯒꯤ ꯆꯍꯤꯗꯗꯤ ꯁꯨꯔꯦ ꯑꯦꯀꯥꯗꯃꯤꯛ ꯑꯦꯖꯗꯗꯤ ꯁꯨꯗꯦ ꯀꯨꯊꯤꯒꯨꯝꯕ ꯄꯨꯔ ꯀꯥꯞꯄ ꯍꯥꯏꯗꯨ ꯀꯨꯊꯤꯗꯨꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯀꯩꯅꯣ ꯑꯣꯏꯕ ꯊꯕꯛ ꯅꯠꯇꯦ ꯑꯗꯨꯅ ꯑꯙꯥꯔ ꯍꯥꯏꯅ ꯁꯦꯝꯈꯤꯕꯁꯦ ꯑꯙꯥꯔ ꯑꯁꯤꯅ ꯑꯩꯒꯤ ꯀꯩꯅꯣꯅꯦꯕ ꯑꯩꯒꯤ ꯄꯨꯔꯥ ꯑꯩꯒꯤ ꯗꯥꯇꯥ ꯑꯃꯅꯦꯕ ꯑꯩꯒꯤ ꯕꯥꯏꯑꯣꯗꯥꯇꯥ ꯑꯩꯈꯣꯏꯅ ꯌꯥꯝ ꯉꯜꯂꯤꯉꯩ ꯃꯇꯝꯗ 1984 ꯍꯥꯏꯇꯥꯔꯦꯀꯣ 1984ꯁꯤ ꯌꯥꯝ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯃꯥꯟ ꯈꯔꯒ ꯇꯥꯗꯦ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯀꯥꯞꯄꯤꯅꯤ ꯀꯥꯏꯅ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯌꯦ 94ꯗ ꯑꯗꯩꯗ ꯑꯩꯈꯣꯏꯒꯤ ꯑꯥꯔꯅꯣꯟꯒꯤ ꯐꯤꯂꯝ ꯑꯃꯈꯛ ꯑꯩꯈꯣꯏꯅ ꯇꯔꯃꯤꯅꯦꯇꯔꯅ ꯑꯃꯈꯛ ꯌꯦꯡꯈꯤꯌꯦ ꯌꯥꯝ ꯌꯦꯡꯕꯤꯌꯣꯕ ꯒꯨꯒꯜꯗ ꯆꯪꯉꯒ 1984ꯒꯤ ꯇꯔꯃꯤꯅꯦꯇꯔꯁꯦ ꯌꯥꯝ ꯐꯥꯎꯕ ꯐꯤꯂꯝꯅꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯄꯥꯔꯠ 1, 2, 3, 4 ꯐꯥꯎꯔꯤꯀꯣ ꯃꯁꯤꯗ ꯑꯩꯅ ꯍꯥꯏꯖꯔꯛꯀꯗꯣꯏꯁꯦ ꯑꯙꯥꯔꯒꯤ ꯃꯇꯥꯡꯗꯨꯅꯤ ꯖꯣꯟ ꯀꯣꯅꯔꯅ ꯊꯤꯕ ꯂꯥꯛꯑꯦꯕ ꯖꯣꯟ ꯀꯣꯅꯔꯁꯦ ꯀꯅꯥꯅꯣꯁꯤ ꯖꯣꯟ ꯀꯣꯅꯔꯁꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯇꯔꯃꯤꯅꯦꯇꯔꯗ ꯌꯥꯎꯕ ꯑꯩꯈꯣꯏꯒꯤ ꯃꯤꯒ ꯔꯣꯕꯣꯠ ꯍ꯭ꯌꯨꯃꯦꯅꯣꯏꯗ ꯑꯣꯏꯕ ꯀꯩꯅꯣꯁꯤ ꯁꯦꯝꯃꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯣꯜꯂꯛꯄꯗꯧꯅ ꯇꯧꯈꯤꯕ ꯍꯥꯏꯇꯥꯔꯦ ꯁꯣ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯀꯥꯟꯗ ꯃꯥꯒꯤ ꯃꯆꯥ ꯑꯃ ꯂꯩꯍꯧꯒꯗꯣꯏꯅꯤ ꯃꯗꯨ ꯊꯤꯔꯛꯄꯒꯤ ꯍꯥꯏꯇꯥꯔꯦ ꯁꯣ ꯊꯤꯔꯛꯄꯒꯤ ꯀꯩꯅꯣ ꯇꯧꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯥꯔꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯔꯣꯕꯣꯠꯇꯨꯅ ꯍꯥꯏꯇꯥꯔꯦ ꯇꯛꯑꯅ ꯊꯤꯡꯖꯤꯜꯂꯦ ꯃꯥꯏ ꯈꯨꯕꯤꯗꯣ ꯇꯔ ꯊꯤꯡꯖꯤꯜꯂꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯗꯥꯇꯥ ꯃꯌꯥꯝꯗꯣ ꯀꯂꯦꯛꯁꯟ ꯇꯧꯋꯦꯕ ꯂꯣꯏꯅꯃꯛ ꯖꯣꯟ ꯀꯣꯅꯔꯁꯤ ꯀꯅꯥꯅꯣ ꯍꯥꯏ ꯀꯥꯟꯗ ꯈꯤꯇꯪ ꯅꯝꯃꯒ ꯖꯣꯟ ꯀꯣꯅꯔ ꯑꯗꯨꯗ ꯂꯩꯕ ꯖꯣꯟ ꯀꯣꯅꯔ ꯑꯗꯨꯗ ꯂꯩꯕ ꯃꯌꯥꯝꯁꯦ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯂꯩꯕ ꯑꯗꯨꯗ ꯂꯩꯕꯅ ꯂꯣꯏ ꯗꯥꯇꯥꯗꯣ ꯈꯣꯝꯖꯤꯜꯂꯒ ꯃꯥꯅ ꯊꯤꯔꯤꯕꯗꯣ ꯇꯛ ꯇꯧꯔ ꯆꯠꯈꯤꯕ ꯃꯗꯨ ꯀꯌꯥꯝ ꯊꯤ ꯆꯥꯎꯈꯠꯈ꯭ꯔꯒꯦ ꯑꯗꯨ ꯌꯦꯡꯕꯤꯌꯨꯅꯦ USA ꯗ
आधा 1990 की ममांग दुद मी अममम की आधार की कनो से सेम बलोई ग्रेब USA ना निंग तंबजु USA ना सही चामा इंडिया दे की हालिको अदुना सुंगसी चौखलग लेरिनी अदुना अखोगी ख्वादी मरु ओइबने हाइ तारे इन हाइजनिंगेदी अदुना कुथीना चटनबे यार ओइदो बंखक लेय अदु हुजिक काफौद्रे हाइबेगिसु करिम वाबी रोनु मरमदी हौजिक कापी बि हिदाकसे अदोंगी चादा कापे याइ सही तरा निपान की मखागी तोंगाना अमा लाकपे याइ हाइबेगिसु लेरी खितंग आइमिना खिसे अदुगा नाहासिंग हाइ तारे मोइददी लाइनासी यामना नागनबै चांगजी खरा नेमेबा अदुमकना याम सुमी पाइनिंगाइ लेते अदुबु सोइदना कापखिनी अदुगा खितंग आइमिनरसी हौजिकसु लेरिसी वैक्सीन काप फाव कोई हफ्ता तरुक हाइतारे मधु था अहुम यैथोरैसिनेबको थागचरी कुथीना चटनबदुदी यादौ मादे आई मोनी अदुबु चटपु चटनगेदिको अदुम चटनबदी याइ अदु बट आई थाजदे कुथीना चटनरगा कुथीददी सही 35 सुरे अदुगा एकाडेमिक एज ददे सही 33 खो ngaini दुदी सो यादौ मानदे आई मोतदिको वादु मांगदौ माले हाइतारे अदुना मथंगे कोलर मदमु खुदों चाबा पिजरगा जूम मीटिंग दा चंबिरक्पा अखोगी जूम मीटिंग दा मदी चंबिरखरे की केरोन जेट से लाइन जो ममांग दा फंगरे अदो एनीवे हेलो मिंग अमदी लेफम हाइबियो सर फोन तौजरसे मोरांगदगी एस जिलांगंबा मोइरांगी पाव करी ले अना अयेक करी करी कमदौ बिरी सर मयाम नु नाव यावना रि हाइतार मोइरांग सी चौराक क्या मुका नागे खंबिब्रो अदुदि आई तप्ता फंगेद्रे सा अदु आई ओके ओके केनोम तांजन सा हाबियो हाबियो अखोगे ऑनलाइन रजिस्ट्रेशन तौबसे सा अस्पेसिया मागे रजिस्ट्रेशन तौबलो मतुंग द वैक्सीन काबसे माई डिस्ट्रिक्ट कापकत्र कमाय तौनु सर माई के डिस्ट्रिक्ट की कापम लेरंगनी होजे अहलमन कापा अदोम नतबा अदोंगी मथक्ता लेबा चही निफुगी मथक्ता लेबा कापखिबा जगा अमा लेबरो काफम अदोंगी लेकाई की कापखिबा मफम अमदि लेत्रो लैये ओ अदुदा लेबा कांदुदने अदुगी मफम दुदा मोय लिस्ट अमा दुम थारकपसु यावे हाइबनी समाइना सिदैना सिबोगी ना अदु चलगसु अखोय सिरे नंबर 1 दगिना 100 फों कापचरनी हादि मनुंग दुदु चनब्रे यंगबिरो अदुगा 100 तगिना सिबों कापचनी चनी बो हारगना दु मनुंग चनब्रे यंगबिरो इन्फॉर्मेशन पुनमक लोय लौबा यानी कदाइदगी अदोंगी ख्वाइदगी नकपा PIC CIC अदुगा आशा वाकर आशा अंगनवादी वाकर न लेबा दुमाइना आशा वाकर न लेबनी मोइदगी फोन नंबर लौबिरगा फोन दोरसु इतैमा इचे करम कांदा खोजे कापकदौरी सिरे नंबर क्या देन क्या बो कापतोरी इन्फॉर्मेशन अदुम लौबियो सोइदना हाइतरेको हिदाकति कापथोपियो अदुगा सर वाफम दंग हाइबियो किनी प्रॉब्लम लैजे सर आई हुजी चही कुनगा मरी नोंगाम चांग सिजरेबा अदो हुजी वैक्सीन कापै यागदरा सर किडनी प्रॉब्लम लेबा होय कसुम काइदी यामना होजी होजी अदुना मरम ओइदना नंग फमुंग दा तादन लैदना तौरगदी डायलाइसिस तौब मी बोबो कापी याई तौबदी ngasi dialysis tawgada borebadi kapi gano haiba hayeng dialysis tawdu boredi kapi gano haibai wani ko kapthok pi badi gai maramdi yam noise mase doctor sing haibani aduga thank you so much thorum sorogya bibadu kironjit line samjare kironjit sanabam au tajare sa kironjit haibiu kare haibining ni tabire sa tabire ba ha tajare phajana haibiu sir aha mokta sa akoya hojik diamond gi thoram sing se akogi YouTube da khusem da makhan da akoi sa tokpiri sa ado aina sida khangjan ingi je sir yam make sing na khangjan ingi se akoina YouTube da yengba amadi Facebook da yengba sigi mayam sida karamba gi site da yengagadi akoina diamond da hena kanaba oige haiba potse adagi akoina YouTube da yengba taraga su karigumba akoina high resolution da yengba su yai adagi resolution je leidaraga su yengba yai masida aina laikhat leidaraga yengaba su adai laikhatlaga yengaba su diamond radio da kana bse sab manabra manadabra masi karigumba resolution je laikhatla yenga diamond radio da hena kana bo oiragadi masi akoigi data gi matungina data yawgi matungina laikhatlaga yengjage haiba wafam sini karigumba akoi sum angang no bijing je phone yam pamba pot leibani na akoi moi je phone pai dana honab da akoi ju pai da ba ai akoi pai di moi ju pai ge haibani na sometime data se yam lemba su dum yawe ado ai gi oina aina kanjaba gi matungina kan akoi na diamond gi any channel ama akoi na yengba se diamond da kanai haiba di khangabani na akoi na aina tawjabdi
ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯇꯨꯝꯅꯤꯡꯉꯛꯑꯕ ꯃꯇꯝꯗ ꯗꯇꯥꯗꯤ ꯂꯦꯝꯃꯕ ꯇꯨꯝꯗꯤ ꯇꯨꯝꯅꯤꯡꯉꯛꯑꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯊꯥꯔꯒ ꯊꯝꯃꯝꯃꯦꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯊꯥꯔ ꯊꯝꯃꯝꯃꯒ ꯑꯩ ꯇꯨꯝꯖꯔꯤꯕꯅꯦꯕ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯔꯤꯖꯣꯂꯨꯁꯟ ꯂꯩꯈꯠꯂꯒ ꯇꯧꯕꯗ ꯑꯗꯨꯝ ꯀꯥꯟꯅꯕ ꯑꯣꯏꯔꯒꯗꯤ ꯉꯥꯛꯇꯪꯗ ꯁꯠ ꯗꯇꯥꯗꯣ ꯂꯣꯏꯊꯣꯛꯑꯝꯃꯒ ꯇꯨꯝꯒꯦ ꯁꯤꯅꯤ ꯑꯩꯅ ꯑꯣꯀꯦ ꯁꯨꯝ ꯑꯣꯀꯦ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯐꯖꯕ ꯋꯥꯍꯪꯅꯤ ꯃꯁꯤꯒꯤ ꯑꯀꯨꯞꯄ ꯃꯔꯣꯟꯗꯣ ꯑꯩꯅ ꯌꯥꯝꯅ ꯀꯤꯔꯣꯟꯖꯦꯠ ꯁꯤꯁꯤ ꯄꯣꯏꯟ ꯑꯃꯈꯛ ꯂꯩ ꯁꯥꯔ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯤꯌꯨ ꯌꯥꯝ ꯁꯥꯔ ꯐꯖꯩ ꯀꯤꯔꯣꯟꯖꯦꯠꯀꯤ ꯋꯥꯈꯜꯂꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣꯝꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯏꯟꯇꯔꯅꯦꯠ ꯁꯤꯖꯤꯟꯅꯔꯨꯔꯀꯥꯟꯗ ꯏꯟꯇꯔꯅꯦꯠꯀꯤ ꯑꯔꯦꯝꯕ ꯗꯇꯥꯗꯣ ꯑꯩꯅ ꯐ꯭ꯔꯤꯗ ꯁꯨꯝ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯗꯥꯏꯃꯟꯒꯤ ꯄ꯭ꯔꯣꯒꯥꯝ ꯑꯃ ꯊꯥꯔꯒ ꯍꯧꯕꯗꯩ ꯂꯣꯏꯕꯧ ꯊꯥꯔ ꯑꯩ ꯇꯨꯝꯊꯣꯛꯈꯤꯕ ꯁꯥꯎꯟꯗꯣ ꯂꯩꯊꯕꯤꯔ ꯂꯣꯏꯔꯦꯕ ꯀꯥꯟꯅꯩ ꯑꯗꯨ ꯆꯨꯝꯃꯦꯕ ꯃꯗꯨ ꯅꯝꯕꯔ 1 ꯀꯥꯟꯅꯩ ꯑꯃꯨꯛ ꯍꯦꯟꯅ ꯀꯥꯟꯅꯕꯗꯤ ꯑꯗꯣꯝꯅ ꯇꯨꯝꯈ꯭ꯔꯤꯉꯩ ꯃꯇꯝꯗꯨꯅ ꯍꯦꯟꯅ ꯀꯥꯟꯅꯔꯤꯁꯤ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯗꯣ ꯊꯥꯔ ꯊꯝꯃꯝꯃꯦꯅ ꯈꯜꯂꯁꯦꯕꯀꯣ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯌꯥꯝ ꯂꯥꯛꯄꯅꯦꯕ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯁꯦ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯁꯤꯗ ꯑꯩꯈꯣꯏ ꯄꯩꯁꯥ ꯐꯪꯉꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯁꯦ ꯑꯗꯣꯝꯅ ꯉꯁꯥꯏꯒꯤ ꯍꯥꯟꯅ ꯌꯦꯡꯊꯣꯛꯈ꯭ꯔꯕꯅꯤꯅ ꯁ꯭ꯀꯤꯞ ꯇꯧꯔꯔꯣꯏꯕ ꯑꯗꯩꯗꯤ ꯃꯣꯏꯅ ꯑꯃꯨꯛ ꯃꯣꯏꯁꯦ ꯌꯥꯝꯅ ꯈꯪꯉꯦꯕ ꯌꯨꯇ꯭ꯌꯨꯕꯀꯤ ꯂꯩꯔꯤꯕ ꯃꯣꯏ ꯄ꯭ꯔꯣꯒꯥꯃꯤꯡ ꯍꯥꯏꯇꯥꯔꯦ ꯑꯁ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤ ꯑꯦꯗꯚꯔꯇꯥꯏꯖꯁꯤ ꯃꯥꯁꯤ ꯁ꯭ꯀꯤꯞ ꯇꯧꯗ꯭ꯔꯦꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯥꯁꯤ ꯑꯦꯗꯚꯔꯇꯥꯏꯖꯁꯤ ꯈꯔ ꯆꯣꯞꯄ ꯃꯤꯅꯤ ꯃꯁꯤ ꯑꯦꯗꯚꯔꯇꯥꯏꯖꯁꯤ ꯈꯔ ꯇꯧꯁꯟꯒꯦꯅ ꯑꯃꯨꯛ ꯅꯪꯒꯤꯁꯦ ꯁꯥꯏꯠꯁꯤꯃ ꯇꯧꯁꯜꯂꯅꯦꯕ ꯇꯧꯕ ꯍꯦꯜꯂꯤꯉꯩ ꯑꯩꯈꯣꯏꯗ ꯁꯨꯝ ꯃꯈꯥꯏ ꯂꯨꯄꯥꯗꯤ ꯆꯪꯉꯦ ꯌꯥꯝꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯆꯪꯉꯛꯏꯕ ꯄꯣꯠꯇꯣ ꯁ꯭ꯀꯤꯞ ꯇꯧꯗꯅ ꯇꯧꯔꯒꯗꯤ ꯑꯗꯨꯝ ꯐꯩ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒ ꯔꯤꯖꯣꯂꯨꯁꯟꯒꯤ ꯃꯇꯥꯡꯗꯨꯗꯤ ꯁꯦꯝ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯝ ꯍꯥꯏꯗ ꯌꯦꯡꯒꯦꯔꯥ ꯑꯗꯨꯒ ꯂꯣꯗ ꯌꯦꯡꯒꯦꯔꯥ ꯑꯗꯨꯒ ꯀꯥꯟꯅꯔꯤꯗꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯑꯦꯅꯥꯂꯥꯏꯇꯤꯛꯁꯇ ꯀꯥꯟꯅꯔꯤꯁꯤ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯁ꯭ꯇꯥꯔꯠ ꯇꯨ ꯑꯦꯟ ꯍꯥꯏꯗꯅ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯀꯥꯟꯅꯩ ꯍꯥꯏꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯑꯗꯨꯒ ꯃꯤꯅꯤꯠ 10ꯗꯒꯤ ꯍꯦꯟꯅ ꯁꯥꯡꯉꯕ ꯑꯥꯏꯇꯦꯝꯁꯦ ꯃꯤꯅꯤꯠ 20 ꯐꯥꯎ ꯃꯅꯨꯡ ꯁꯥꯡꯉꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯍꯦꯛꯇꯗ ꯗꯥꯏꯃꯟꯒꯤ ꯃꯔꯨꯑꯣꯏꯅ ꯏꯁꯩ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯅꯠꯇꯕ ꯏꯁꯩ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯤ ꯀꯣꯄꯤꯔꯥꯏꯠ ꯌꯥꯝ ꯂꯥꯛꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯤ ꯏꯁꯩꯁꯤ ꯄ꯭ꯂꯦꯠꯐꯣꯝ ꯃꯌꯥꯝ ꯂꯩꯕꯅꯤꯅꯀꯣ ꯃꯈꯣꯏꯅ ꯏꯁꯩꯁꯦ ꯂꯣꯏꯅ ꯂꯩꯁꯜꯂ ꯊꯝꯃꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯦꯛ ꯊꯥꯒꯠꯂꯨꯕꯁꯦ ꯀꯣꯄꯤꯔꯥꯏꯠ ꯍꯦꯛꯇ ꯊꯥꯖꯤꯜꯂꯛꯑꯦꯕ ꯍꯦꯛꯇ ꯑꯩꯈꯣꯏꯗ ꯑꯗꯨꯅ ꯃꯁꯤꯃꯗꯤ ꯑꯩꯈꯣꯏ ꯂꯨꯄꯥ ꯑꯃ ꯐꯪꯗꯦ ꯑꯗꯣ ꯏꯁꯩ ꯈꯟꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯃꯗꯤ ꯑꯩꯈꯣꯏꯗ ꯀꯔꯤꯝ ꯀꯥꯟꯅꯗꯦ ꯑꯗꯣ ꯑꯩꯈꯣꯏꯗ ꯀꯥꯟꯅꯖꯔꯤꯁꯤ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯃꯇꯝ ꯃꯇꯝꯒꯤ ꯋꯥꯐꯝ ꯑꯗꯨꯒ ꯅ꯭ꯌꯨꯁ ꯍꯦꯗꯂꯥꯏꯟ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯡ ꯈꯪꯃꯤꯟꯅꯁꯤ ꯑꯗꯩ ꯀꯣꯏꯅ ꯆꯠꯄ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡꯁꯦ ꯃꯁꯤ ꯈꯔ ꯀꯥꯟꯅꯩ ꯀꯤꯔꯣꯟꯖꯤꯠ ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯅꯦ ꯑꯗꯨꯝ ꯍꯥꯏꯖꯦ ꯁꯣ ꯇꯨꯝꯃꯝꯗꯥꯏꯗ ꯊꯥꯔ ꯊꯝꯃꯝꯒꯦ ꯍꯥꯏꯕꯁꯦ ꯀꯔꯤ ꯆꯤꯊꯕ ꯂꯩꯔꯤ ꯑꯇꯩ ꯍꯪꯕꯤꯅꯤꯡꯕ ꯍꯣꯏ ꯁꯥꯔ ꯑꯗꯨꯅꯦ ꯑꯩꯈꯣꯏꯒꯤ ꯑꯔꯦꯝꯕ ꯄꯣꯠꯁꯤꯡꯁꯦ ꯖꯤꯑꯣꯅ ꯂꯧꯈꯤꯗꯩ ꯁꯔꯨꯛ ꯊꯥꯒꯠꯆꯔꯤ ꯀꯤꯔꯣꯟꯖꯤꯠꯀꯤꯁꯨ ꯂꯥꯏꯟꯁꯤ ꯇꯥꯟꯅꯈꯤꯗ꯭रे ꯊꯦꯡꯛ ꯌू ꯁो मच ꯀꯤꯔꯣꯟꯖꯤꯠ ꯕꯠ ꯍꯧꯖꯤꯛ ꯊꯧꯔꯝ ꯑꯃ ꯍꯣꯜꯗ ꯑꯩꯈꯣꯏꯒꯤ ꯀꯣꯂꯔ ꯑꯃ ꯂꯩꯔꯦ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯍꯜꯂꯣ ꯍꯜꯂꯣ ꯇꯥꯖꯔꯤ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯃꯇꯝꯁꯨ ꯀꯨꯏꯅ ꯉꯥꯏꯕꯤꯕ ꯑꯗꯨꯒ ꯂꯥꯏꯟꯁꯨ ꯇꯠꯊꯣꯛꯈꯤꯕ ꯇꯧꯔꯤꯁꯦꯀꯣ ꯑꯗ ꯑꯦꯅꯤꯋꯦ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯒꯦ ꯌꯥꯝꯅ ꯀꯨꯏꯅ ꯃꯇꯝꯁꯦ ꯉꯥꯏꯕ ꯌꯥꯗꯕꯅ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯒ ꯊꯧꯔꯝꯁꯤꯒꯤ ꯑꯩꯈꯣꯏꯒꯤꯁꯨ ꯊꯧꯔꯝ ꯑꯃꯒ ꯇꯥꯏꯅꯕꯒꯤ ꯃꯇꯥꯡꯁꯤ ꯏꯟꯇꯔꯅꯦꯠꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯏꯟꯇꯔꯅꯦꯠꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯊꯧꯔꯝꯁꯤ ꯃꯤꯌꯥꯝꯅ ꯇꯥꯍꯟꯖꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦ ꯏꯟꯇꯔꯅꯦꯠꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯟꯗꯛꯀꯤꯗꯤ ꯐꯖꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨ ꯖꯤꯑꯣ ꯑꯃꯨꯛ ꯄꯥꯜꯂꯤ ꯑꯃꯃꯨꯛ ꯄꯥꯜꯂꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯑꯋꯥꯕ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯑꯃꯗꯤ ꯕ꯭ꯔꯣꯗꯕꯦꯟꯅꯤ ꯑꯗꯨꯕꯨ ꯕ꯭ꯔꯣꯗꯕꯦꯟꯁꯤꯁꯨ ꯃꯌꯥꯝ ꯁꯤꯖꯤꯟꯅꯔꯛꯄꯅ ꯈꯤꯇꯪ ꯁꯥꯏꯠꯁꯦ ꯈꯔ ꯆꯤꯟꯕꯖꯥꯠꯅꯤ ꯊꯧꯔꯝ ꯇꯧꯔꯤꯉꯩꯗ ꯑꯗꯨꯒ ꯍꯧꯕ ꯃꯇꯝꯗ ꯑꯌꯦꯠꯄ ꯑꯄꯟꯕ ꯑꯗꯨꯝ ꯑꯣꯏ ꯀꯣꯂꯔꯁꯤꯡꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯤꯕ ꯌꯥꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯣꯜ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯔꯛꯁꯤꯗ ꯐꯪꯗꯕꯁꯤꯡꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯁꯥꯔ ꯑꯩ ꯊꯥꯡꯒ ꯈꯨꯟꯖꯝ ꯂꯩꯀꯥꯏꯗꯒꯤꯅꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯂꯥꯏꯚꯇꯤ ꯇꯥꯕ ꯐꯪꯗ꯭ꯔꯦ ꯃꯥꯂꯦꯝꯒꯤ ꯗꯥꯏꯔꯤ ꯄꯥꯕꯗ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯑꯣꯀꯦ ꯊꯥꯒꯠꯆꯔꯤ ꯁꯟꯙ꯭ꯌꯥꯔꯥꯅꯤ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯊꯥꯡꯒꯗꯒꯤ ꯑꯗꯨꯒ ꯉꯔꯥꯡꯒꯤ ꯃꯥꯂꯦꯝꯒꯤ ꯗꯥꯏꯔꯤ ꯄꯥꯔꯨꯕꯗ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯣꯃꯦꯟ ꯃꯅꯥꯎ ꯅꯨꯄꯥꯗꯨꯅ ꯃꯌꯥꯝꯕꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯕꯗꯣ ꯑꯦꯅꯤꯋꯦ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ inspector saya gini ꯀꯥꯎꯈ꯭ꯔꯕꯣ ꯀꯩꯅꯣ ꯇꯧꯕ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨ ꯇꯧꯍꯟꯕꯤꯌꯨ ꯑꯗꯨ ꯐꯥꯍꯟꯕꯤꯌꯨ ꯑꯗꯨ ꯍꯥꯏꯕꯗꯨ ꯍꯥꯏꯍꯟꯅꯤꯡꯗꯕ ꯍꯣꯏ ꯍꯥꯏꯗꯤ ꯂꯤꯂꯥ ꯑꯃ ꯔꯥꯏꯇꯔ ꯑꯃꯅ ꯏꯕꯁꯦ ꯃꯥꯒꯤ ꯑꯄꯥꯝꯕꯅꯦꯕ ꯌꯦꯁ ꯑꯗꯨꯒ ꯍꯥꯏꯗꯤ
ꯑꯩꯈꯣꯏꯒꯤ ꯁꯥꯔꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯇ ꯃꯌꯥꯝꯅ ꯐꯩ ꯐꯠꯇꯦ ꯍꯥꯏꯕꯗꯨꯗꯤ ꯇꯧꯍꯟꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ. ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯦ ꯑꯗꯣ ꯑꯩ ꯀꯩꯁꯨ ꯌꯥꯝ ꯊꯣꯏꯅ ꯏꯟꯖꯗꯦ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯀꯩꯅꯣ ꯇꯧꯕ ꯌꯥꯎꯋꯦ ꯋꯥꯔꯤ ꯇꯥꯛꯁꯜꯂꯛꯄ ꯌꯥꯎꯋꯦꯕ ꯃꯣꯏꯗꯣ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯥꯗꯣ ꯁꯨꯃꯥꯏꯅ ꯇꯧꯍꯟꯁꯦ ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦ ꯑꯗꯣ ꯑꯩꯒꯤ ꯋꯥꯔꯤꯗꯨꯗꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯩꯖꯔꯝꯕ ꯑꯗꯨ ꯆꯥꯟꯅꯈꯤꯕꯗꯩ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅꯁꯨ ꯈꯜꯂꯝꯒꯅꯦꯕ ꯑꯣ ꯒꯨꯗ ꯇꯥꯃꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯅ ꯍꯥꯏꯕ ꯋꯥꯔꯤꯔꯣꯝꯗ ꯂꯥꯛꯑꯦ ꯀꯥꯏꯅ ꯍꯥꯏꯕꯁꯨ ꯌꯥꯎꯋꯦꯕ ꯑꯩ ꯅꯠꯇꯦ ꯑꯩꯒꯤꯗꯤ ꯇꯣꯉꯥꯟꯕ ꯋꯥꯔꯤꯗꯣ ꯑꯗꯨꯝ ꯆꯠꯆꯕꯅꯤ ꯑꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯌꯥꯝꯅ ꯍꯥꯏꯅꯤꯡꯕꯒꯤꯗꯤ ꯑꯗꯨꯝ ꯍꯥꯏꯖꯁꯅꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃꯅ ꯍꯥꯏꯅꯤꯡꯕ ꯀꯌꯥ ꯍꯥꯏꯁꯅꯨ ꯑꯩꯒꯤꯗꯤ ꯋꯥꯔꯤ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯂꯩꯖꯩ ꯑꯗꯨ ꯃꯌꯥꯝꯅ ꯍꯥꯏꯔꯒ ꯆꯠꯂꯣꯏ ꯃꯥ ꯍꯤꯡꯍꯜꯂꯣ ꯍꯥꯏꯔ ꯍꯤꯡꯍꯟꯕ ꯃꯥ ꯁꯤꯍꯜꯂꯣ ꯍꯥꯏꯔ ꯁꯤꯍꯟꯕ ꯑꯗꯨꯒꯨꯝꯕꯗꯣ ꯀꯩꯁꯨ ꯇꯧꯍꯟꯖꯔꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯒꯦ ꯑꯣꯖꯥ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯇꯥꯕꯁꯨ ꯃꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯨ ꯁꯤꯍꯜꯂꯣ ꯑꯗꯨ ꯊꯨꯡꯅꯍꯜꯂೋ ꯑꯗꯨ ꯂꯨꯍꯣꯡꯉꯣ ꯀꯥꯏꯅ ꯇꯧꯕꯗꯣ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯁꯦ ꯂꯨꯍꯣꯡꯉꯣ ꯈꯥꯡꯉꯝꯗꯦꯕ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯍꯥꯏꯖꯩꯗꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯁ꯭ꯄꯥꯏꯗꯔꯃꯦꯟꯁꯦ ꯑꯩ ꯑꯗꯨꯝ ꯌꯦꯡꯉꯛꯏ ꯑꯗꯁꯨ ꯑꯗꯨꯝ ꯄꯥꯈꯪ ꯑꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯍꯤ 90 ꯍꯦꯜꯂ ꯐꯥꯎꯗ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯁ꯭ꯄꯥꯏꯗꯔꯃꯦꯟꯗꯣ ꯑꯗꯨꯝ ꯄꯥꯈꯪ ꯑꯣꯏꯔꯤꯕ ꯋꯥꯔꯤꯅꯤ ꯑꯗꯨꯝ ꯇꯥꯁꯦ ꯑꯗꯨꯝ ꯑꯦꯖ ꯑꯦ ꯁꯨꯄꯔ ꯍꯤꯔꯣꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯇꯥꯁꯦ ꯑꯩꯈꯣꯏ ꯄꯨꯟꯁꯤꯒ ꯅꯛꯁꯟꯅꯒꯨꯝꯁꯦ ꯑꯗꯒꯤ ꯉꯔꯥꯡꯁꯨ ꯅꯅꯥꯎꯅ ꯍꯥꯏꯕꯤꯔꯛꯄꯗ ꯑꯩ ꯀꯣꯟꯅ ꯀꯃꯦꯟ ꯄꯥꯕꯗ ꯌꯥꯎꯔꯝꯃꯤ ꯒꯥꯡꯃꯩꯅ ꯑꯗꯨꯝ ꯐꯨꯏ ꯑꯇꯩ ꯄꯨꯂꯤꯁꯀꯤ ꯃꯤꯅꯁꯨ ꯐꯨꯍꯟꯖꯦꯅ ꯍꯥꯏ ꯑꯗꯣ ꯒꯥꯡꯃꯩꯅ ꯑꯗꯨꯝ ꯐꯨꯍꯟꯖꯒꯦ ꯀꯔꯤꯝ ꯋꯥꯔꯧꯕꯤꯅꯣ ꯑꯗꯨ ꯒꯥꯡꯃꯩꯅ ꯐꯨꯕꯗ ꯅꯨꯡꯉꯥꯏꯇꯕ ꯇꯧꯕꯤꯔꯣ ꯃꯔꯝꯗꯤ ꯒꯥꯡꯃꯩꯒꯤ ꯈꯨꯐꯨ ꯑꯃ ꯂꯩꯕꯗꯨꯅ ꯈꯤꯇꯪ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯖꯩꯅꯤ ꯑꯅꯧꯕ ꯀꯦꯔꯦꯛꯇꯔ ꯑꯃ ꯄꯨꯈꯠꯂꯛꯄꯗꯤ ꯌꯥꯔꯣꯏꯗꯧꯕ ꯑꯗꯨꯒ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯃꯥꯒꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯒꯗꯕꯗꯨ ꯇꯧꯖꯕꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯣ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯑꯁꯥꯝꯗꯩꯅꯤ ꯊꯣꯏꯕꯤ ꯀꯧꯖꯩ ꯏꯕꯨꯡꯉꯣ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯀꯔꯤ ꯑꯍꯥꯟꯕ ꯋꯥꯐꯝ ꯃꯛꯇꯗ ꯊꯝꯕꯤꯅꯤꯡꯉꯤ ꯏꯆꯥꯕꯨ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯤꯌꯨ ꯏꯆꯥꯒꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯅ ꯃꯔꯣꯝ ꯅꯨꯡꯁꯤꯔꯤꯕ ꯍꯣꯏ ꯍꯣꯏ ꯑꯗꯒꯤ ꯅꯍꯥꯟ ꯅꯣꯡꯉꯥꯜꯂꯦ ꯍꯥꯏꯕꯗꯨꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯏꯃꯥꯗꯤ ꯑꯗꯩ ꯅꯍꯥꯟꯒꯤ ꯑꯁꯦꯡꯕ ꯌꯨꯝ ꯍꯥꯏꯕꯗꯨꯁꯨ ꯏꯃꯥꯗꯤ ꯀꯞꯄꯗ ꯏꯃꯥꯏꯗꯤꯅ ꯍꯣꯏ ꯍꯣꯏ ꯏꯁꯥꯕꯨ ꯅꯨꯡꯉꯥꯏꯇꯖꯥꯠꯅꯤ ꯍꯣꯏ ꯍꯣꯏ ꯑꯗꯨ ꯄꯩꯁꯥꯒꯁꯨ ꯈꯤꯇ ꯄꯥꯡꯖꯅꯤꯡꯕ ꯏꯆꯥꯒꯤ ꯃꯅꯥꯛꯇꯁꯨ ꯂꯥꯛꯅꯤꯡꯕꯅꯤ ꯑꯗꯨ ꯂꯥꯛꯄ ꯉꯝꯗ꯭ꯔꯕ ꯍꯣꯏ ꯍꯣꯏ ꯏꯆꯥꯒꯤ ꯍꯣꯔꯦꯟ ꯄꯨꯡ 1 ꯍꯦꯜꯂꯀꯥꯟꯗ ꯀꯩꯅꯣ ꯂꯧꯕꯗꯣ ꯑꯗꯨ ꯑꯃꯨꯛꯇ ꯂꯧꯖꯒꯦ ꯍꯣꯔꯦꯟ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯥꯖꯔꯛꯀꯦ ꯑꯗꯨꯒ ꯑꯗꯨ ꯏꯆꯥꯅ ꯇꯧꯔꯛꯄꯁꯤꯡꯁꯦ ꯂꯣꯏꯅ ꯅꯨꯡꯉꯥꯏ ꯌꯥꯝ ꯀꯨꯏꯅ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝ ꯄꯨꯟꯁꯤꯗꯅ ꯅꯨꯡꯉꯥꯏꯖꯩ ꯃꯊꯪ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯇꯧꯕꯤꯔꯣꯀꯣ ꯑꯩꯈꯣꯏꯗꯤ ꯑꯗꯨꯅ ꯗꯥꯏꯃꯟꯒꯤꯅ ꯄꯣꯇꯥꯖ ꯂꯩꯔꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯅꯣꯡꯉꯥꯟꯕꯗꯤ ꯅꯨꯃꯤꯠ ꯇꯥꯕꯐꯥꯎꯁꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯑꯣꯏꯗꯦ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯃꯇꯤꯛ ꯆꯥꯖꯗꯦ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯃꯐꯝ ꯄꯤꯕꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯤꯒꯤ ꯈꯨꯅꯨꯡꯉꯥꯏꯁꯤꯗꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯁꯝ ꯃꯌꯥꯝ ꯄꯨꯟꯅ ꯑꯩꯈꯣꯏ ꯁꯤꯒꯤ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯅꯅꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯐꯝꯈꯛ ꯍꯥꯏꯔꯛꯑꯦ ꯃꯌꯥꯝ ꯃꯔꯛꯇꯦ ꯃꯤ ꯃꯃꯤꯡꯗꯨꯕꯨꯗꯤ ꯑꯩ ꯍꯥꯏꯖꯔꯔꯣꯏꯒꯦꯕ ꯑꯩꯈꯣꯏ ꯂꯤꯁꯅꯔ ꯑꯃꯈꯛꯅ ꯍꯥꯏꯔꯛꯑꯦ ꯅꯣꯡꯃ ꯑꯩ ꯀꯣꯜ ꯇꯧꯔꯛꯄꯅꯤ ꯗꯥꯏꯃꯟꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯖꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯅꯤꯀꯣ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯃꯌꯥꯝꯁꯨ ꯌꯥꯕꯤꯅꯤꯡꯕ꯭ꯔꯥ ꯌꯦꯡꯕꯤꯌꯣ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯕ ꯑꯩꯁꯦ ꯌꯥꯝ ꯁꯥꯎꯒꯟꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯃꯦꯕ ꯅꯨꯄꯤꯅꯤꯀꯣ ꯇꯧꯔꯛꯏꯁꯦ ꯃꯧ ꯅꯍꯥꯝꯅꯤ ꯑꯩꯁꯦ ꯌꯥꯝ ꯁꯥꯎꯒꯜꯂꯦꯕ ꯇꯥꯃꯣ ꯑꯩꯁꯦ ꯑꯗꯨꯒ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯁꯦ ꯃꯧ ꯑꯃꯅꯦꯕ ꯌꯨꯝꯗꯅꯦ ꯂꯩꯕ ꯏꯅꯦꯝꯄꯣꯛ ꯏꯀꯨꯕꯣꯛ ꯀꯥꯏꯁꯦ ꯑꯩ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕ ꯑꯗꯣ ꯅꯨꯡꯁꯤꯐꯝꯁꯦ ꯑꯩ ꯁꯨꯡꯈꯪ ꯈꯪꯗꯦꯕ ꯑꯗꯣ ꯃꯤꯉꯣꯟꯗꯁꯨ ꯊꯤꯅ ꯃꯤꯁꯤꯁꯨ ꯀꯌꯥ ꯍꯦꯟꯅ ꯑꯩꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯅ ꯈꯜꯂꯒ ꯑꯩꯅ ꯁꯨꯝ ꯅꯨꯡꯁꯤꯖꯔꯒ ꯑꯗꯨꯝ ꯂꯩꯖꯩꯌꯦꯕ ꯌꯥꯝ ꯁꯦꯡꯅꯅꯤꯀோ ꯃꯥ ꯍꯥꯏꯖꯔꯤꯁꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯇꯤ ꯄꯨꯔꯥ ꯆꯦꯟꯖ ꯇꯧꯔꯦ ꯁꯤꯅꯤ ꯑꯩꯈꯣꯏ ꯏꯅꯦꯝꯕꯣꯛꯀ ꯏꯀꯨꯕꯣꯛꯀꯥꯏꯁꯦ ꯅꯨꯡꯁꯤꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯁꯤꯅꯤ ꯇꯥꯃꯣꯒꯤ ꯍꯟꯗꯛ ꯁꯟꯗꯣꯛꯈꯤꯕ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯗ ꯌꯥꯎꯈꯤꯕ ꯇꯥꯡꯀꯛ ꯑꯃꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯍꯜꯂꯦ ꯁꯤꯅꯤ ꯑꯗꯨꯅ ꯏꯅꯦꯝꯄꯣꯛꯀ ꯏꯀꯨꯕꯣꯛꯀꯥꯏꯁꯦ ꯑꯩꯅ ꯂꯨꯅ ꯇꯧꯕꯁꯤ ꯂꯣꯏꯔꯦ ꯂꯩꯀꯥꯏꯗꯁꯨꯅꯦ ꯑꯩ ꯌꯨꯝꯗ ꯑꯔꯩꯕ ꯄꯣꯠ ꯆꯩ ꯂꯩꯕꯁꯦ ꯏꯅꯦ ꯏꯆꯦꯝ ꯑꯗꯨ ꯑꯗꯥ ꯂꯥꯛꯑꯣ ꯁꯤ ꯆꯥꯁꯤ ꯂꯥꯛꯑꯣ ꯀꯧꯁꯜꯂ ꯃꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯁꯤꯅꯤ ꯑꯩ ꯍꯥꯟꯅꯗꯤ ꯑꯗꯨꯒꯤ ꯃꯑꯣꯡꯁꯦ ꯑꯝꯇ ꯂꯩꯔꯝꯗꯦ ꯌꯥꯝꯁꯨ ꯁꯥꯎꯒꯜꯂꯝꯃꯤ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯇꯤ ꯁꯥꯎꯕꯁꯤ ꯌꯥꯝ ꯍꯟꯊꯔꯦ ꯍꯥꯏ ꯃꯗꯨ ꯃꯥꯅ ꯍꯥꯏꯖꯟꯕ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯖꯟꯕ ꯑꯣꯏꯔꯝꯃꯣꯏꯗ꯭ꯔꯥ ꯑꯗꯣ ꯑꯩꯗꯤ ꯑꯁꯦꯡꯕ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦꯕ ꯑꯗꯣ ꯃꯁꯤ ꯃꯥꯅ ꯔꯦꯗꯤꯑꯣꯗꯨ ꯇꯥꯖꯕꯗꯨꯗ ꯃꯥꯅ ꯅꯨꯡꯉꯥꯏꯖꯕ ꯃꯥꯒꯤ ꯆꯦꯟꯖ ꯑꯃ ꯂꯥꯛꯈꯤꯕꯗꯨꯅꯦ ꯃꯁꯤ ꯌꯥꯝ ꯆꯨꯝꯒꯅꯦꯅ ꯈꯜꯂꯤ ꯑꯗꯨꯒ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯤꯔꯛꯄꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯔꯦꯗꯤꯑꯣꯁꯤ ꯃꯔꯨꯑꯣꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯌꯣꯟ ꯑꯍꯦꯗꯨꯅ ꯂꯩꯔꯕꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯍꯜ ꯂꯃꯟꯁꯤꯡ ꯃꯈꯣꯏꯒꯤ ꯊꯃꯣꯏꯒꯤ ꯃꯈꯣꯜ ꯋꯥ ꯉꯥꯡꯐꯝ ꯋꯥꯀꯠꯆꯐꯝ ꯍꯣꯔꯦꯟꯗꯤ ꯀꯔꯤ ꯆꯥꯒꯅꯤ ꯍꯥꯏꯕꯗ ꯑꯁ ꯍꯣꯔꯦꯟ ꯌꯦꯟ ꯊꯣꯡꯅꯤꯁꯨ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯁ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏ ꯏꯅꯦ ꯍꯣꯏ ꯂꯥꯛꯀꯅꯤ ꯌꯦꯟ ꯊꯣꯡꯅꯤ ꯑꯗꯤ ꯅꯨꯃꯤꯠ 2-3 ꯋꯥꯠꯂꯤꯉꯩꯗꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯕ ꯈꯥꯡ ꯉꯝꯗꯦ ꯏꯟꯁꯥꯡꯗꯨ ꯆꯥꯔꯒꯗꯤ ꯃꯇꯨꯝ 5-6 ꯐꯥꯎ ꯆꯥ ꯉꯝꯃꯣꯏꯀꯣ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯣ ꯑꯦꯛꯁꯥꯏꯠ ꯑꯣꯏꯕꯗꯣ ꯌꯥꯝꯅ ꯑꯦꯛꯁꯥꯏꯇꯦꯠ ꯑꯣꯏꯕꯗꯣ ꯑꯗꯨ ꯗꯥꯏꯃꯟꯗꯣ ꯍꯣꯔꯦꯟ ꯃꯍꯥꯚꯥꯔꯠ ꯇꯥꯗꯣꯏꯅꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯇꯥꯗꯣꯏꯅꯤꯒ ꯈꯜꯂꯒ ꯏꯈꯧ ꯂꯥꯡꯉꯒ ꯂꯩꯕ ꯑꯁ ꯉꯔꯥꯡꯒꯤ ꯋꯥꯔꯤ ꯃꯈꯥꯗꯣꯒ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯖꯕꯗꯣ ꯑꯁ ꯍꯣꯔꯦꯟꯗꯤ ꯃꯥ ꯈꯪꯅꯤ ꯊꯤꯅ ꯉꯥꯡꯇꯠꯀꯦ ꯃꯁꯝ ꯐꯣꯏꯗꯠꯀꯦ ꯃꯥꯅ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯑꯩꯈꯣꯏ ꯏꯅꯦꯝꯅ ꯑꯗꯨ ꯍꯥꯏꯕ ꯏꯀꯨꯕꯣꯛꯅ ꯑꯩꯅ ꯍꯥꯏꯕꯗ ꯑꯗꯨ ꯍꯥꯏꯕ ꯏꯅꯥꯎ ꯅꯨꯄꯥꯅ ꯑꯗꯨ ꯍꯥꯏꯕꯅ ꯑꯩꯈꯣꯏ ꯈꯠꯅ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯗ ꯑꯦꯟꯖꯥꯏꯇꯤ ꯑꯃꯈꯛ ꯂꯥꯛꯑꯦꯕ ꯅꯨꯡꯉꯥꯏꯅ ꯐꯨꯔꯤꯠꯈꯥꯎꯗꯣ ꯄꯩꯁꯥ ꯌꯥꯎꯔꯒꯁꯨ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯕ ꯍꯥꯏꯗꯣ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯕ
ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯅꯨꯡꯉꯥꯏꯕ ꯌꯥꯎꯏ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯅꯨꯡꯁꯤꯕ ꯌꯥꯎꯏ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯀꯠꯊꯣꯛꯄ ꯌꯥꯎꯏ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗꯅ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯁꯛꯇꯤ ꯌꯥꯎꯏ ꯑꯗꯨꯒ ꯃꯤ ꯃꯁꯦꯟ ꯑꯃꯒ ꯅꯨꯡꯁꯤꯅꯅꯕꯁꯦ ꯑꯩꯈꯣꯏꯗ ꯂꯣꯏ ꯌꯥꯎꯏ ꯑꯗꯣ ꯐꯠꯇꯕꯁꯨ ꯌꯥꯎꯋꯦꯕ ꯃꯤ ꯍꯥꯠꯅꯅꯕ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯅꯕ ꯔꯦꯞ ꯆꯠꯊꯅꯕ ꯃꯤ ꯃꯥꯡꯅꯕ ꯑꯗꯒꯤ ꯋꯥꯀꯥꯏ ꯉꯥꯡꯅꯕ ꯃꯤꯒꯤ ꯀꯛ ꯇꯧꯅꯕ ꯃꯤꯉꯣꯟꯗ ꯊꯤꯅ ꯉꯥꯡꯅꯕ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯃꯔꯝ ꯂꯩꯇꯅ ꯆꯪꯁꯤꯜꯂꯒ ꯄꯛꯇ꯭ꯔꯦꯒ ꯑꯗꯨ ꯇꯧꯗ꯭ꯔꯦꯒ ꯑꯗꯒꯤ ꯅꯣꯏꯗꯅꯨ ꯇꯧꯔꯦꯒ ꯑꯗꯨ ꯅꯣꯏ ꯃꯤ ꯍꯨꯜꯂ ꯉꯥꯡꯕ ꯃꯌꯥꯝꯁꯨ ꯇꯧꯔꯤꯗꯅꯀꯣ ꯑꯗꯨꯅ ꯑꯐꯕ ꯃꯌꯥꯝ ꯌꯥꯎꯏ ꯑꯩꯈꯣꯏ ꯏꯁꯥꯗ ꯑꯐꯕ ꯃꯌꯥꯝꯗꯨ ꯁꯤꯖꯤꯟꯅꯕꯗ ꯀꯔꯤ ꯀꯥꯏꯒꯦ ꯁꯣ ꯁꯤ ꯈꯛꯇꯅꯤ ꯊꯥꯒꯠꯆꯔꯤ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯑꯩ ꯈꯂꯣꯡꯐꯝꯗꯩꯅꯦ ꯀꯔꯤ ꯃꯤꯡ ꯀꯧꯕꯤꯕꯒꯦ ꯇꯧꯕꯤꯅꯦ ꯑꯣ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯁꯥꯔ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃ ꯏꯝꯐꯥꯜꯗ ꯂꯩꯌꯦꯕꯀꯣ ꯑꯗꯨ ꯃꯉꯣꯟꯗ ꯑꯩꯅ ꯀꯩꯅꯣꯒꯤ ꯍꯧꯖꯤꯛ COVID-19ꯒꯤ ꯑꯣꯛꯁꯤꯖꯦꯟ ꯄꯥꯡꯕꯒꯤꯁꯦ ꯁꯤꯗꯩꯗ ꯑꯩ ꯂꯨꯄꯥ 1,000 ꯁꯥꯒꯤ ꯑꯦꯀꯥꯎꯟꯗ ꯍꯥꯞꯄꯤꯌꯣꯅ ꯍꯥꯏꯕ ꯃꯥꯅ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯛꯁꯤꯖꯦꯟ ꯇꯧꯕꯗꯣ ꯑꯗꯩꯗ ꯍꯥꯞꯈ꯭ꯔꯦ ꯍꯥꯏꯔꯝꯃꯅꯤ ꯍꯥꯏꯕ ꯑꯝꯍꯥꯔꯕ ꯁꯥꯔ ꯑꯗꯨꯕꯨ ꯑꯣꯛꯁꯤꯖꯦꯟ ꯀꯔꯤ ꯇꯧꯕ ꯑꯔꯣꯏꯕꯒꯤꯗꯨ ꯀꯔꯤ ꯍꯥꯏꯕ ꯑꯣꯛꯁꯤꯖꯦꯟꯒꯤ ꯑꯩꯅ ꯂꯨꯄा 1,000 ꯁꯥꯒꯤ ꯑꯦꯀꯥꯎꯟꯗ ꯍꯥꯞꯄꯤꯕ ꯍꯥꯞꯄꯤꯕ ꯌꯥꯏ COVID-19ꯒꯤ ꯗꯥꯏꯃꯟꯗ ꯑꯣꯏꯅ ꯍꯥꯞꯄꯤꯌꯣ ꯃꯥꯅ ꯑꯉꯥꯡꯗꯨꯗ ꯍꯥꯞꯈ꯭ꯔꯦ ꯃꯥꯅꯤ ꯍꯥꯏꯕ ꯑꯝꯍꯥꯔ ꯍꯥꯏꯕ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯣꯛꯁꯤꯖꯦꯟꯅ ꯑꯣꯛꯁꯤꯖꯦꯟꯒꯤ ꯀꯣ ꯑꯣꯛꯁꯤꯖꯦꯟ ꯄꯜꯂꯒꯗꯤ ꯑꯩꯈꯣꯏꯅ ꯑꯣꯛꯁꯤꯖꯦꯟ ꯄꯩꯁꯥꯁꯦ ꯈꯥꯏꯗꯣꯛꯑꯦ ꯑꯗ ꯑꯩꯈꯣꯏꯁꯦ ꯁ꯭ꯇꯨꯗꯤꯑꯣꯁꯨ ꯑꯃ ꯁꯨꯝ ꯑꯩꯅ ꯍꯧꯖꯤꯛ ꯐꯝꯖꯔꯤꯁꯦ ꯍꯥꯟꯅꯒ ꯈꯔ ꯃꯥꯟꯅꯔꯗ꯭ꯔꯦꯗꯅꯀꯣ ꯑꯗꯒꯤ ꯁꯤꯒꯤ ꯑꯩꯒꯤ ꯃꯥꯌꯣꯛꯅꯕꯁꯦ ꯀꯥ ꯑꯃꯒ ꯏꯟꯊꯣꯛꯈ꯭ꯔꯦꯕ ꯃꯃꯥꯡꯗ ꯑꯗ ꯁꯤ ꯃꯃꯥꯡꯁꯤꯗ ꯀꯩꯗꯧꯒꯦꯕꯨ ꯒꯦꯁꯁꯤꯡꯁꯦ ꯑꯁꯣꯝꯗ ꯐꯝꯕ ꯑꯁꯣꯝ ꯐꯝꯕ ꯍꯥꯟꯅ ꯑꯩꯒꯤ ꯇꯨꯡꯗꯒ ꯐꯝꯕꯗꯣ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯐꯝꯃꯤꯟꯅꯔꯒ ꯑꯩꯅ ꯁꯣꯝꯗ ꯇꯨꯡ ꯑꯣꯟꯁꯤꯟꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯗ ꯑꯩꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯦ ꯍꯟꯗꯛꯇꯤ ꯃꯁꯤ ꯃꯅꯤꯡꯁꯦ ꯐꯛꯀꯥꯏꯔꯒꯦꯅ ꯋꯥꯜ ꯆꯦꯛꯇꯣ ꯊꯨꯒꯥꯏꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯃꯔꯨꯑꯣꯏꯕ ꯗꯥꯏꯃꯟ ꯇꯥꯕꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝꯗꯒꯤ ꯑꯊꯧꯕꯅ ꯃꯌꯥꯝꯅ ꯑꯊꯧꯕ ꯌꯥꯝꯕꯦꯝꯒ ꯍꯥꯏꯕꯗꯣ ꯔꯦꯗꯤꯑꯣ ꯇꯥꯕꯅ ꯑꯩ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯕ ꯅꯠꯇꯦ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯔꯦ ꯍꯥꯏꯇꯥꯔꯦ ꯔꯦꯗꯤꯑꯣꯁꯦ ꯁꯨꯝ ꯇꯥꯔꯝꯕꯗꯒꯤ ꯇꯥꯃꯣ ꯅꯅꯥꯎ ꯂꯥꯛꯆꯒꯦꯅ ꯁꯨꯝ ꯂꯥꯛꯄ ꯑꯗꯩ ꯃꯥꯗꯤ ꯃꯈꯨꯠ ꯃꯁꯥꯁꯦ ꯌꯥꯝ ꯍꯩꯕ ꯑꯩꯈꯣई फ्रिज सेम्बा अदगी वाशिंग मशीन सेम्बा अदगी राइस कुकर सेम्बा लो हे डायमंड की सिदा लैबा अखोई राइस कुकर जो अखोई अमु सिनर यादरे गानो क्रो क्रो हेते लंगथो थंबनी मा लोई सेम्बीदना याम तौबी अदुगा होजिक से स्टूडियो जे तपथु इबको मा होजिक सु लै अदुगा अखोई लाकप ngamद्रगसु युम द लैबिरिबा मयाम से सिनने डायमंड की स्टूडियो की होजिक सेमदोइदो अदुगी चामद पांगजेगे बा चनी द पांगजेगे पांगबसु यावेबा अदु मरक सिदा अखोइना अखोई पांगबदु खरा थैदो हल्लगा हौजिक से ऑक्सीजन सिलेंडर खर लैरगा हाइतारे अफबा यामना फजबा बेस्ट क्वालिटी अफबा हाइतारे कंपनी तोरकान अखोइना खिल्लगा डायमंड की से थमका होजिक होजिक ऑक्सीजन लैत्रे होजिक को जेन से लेगा हाइबदो लैबगा ngamjado phangmongga leittabado ada kitang amani toroga yung amani dasu kanjira adumai tawsirana khanbani mayamna pangbiraktan hojik tilu palising yang kai humpu sure ain khanbada horen thira dilu palising hum dramukti sudong male 70000 sudong male aduma se pangbiriba mi singse manipur iramdam si leiriba kanglup khudimak ki mi sing aktani haitare ado ai tension jage pangbiu kesu kaiba leite adomna pangbini mphomda pangbiu diamond na handa ki lockdown manung si da haitare ai sana muk kaidojai yamna na tai chajadaba hoji hojik chaningai thaningai leitraba singdo more than imung taruk taret sureba hojik mateng pangse aduna aikoina madu sam uthok chadrabani aduga ai soidana mayamda dum khanganjarake maramdi akoina tawjari je not only radio kakta hanbadu nate mi gi mateng pangwam su yawe habadu adusu aduna thagachari tension jarakanda ngasigi thorom si minute kun ga taruk kum dum leijari pung amaga makhai phawa okone extend toroga haitare hawba matamda internet maram orga thorom si pung khai matellalabani na dan pung khai makoina somda loksan bani hojikti yamna luraba pandemic orabasida miyamgi pungningi waro miyamgi wakat ado miyamgi laikai gi awana sini hena lui haina khanmadagi thorom khara tenthok tension torokana dumaina tawba dum yawe so thagachari mathangi caller ma mongai dan leire hello minga mate leifam haibise hello oh minga leifam haibise खुराई दगी सुसला तरानुक्चरी सुसला हाइबियो करे हाइबिनिंगी सर इन्हाने फोन से आइदगी ओपतो सुकांग फंगदना हाय खनबग लोय काथोखने अदो सुसला हिदा कापगी मतंग हाइनिंगब्रा करी के चेंग चाके हाइबिनिंगब्रा करी करी हाइबिनिंगी होय चेंग येनबगी अदगी COVID-19 की हिदा कापग मतंग मयाम न तिखलबक कमेन रोइना दुम ताजोगे सा अदुगा तयाइना कयनो इसे का तयाइगी ने
ꯆꯅꯤ ꯁꯨꯕ ꯏꯄꯤꯁꯣꯗꯀꯤꯗꯨꯗꯩꯗ ꯃꯃꯤꯡꯗꯣ ꯍꯣꯡꯗꯣꯛꯀꯅꯤ ꯍꯥꯏꯕꯗꯣ ꯑꯩꯅ ꯍꯦꯛ ꯊꯥꯕꯒ ꯑꯗꯨꯏꯗꯣ ꯂꯥꯛ ꯂꯩꯔꯝꯃꯦꯕ ꯑꯩ ꯃꯃꯥꯡꯗꯗꯤ ꯇꯥꯍꯧꯗ꯭ꯔꯕ ꯑꯗꯨꯗꯣ ꯀꯔꯤ ꯍꯥꯏꯅ ꯍꯣꯡꯗꯣꯛꯈꯤꯗꯣꯏ ꯃꯃꯤꯡ ꯍꯣꯡꯗꯣꯛꯄꯗꯤ ꯀꯩꯅꯣ ꯏꯁꯇꯦꯠꯇ ꯇꯌꯥꯏꯅ ꯀꯧꯏꯗꯅ ꯍꯧꯖꯤꯛꯀꯤ ꯇꯌꯥꯏꯒꯤ ꯁꯦꯔꯤꯌꯦꯜꯁꯦ ꯑꯗꯩꯗ ꯀꯩ ꯍꯥꯏꯅꯣ ꯃꯃꯤꯡ ꯍꯣꯡꯕ ꯂꯩꯇꯦ ꯃꯃꯤꯡ ꯍꯣꯡꯕ ꯀꯔꯤꯝ ꯂꯩꯇꯦ ꯑꯗꯨꯝ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯑꯗꯨꯝ ꯀꯧꯏ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯀꯧꯔꯤ ꯀꯩꯁꯨ ꯂꯩꯇꯦ ꯑꯇꯩ ꯆꯅꯤꯗꯒꯤ ꯍꯣꯡꯒꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯍꯥꯏꯐꯦꯠ ꯑꯩ ꯃꯃꯥꯡꯗꯗꯤ ꯇꯥꯍꯧꯗ꯭ꯔꯦꯕꯀꯣ ꯁꯥꯔ ꯑꯗꯩꯗ ꯍꯥꯏꯐꯦꯠ ꯁꯨꯃꯥꯏꯅ ꯄꯟꯈꯤꯕ ꯑꯗꯨꯒꯨꯝꯕ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯇꯥꯖꯔꯤꯁꯤ ꯁꯥꯔ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯒ ꯄꯨꯛꯅꯤꯡꯒ ꯌꯥꯎꯔꯒ ꯁꯤ ꯈꯛꯇꯪꯅ ꯑꯌꯥꯝꯕ ꯑꯣꯏꯅ ꯇꯥꯖꯩꯌꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯥꯕꯤꯕ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯀꯣ ꯑꯗꯣ ꯀꯩꯁꯨ ꯑꯣꯟꯗꯧꯕ ꯂꯩꯇꯦ ꯍꯥꯏꯕꯤꯌꯨ ꯑꯗꯣ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯁꯦ ꯑꯩꯅ ꯑꯩꯈꯣꯏ ꯈꯔ ꯂꯩꯀꯥꯏꯗ ꯑꯩꯅ ꯏꯆꯥ ꯅꯨꯄꯥꯅ ꯇꯥꯔꯝꯕꯗꯒꯤ ꯁꯥꯔꯒꯤ ꯍꯣꯁꯇꯦꯜꯁꯦ ꯌꯥꯝ ꯐꯖꯕ ꯑꯩꯅ ꯁꯨꯝ ꯇꯥꯕꯗ ꯑꯗꯨꯗ ꯇꯥꯕꯗꯤ ꯅꯨꯡꯉꯥꯏꯅ ꯇꯥꯔꯨꯗꯕ ꯃꯥꯁꯦ ꯑꯍꯤꯡ ꯍꯦꯛ ꯇꯥꯏꯌꯦꯕꯀꯣ ꯑꯩꯅꯕꯨ ꯉꯥꯡꯉꯤꯕ ꯑꯍꯤꯡꯗ ꯅꯪꯅ ꯐꯣꯟ ꯊꯥꯕ ꯅꯠꯇ꯭ꯔꯣꯗꯣ ꯑꯩ ꯇꯨꯝꯕ ꯌꯥꯗꯦ ꯃꯨꯊꯠꯂꯣ ꯍꯥꯏꯕꯁꯤꯗ ꯃꯥꯅ ꯍꯦꯛ ꯇꯥꯕꯗ ꯍꯣꯁꯇꯦꯜꯁꯤ ꯑꯗꯨꯝ ꯐꯖꯕ ꯑꯗ ꯑꯩꯅ ꯅꯣꯡꯃ ꯇꯥꯔꯒ ꯌꯦꯡꯒꯦꯅ ꯇꯥꯔꯨꯕꯗꯒꯤ ꯁꯨꯝ ꯂꯥꯏꯆꯨꯈꯤꯕꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯍꯦꯟꯖꯜꯂꯦ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯑꯃꯨꯛ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯑꯃ ꯁꯟꯗꯣꯛꯄꯗꯒꯤ ꯍꯧꯖꯤꯛꯁꯦ ꯃꯣꯏꯅ ꯑꯦꯗꯤꯛ ꯆꯨꯔꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯩꯒꯤ ꯑꯩꯈꯣꯏ ꯋꯥꯈꯜꯁꯦ ꯏꯁꯥꯅ ꯍꯩꯅꯕ ꯖꯒꯥ ꯑꯃꯗ ꯑꯗꯨꯝ ꯊꯝꯕ ꯌꯥꯝ ꯐꯩꯌꯦꯕ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯈꯟꯕ ꯖꯒꯥꯗꯣ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯅꯠꯇ꯭ꯔꯁꯨ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯡ ꯀꯌꯥꯃꯔꯨꯝ ꯍꯥꯏꯇꯥꯔꯦꯀോ ꯁꯨꯃꯥꯏꯅ ꯃꯤ ꯑꯃꯅ ꯊꯣꯛꯂꯛꯑꯒ ꯋꯥꯔꯤ ꯄꯥꯕ ꯈꯣꯠꯄꯅ ꯇꯧꯕꯁꯤꯗꯤ ꯑꯥꯏ ꯊꯤꯡꯛ ꯃꯅꯤꯄꯨꯔꯒꯤꯗ ꯑꯩꯅ ꯏꯍꯥꯟ ꯍꯥꯜꯂꯦ ꯍꯥꯏꯇꯥꯔꯦ ꯌꯨꯇ꯭ꯌꯨꯕꯇ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯅꯍꯥ ꯃꯌꯥꯝ ꯊꯣꯛꯂꯛꯑꯦ ꯑꯩꯅ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠꯁꯅ ꯏꯍꯥꯟ ꯍꯥꯟꯅ ꯇꯧꯈꯤꯕꯅꯤ ꯑꯗꯨꯒ 2017ꯗꯒꯤ ꯑꯩꯈꯣꯏꯅ ꯍꯧꯔꯛꯄꯁꯤꯗꯒꯤ ꯑꯩꯅ ꯑꯗꯨꯝ ꯏꯀꯨꯏ ꯀꯨꯏꯗꯅ ꯇꯧꯖꯔꯦ ꯍꯥꯏꯖꯔꯤꯕ ꯑꯗꯣ ꯀꯣꯟꯅꯪꯗ 2019 ꯁ꯭ꯋꯥꯏꯗꯒꯤꯗꯤ ꯅꯍꯥ ꯃꯌꯥम ꯊꯣꯛꯂꯛꯑꯦ ꯋꯥꯔꯤ ꯄꯥꯕ ꯈꯣꯠꯄ ꯑꯗꯣ ꯋꯥꯔꯤ ꯄꯥꯕ ꯃꯌꯥꯝ ꯂꯩ ꯑꯩꯈꯣꯏ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯌꯦꯡꯕ ꯃꯌꯥꯝ ꯂꯩꯌꯦꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯅꯍꯥꯁꯤꯡ ꯌꯨꯝꯗ ꯂꯩꯕꯁꯤꯡꯁꯦ ꯋꯥꯔꯤ ꯌꯥꯝ ꯇꯥꯒꯜꯂꯦꯕ ꯃꯧꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯦ ꯃꯣꯏꯗꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯁ ꯃꯅꯦꯝꯕꯧꯅ ꯑꯗꯨ ꯍꯥꯏꯔꯦ ꯑꯗꯨꯅ ꯇꯧꯔꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟ ꯑꯣꯏꯔꯣ ꯃꯍꯥꯛꯒ ꯑꯗꯨꯒ ꯅꯨꯡꯁꯤꯅꯔꯦ ꯀꯥꯏꯅꯔꯦ ꯑꯗꯨ ꯇꯧꯔꯦ ꯍꯥꯏꯔ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯉꯒ ꯃꯣꯕꯥꯏꯜꯗꯨ ꯇꯧꯔꯒ ꯋꯥꯔꯤꯗꯨ ꯇꯥꯖꯔꯒ ꯅꯨꯡꯉꯥꯏꯕ ꯁꯪꯁꯥꯔ ꯑꯃꯗ ꯃꯥꯒꯤ ꯂꯩꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯗꯨꯝ ꯂꯩꯕ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯝ ꯂꯩꯕꯤꯌꯨ ꯇꯥꯕꯤꯌꯨ ꯑꯗꯨꯒ ꯑꯗꯣꯝꯅ ꯇꯥꯕꯤꯗꯅ ꯉꯥꯎꯕꯤꯕ ꯋꯥꯔꯤꯗꯨꯗꯤ ꯆꯞ ꯃꯥꯟꯅꯕ ꯌꯥꯝ ꯂꯩꯌꯦ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯑꯩꯈꯣꯏ ꯁꯤꯗ ꯀꯀꯥ ꯑꯃ ꯂꯩ ꯑꯗ ꯀꯀꯥ ꯑꯃ ꯃꯥꯁꯦ ꯋꯥꯔꯤꯗꯣ ꯁꯨꯝ ꯇꯥꯕꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯨ ꯑꯣꯏꯔꯦꯗꯅꯀோ ꯑꯗꯩꯗ ꯑꯩꯈꯣꯏ ꯏꯟꯗꯣꯝꯆꯥ ꯑꯃꯅ ꯌꯥꯝ ꯇꯥꯕꯖꯥꯠꯅꯤ ꯑꯩꯈꯣꯏ ꯏꯆꯦꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯃ ꯌꯥꯝ ꯀꯟꯅ ꯇꯥꯕ ꯑꯗꯣ ꯃꯥꯅ ꯇꯥꯕꯗ ꯑꯁ ꯃꯨꯊꯠꯂꯣ ꯇꯥꯅꯤꯡꯗꯦ ꯑꯗꯨꯝ ꯊꯥ ꯂꯩꯔꯦ ꯅꯪ ꯑꯗꯨꯝ ꯑꯗꯨ ꯉꯥꯡꯉꯒ ꯀꯣꯟꯅꯪꯗꯗꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯥꯁꯨ ꯁꯨꯝ ꯇꯥꯈꯤꯗꯅ ꯑꯦꯗꯤꯛ ꯑꯣꯏꯗꯅ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣꯗꯣ ꯇꯥꯕ ꯐꯪꯗ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯏꯆꯦꯁꯤꯡꯗꯣ ꯇꯥꯕ ꯐꯪꯗ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯕ ꯂꯩꯌꯦ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯀꯔꯤ ꯆꯤꯊꯕ ꯂꯩ ꯑꯔꯣꯏꯕꯗ ꯍꯥꯏꯕꯤꯅꯤꯡꯕ ꯍꯥꯏꯕꯤꯌꯨ ꯁꯥꯔ ꯑꯗꯨꯒ ꯁꯥꯔꯗ ꯐꯣꯟ ꯇꯧꯖꯕ ꯃꯇꯝꯗꯅꯦ ꯁꯥꯔꯒꯤ ꯐꯣꯟꯁꯦ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯃꯌꯦꯛ ꯁꯦꯡꯗꯕ ꯑꯗꯩ ꯑꯣꯟꯅ ꯇꯩꯅꯅ ꯇꯥꯔꯒ ꯀꯣꯂꯔ ꯀꯥꯡꯕꯨꯅ ꯑꯣꯟꯅ ꯇꯩꯅꯅ ꯈꯨꯝꯕꯤꯁꯦ ꯁꯥꯔ ꯐꯣꯟꯁꯦ ꯑꯩꯈꯣꯏ ꯇꯥꯕꯗ ꯃꯌꯦꯛ ꯁꯦꯡꯗꯕꯗꯩꯅꯦꯁꯨ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯚꯦꯛꯁꯤꯟ ꯀꯥꯞꯄꯒꯤ ꯃꯇꯥꯡꯁꯦ ꯑꯗꯩꯗ ꯚꯦꯛꯁꯤꯟ ꯀꯥꯞꯄꯤꯍꯧꯗꯕ ꯀꯥꯞꯅꯤꯡꯉꯒ ꯀꯥꯞꯐꯝꯁꯦ ꯀꯗꯥꯏꯗ ꯀꯥꯞꯁꯤꯒꯦ ꯍꯥꯏꯕꯁꯦ ꯈꯪꯉꯒꯁꯨ खितंग कोम जगह कपनिंग मियोजना मियोजनी मफमदा मनपुरी खोंद खितंग हाइपगे आई इसा कापोबजे अखोई सौमुंग कापोबनेबा सौमुंगी डिस्टेंसरी लेबेदेदा मोइगी काफनदे मि खितंग कोमबनी कापिनिंदो कांगुना अखोई साइगी हाइदा देने तो कोई दियां नगैबा नगलागजु देने ना ये आमा लैबरी नकोई कापोदो सिजाबा मके पटपदा होय अदुना अदुगी जिनिस कापगी सिजाबदो कोगदी हुजी सौमुंगी सिदा खितंग लासारेगा सिदा कापना खितंग खुदों काबा हेनबनी हाइबे तागचरी हम नुंगाइजै हाबिबा सिगिना वैक्सीन कापथोकपियु वैक्सीन या मरोइबा अदुगा वैक्सीन से सोइदना कापिगदबनी वैक्सीन कापत्रबदी होजिकसे लैना से कापथोकनिंगाइ मरम लैते अदुगा होजिकसे फोन लाइन अमा खता लोखचगे अदुगा सिगे थोरम सिगे हेलो सर यह ओजे सरकाइबम प्रेसिडेंट लेवानी सा हाबियो सर सिंगी ई पाउ खबर सि ताब थाई डायमंड सि ताबदा थमोइ जे सारा कोइगी चिनारा मन बकाय गो काय सा आई जो वाफम खजिक फोन तके सा हाबियो दपसागी चिंग सिदा वाथोक थिक यामना ओइरि बसे ए अतै करिसु नते चिंग सि यामना होंगना
ꯂꯩꯇ ꯂꯥꯏꯔꯕꯒꯤ ꯄꯤꯕ ꯑꯗꯨꯅ ꯅꯞꯁꯥꯒꯤ ꯆꯦꯡꯁꯤ ꯐꯖꯕ ꯒꯥꯏꯗꯂꯥꯏꯟ ꯑꯃꯒꯤ ꯃꯈꯥꯗ ꯄꯤꯗ꯭ꯔꯒꯗꯤ ꯋꯥꯊꯣꯛ ꯑꯗꯨꯃꯛ ꯂꯥꯛꯀꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯋꯥꯊꯣꯛ ꯑꯁꯤꯁꯨ ꯆꯞ ꯆꯥꯕ ꯄ꯭ꯔꯣꯄꯔ ꯒꯥꯏꯗꯂꯥꯏꯟ ꯑꯃꯒꯤ ꯃꯈꯥꯗ ꯄ꯭ꯔꯣꯄꯔ ꯁꯦꯀꯨꯔꯤꯇꯤ ꯄꯤꯔꯒ ꯃꯗꯨꯒꯤ ꯀꯅꯥ ꯀꯅꯥ ꯃꯣꯅꯤꯇꯔ ꯇꯧꯔꯒ ꯇꯧꯗꯕꯗꯒꯤ ꯊꯣꯛꯂꯛꯏꯕꯅꯤ ꯑꯗꯨꯕꯨ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯍꯧꯖꯤꯛꯁꯦ ꯂꯥꯟꯅꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡ ꯌꯥꯝ ꯀꯟꯈꯤꯕ ꯂꯩ ꯑꯩꯈꯣꯏꯒꯤ ꯂꯥꯜꯍꯧꯕꯒꯤ ꯏꯔꯥꯡ ꯀꯩꯒꯤ ꯀꯟꯈꯤꯕ ꯂꯩ ꯃꯁꯤꯗ ꯍꯧꯖꯤꯛ ꯁꯤꯕ ꯆꯥꯡꯁꯤ ꯁꯤꯗꯦꯕ ꯃꯤꯁꯦ ꯍꯧꯖꯤꯛ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯇꯔꯥꯃꯔꯤ ꯁꯤꯕ ꯀꯨꯟꯐꯧ ꯁꯤꯕ ꯀꯨꯟ ꯍꯦꯟꯕ ꯌꯥꯎꯕ ꯍꯧꯖꯤꯛꯁꯦ ꯂꯥꯟ ꯃꯈꯜ ꯑꯃꯅꯦꯕ ꯂꯥꯟꯁꯤ ꯂꯥꯛꯁꯟꯅꯕꯅꯦꯕ ꯑꯩꯈꯣꯏ ꯃꯄꯥꯟ ꯊꯣꯛꯇꯅꯕ ꯍꯥꯏꯅ ꯀꯥꯔꯐ꯭ꯌꯨ ꯊꯝꯃꯤꯁꯦ ꯃꯗꯨꯗ ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯗꯤ ꯋꯥꯔꯝꯃꯅꯤ ꯈꯟꯗꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯆꯦꯡ ꯀꯦꯖꯤ 5ꯗꯨꯁꯨ ꯑꯃꯨꯛ ꯐ꯭ꯔꯤꯗ ꯄꯤꯔꯛꯏꯅꯦꯕ ꯃꯗꯨ ꯄꯤꯔꯛꯏꯕ ꯆꯦꯡ ꯃꯌꯥꯝꯁꯤ ꯀꯦꯟꯗ꯭ꯔ 60ꯗ ꯄꯤꯔꯛꯏꯅꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯄꯤꯔꯛꯏꯕ ꯆꯦꯡꯁꯤ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒꯦꯗ ꯑꯩꯈꯣꯏꯒꯤ ꯃꯇꯧ ꯀꯔꯝ ꯇꯧꯗꯅ ꯌꯦꯟꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯗꯤ ꯁꯥꯔꯅꯁꯨ ꯉꯥꯏꯇꯅ ꯂꯥꯎꯊꯣꯛꯏ ꯑꯗꯨꯕꯨ ꯀꯦꯟꯗ꯭ꯔ ꯈꯨꯗꯤꯡꯃꯛꯇ ꯃꯥꯟꯅꯗ꯭ꯔꯦ ꯃꯔꯝꯗꯤ ꯀꯥꯔꯗꯇ ꯕꯦꯖ ꯇꯧꯔꯒ ꯄꯤꯌꯨ ꯍꯥꯏꯕꯁꯦ ꯀꯅꯥꯒꯨꯝꯕ ꯀꯦꯟꯗ꯭ꯔꯗꯗꯤ ꯂꯥꯏꯔꯕꯒꯤ ꯆꯥꯛꯊꯨꯡ AY ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ AAY ꯑꯗꯒꯤ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯍꯥꯎꯁꯍꯣꯜꯗ ꯄꯤꯒꯗꯕꯁꯦ ꯃꯁꯤꯒꯤꯁꯤꯅ ꯄꯨꯂꯞ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯚꯣꯇꯔ ꯃꯌꯥꯝꯗꯨꯗ ꯌꯦꯜꯂꯒꯗꯤ ꯑꯗꯨꯗꯤ ꯁꯨꯅ ꯁꯨꯡꯊꯨꯡ ꯊꯨꯡꯉꯣꯏ ꯁꯥꯔ ꯍꯣꯏ ꯋꯥꯡꯖꯤꯡ ꯇꯦꯟꯊꯥ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯅꯔꯦꯕꯜ MLAꯅ ꯌꯥꯝꯅ ꯗꯥꯏꯇ ꯂꯧꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯦꯅꯤ ꯃꯁꯥꯒꯤ ꯐꯨꯔꯨꯞꯈꯥꯎꯗꯩ ꯄꯨꯊꯣꯛꯑꯒ ꯚꯣꯇꯔ ꯆꯟꯗꯕ 5 ꯑꯗꯩ ꯑꯆꯟꯕ ꯑꯦꯚ꯭ꯔꯤ ꯈꯨꯗꯤꯡꯃꯛ 10 ꯄꯤꯕ ꯑꯗꯨꯒ ꯋꯥꯡꯖꯤꯡ ꯇꯦꯟꯊꯥ ꯀꯦꯟꯗ꯭ꯔꯒꯤ ꯆꯦꯡꯐꯨ ꯑꯃꯠꯇꯗ ꯑꯩꯈꯣꯏ ꯆꯦꯡ ꯍꯥꯡꯍꯜꯂꯣꯏꯅ ꯗꯥꯏꯇ ꯂꯧꯕ ꯋꯥꯐꯝ ꯑꯁꯦ ꯃꯁꯤꯃ ꯂꯧꯔꯒꯗꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯄꯩꯁꯥꯁꯨ ꯃꯌꯥꯝ ꯇꯤꯡꯉꯝꯃꯅꯤ ꯑꯗꯨꯒ ꯅꯞꯁꯥꯒꯤ ꯂꯨꯄꯥ 3 ꯄꯤꯕꯁꯨ ꯑꯩꯈꯣꯏ ꯂꯧꯗ꯭ꯔꯦ ꯍꯥꯏꯅ ꯇꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯗꯥꯏꯇ ꯂꯧꯗ꯭ꯔꯤꯉꯩꯗꯤ ꯆꯦꯡ ꯀꯣꯟꯅꯔꯣꯏ ꯋꯥꯐꯝ ꯑꯃꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ COVID-19ꯁꯦ ꯃꯁꯤ ꯄꯥꯡꯒꯜ ꯁꯣꯜꯍꯟꯒꯅꯨ इम्यून सिस्टम कखल्लू हाइबनेबा अदो हाथी हाथी सुबा इमु माइग्रेंट वर्कर मयाम अमा अखोगी इरक्ता मयाम अमा लेरिबा हाथी हाथी सुबा मसीगी दमक्ता पिरकपा चेंगजे मसी अखोई था अमगी चानब सिबौदम कोनदीबा परमदि सारसु हान हाइग्रे खुजु हाइग्रे नियम केजी 53 दरकार लेबा मसीदा मंगाने अदि नफसागी मंगा अमदि तरा अदु बहुद केजी 9 वाटलिबनेबा तरा फमुद 9 वाटलिदुना गी मरक्तुदा अखोई अमुका हन्ना अखोई खपथनबा खोथनबा होनबजे मसी याम फत्तबा लान मतुंग हुराल नबगी थबकसे तोक्सी परमदि मसीदी अखोई टीम गेमनी मरमदि लाइरबा खतना थेंगनबा यारोय न्या खुबगदना थेंगनबा यारोय पुन्ना परमदि लाइरबा खतना हाव हाव जारगा इम्यून सिस्टम कंखलगा आइगी थंगनबदुदना इम्यून सिस्टम सोंदबा चराय हेबबना कनो लैबदगी कोविक्सी मथंगना पलाबा लोइना सतोरकनेबा अदुना मसीगी हौरक फमजे मसी अदै कैसु नते पृथ्वीदा हाइग तारे ख्वाइदगी ललोनबदा करबार तोंबजे मसी नफसागी जिंगिनी नंबर 4 से फारी करिगिनो अदुम फाना फाना ललोलिजे तुना तुना तोंबा अदुबु नफसागी जिंगजे मसीदी कमाय तोगेबबु लुपा अहुम बिबजे बाय हु केंद को आधार याउदमनी अदु याउदमनी अदा याउदमनी अदु हाइजे लगन लहुब मतबदने मी लिसिंग अमगी लहुब मतबदे केजी लिसिंग अमनेबा मसीगी जे माना लुपा अहुम थीरनी अहुम थीब पोतुना लुपा कुन के तरे नत्रंग कुंछादा योबकादा सरुक निपान तोंगेबा पृथ्वीदा सरुक निपान तोंबा कारबार अमत लेते नफसागी चिंगदी नंबर 4 एक पृथ्वीदा लेबजे मसीदगी क्वाइदी तोंबा कारबारनेबा मसीनानेबा अखोइना लांगना फानाबा ngamdriba इकाइबा खंगनद्रिबा अदगी कंप्लेन क्या तौरसु यादेसे परमदुना सिंगमाइजिंगी प्रजा खरना हिमालम केंद्रगी प्रजा खरना चिंग लौदबसे मसी क्वाइदी अचुबा महागी हक फंगनबा क्वाइदी अहानबा फजगरब खोंथांगनेबा मयामदु लौबिगनोबा आइना डायमंड की सुम तौबजे अखोइदा अदु फंगदे हबजे अखोइदा अदु फंगदे हायरगा मानसु ऑर्गेनाइज तौबा मरमदि कैनो हरगा था अमा चिंग लौद्रगा था हुफु ट्राइ थोइ मंगा हुफुदो चुमना फंगदोबो अरगदि था अमदा लौनुनोबा नोइ चाजरो न पिथोखरोबा नोइ चाजरो यारे पिथोखरोबा अदुना चिंगी लेबो वाथोक चिंगजे मसे केंद्रगी कोइगी नोमिनी नमा लेबनी मसिने चिंग लौरुबो मतमदना वेगिंग मेचिन सिनरगा लौरे अदुगा सब एजेंसिंग लेबा के कोइ पोलिंगी लेबदुना बोरा बोरा द पीरे बोरा द पीरेबनेना बोरा अमददी कनो केजी 3 वापसु लई निपा वापसु लई मसे अखोइ फिजिकली अखोइ येनग्रबनी ममांगी प्राइम सेक्रेटरी अखोइ येनग्रबनी अखोइने येनदा कमाय येली सारे अखोइने वेगिंग मेचिन ओनगनी अवाट पगै पियो दोदि येन के हरगा येनबने अदुना अवाट नब चिंग बोरा मरी वाट बदु पोरेबा अमाय तौना मसाइगी मोइ पिरमबनी पिरमबदैदि फाननबा हाइदना मोइजु अमुक
ꯃꯤꯋꯥ ꯇꯥꯗꯅꯕꯅ ꯑꯋꯥꯠꯄ ꯀꯦꯖꯤꯗꯨ ꯐꯨꯒꯠꯄ ꯀꯥꯟꯗꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯦꯖꯤ 5ꯅꯦꯅ ꯑꯩꯈꯣꯏꯒꯤ ꯄꯤꯒꯗꯧꯕ ꯀꯔꯤ ꯔꯥꯏꯁ ꯀꯨꯀꯔꯒꯤꯗꯣ ꯃꯅꯤꯡ ꯌꯩꯈꯠꯂꯅꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯁꯤꯗꯤ ꯃꯣꯏꯅ ꯐꯥꯗꯅ ꯄꯤꯔꯦ ꯃꯔꯤꯃꯨꯛ ꯄꯤꯔꯅꯤ ꯃꯔꯤꯗꯨꯁꯨ ꯑꯃꯨꯛ ꯐꯥꯗꯅ ꯑꯃꯨꯛ ꯄꯤꯔꯅꯤ ꯑꯗꯨꯅ ꯆꯦꯡꯒꯤ ꯂꯩꯕ ꯋꯥꯊꯣꯛꯁꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯣꯕꯤꯛꯀꯤ ꯌꯥꯝꯅ ꯂꯨꯕ ꯑꯩꯈꯣꯏ ꯂꯥꯏꯐ ꯑꯦꯟ ꯗꯦꯠ ꯁꯤꯕ ꯑꯃꯁꯨ ꯆꯪꯕꯅꯤꯒꯤ ꯂꯪꯗꯥꯏꯗꯅꯤ ꯃꯁꯤꯗ ꯍꯨꯔꯥ ꯂꯣꯟꯅꯥꯒꯤ ꯊꯕꯛ ꯄꯨꯛꯆꯦꯟ ꯆꯦꯟꯗꯕꯒꯤ ꯊꯕꯛꯁꯦ ꯇꯧꯕꯤꯒꯅꯨ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯦꯟꯗ꯭ꯔꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤꯗꯤ ꯚꯣꯇꯔ ꯈꯨꯗꯤꯡꯃꯛ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯇ ꯁꯨꯃꯥꯏ ꯄꯤ ꯌꯥꯝ ꯇꯥꯅ ꯄꯤꯕꯁꯦ ꯃꯁꯤ ꯇꯣꯇꯦꯂꯤ ꯂꯥꯜꯂꯤ ꯃꯁꯤ ꯇꯧꯕꯤꯒꯅꯨ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯤꯕꯂꯞꯃꯦꯟ ꯐꯟꯗꯣ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯃꯁꯤ ꯀꯣꯕꯤꯛ ꯁꯟꯗꯣꯛꯇꯨꯅ ꯂꯣꯏ ꯁꯤꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯄꯩꯁꯥꯗꯨ ꯀꯔꯥꯏ ꯁꯤꯖꯤꯟꯅꯗꯣꯏꯅꯣ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯀꯟꯅꯅꯕꯁꯦ ꯃꯁꯤ ꯍꯣꯠꯅꯕꯗ ꯄꯩꯁꯥꯁꯦ ꯋꯥꯡꯖꯤꯡ ꯇꯦꯟꯊꯥ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯅꯔꯦꯕꯜ ꯑꯦꯝ.ꯑꯦꯜ.ꯑꯦ ꯇꯥ ꯕꯣꯔꯖꯦꯟꯅ ꯁꯠꯂꯤꯕ ꯁꯨꯃꯥꯏꯅ ꯇꯧꯅ ꯁꯠꯄꯤꯌꯨ ꯀꯝꯄ꯭ꯂꯦꯟ ꯀꯩꯁꯨ ꯂꯥꯛꯑꯣꯏ ꯃꯥꯒꯤ ꯂꯨꯄꯥ ꯀꯌꯥꯝ ꯄꯨꯊꯣꯛꯀꯗꯒꯦꯅ ꯈꯟꯕꯗꯤ ꯌꯥꯝ ꯄꯨꯊꯣꯛꯒꯅꯤ ꯁꯔꯨꯛ ꯑꯃ ꯗꯥꯏꯔꯦꯛ ꯑꯗꯨꯝꯕ ꯄꯨꯊꯣꯛꯒꯅꯤ ꯃꯔꯝꯗꯤ ꯄꯤꯊꯔꯤꯕ ꯆꯦꯡꯗꯨꯅ ꯌꯦꯟꯕꯗ ꯀꯩꯁꯨ ꯇꯔꯥ ꯃꯤꯉꯣꯟꯗ ꯀꯩꯁꯨ ꯊꯨꯡꯄꯣꯟꯇꯦꯕ ꯑꯣꯟꯂꯤ ꯀꯥꯔꯠꯀꯤꯗ ꯄꯤꯔꯒ ꯄꯣꯔꯛꯄꯅꯦꯕ ꯑꯗꯨꯕꯨ ꯍꯦꯛꯇ ꯇꯪꯈꯥꯏꯗ ꯌꯦꯟꯕꯁꯦ ꯃꯁꯤ ꯃꯍꯥꯛꯀꯤ ꯃꯇꯧ ꯇꯝꯕꯤꯌꯨ ꯂꯣꯏꯅꯅ ꯆꯦꯡꯒꯤ ꯃꯇꯥꯡꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯄꯒꯤ ꯃꯍꯨꯠꯇ ꯂꯩꯀꯥꯏꯗꯨꯗ ꯋꯥꯈꯜ ꯃꯥꯟꯅꯕ ꯀꯥꯡꯕꯨ ꯈꯔ ꯃꯁꯤ ꯑꯣꯔꯒꯅꯥꯏꯖ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯌꯥꯝ ꯐꯠꯇꯕ ꯑꯃꯅ ꯑꯩꯈꯣꯏ ꯆꯠꯅꯕꯤꯕꯅ ꯁꯨꯃꯥꯏꯅ ꯂꯩ ꯁꯥꯔ ꯖꯦꯝꯁ ꯑꯦꯝ.ꯑꯦꯜ.ꯑꯦ ꯑꯣꯏꯔꯕ ꯑꯩꯅ ꯋꯥꯀꯔ ꯑꯣꯏꯔꯕ ꯁꯥꯔ ꯖꯦꯝꯁ ꯑꯔꯥꯟꯕ ꯇꯧꯕꯗ ꯑꯩ ꯇꯨꯃꯤꯟ ꯂꯩꯁꯟꯅꯦꯕ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏꯒꯤ ꯚꯣꯠ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯚꯣꯠ ꯃꯉꯣꯟꯗ ꯄꯤꯈꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤꯅ ꯇꯨꯃꯤꯟ ꯂꯩꯁꯟꯒꯅꯦꯕ ꯑꯗꯨꯒ ꯑꯇꯩꯁꯤꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯅꯦꯕ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯦ ꯁꯤꯗ ꯆꯦꯡꯒ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯏꯁꯦ ꯚꯣꯠ ꯄꯤꯈꯤꯗꯕ ꯃꯤ ꯑꯣꯏꯔꯝꯒꯅꯦꯅ ꯍꯥꯏꯕꯗꯣ ꯄꯤꯔꯛꯏꯕ ꯆꯦꯡꯁꯦ ꯃꯁꯤ ꯚꯣꯠꯀꯤ ꯀꯔꯤ ꯃꯔꯤ ꯂꯩꯅꯗꯦ ꯃꯁꯤ ꯂꯣꯏꯅ ꯆꯥꯃꯤꯟꯅꯔꯨꯔꯣ ꯊꯛꯃꯤꯟꯅꯔꯨꯔꯣ ꯀꯪꯒ꯭ꯔꯦꯁꯀꯤꯅꯤ ꯕꯤꯖꯦꯄꯤꯒꯤꯅꯤ ꯁꯤꯄꯤআꯏꯒꯤꯅꯤ ꯇ꯭ꯔꯤꯅꯥꯃꯨꯜꯒꯤꯅꯤ ꯄꯤꯔꯛꯄ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯃꯣꯏꯅ ꯄꯤꯔꯤꯕ ꯒꯥꯏꯗꯂꯥꯏꯟꯁꯦ ꯃꯁꯤꯒꯤ ꯂꯣꯏꯅ ꯄꯤꯌꯣꯅ ꯄꯤꯔꯛꯄꯅꯦ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗꯗꯤ ꯅꯞꯁꯥꯒꯤ ꯃꯈꯥꯗ ꯄꯥꯏꯔꯤꯕ ꯀꯥꯔꯗꯁꯤꯡꯁꯦ ꯃꯁꯤ ꯏꯂꯤꯖꯤꯕꯜ ꯑꯣꯏꯕ ꯃꯁꯤ 50% ꯑꯣꯏꯔꯝꯕ ꯌꯥꯏ 80% ꯑꯣꯏꯕ ꯌꯥꯏ ꯇꯣꯇꯦꯜ 100%ꯗꯤ ꯏꯂꯤꯖꯤꯕꯜ ꯑꯣꯏꯗꯦ ꯑꯩꯈꯣꯏ ꯄꯥꯏꯔꯣꯏꯗꯧꯕ ꯃꯤꯁꯨ ꯄꯥꯏꯕꯅꯦꯕ ꯃꯔꯝ ꯑꯗꯨꯅ ꯁ꯭ꯇ꯭ꯔꯤꯝꯂꯥꯏꯟ ꯇꯧꯕꯁꯦ ꯗꯔꯀꯥꯔꯗꯤ ꯂꯩ ꯑꯗꯨꯕꯨ ꯁ꯭ꯇ꯭ꯔꯤꯝꯂꯥꯏꯟ ꯇꯧꯗ꯭ꯔꯤꯉꯩ ꯃꯔꯛꯁꯤꯗ ꯍꯧꯖꯤꯛꯁꯦ ꯀꯣꯚꯤꯗ-19ꯁꯦ ꯊꯥꯔ ꯋꯦꯕ ꯑꯃꯨꯛ ꯂꯩꯔꯦ ꯃꯁꯤꯗ ꯑꯃꯨꯛ ꯕ꯭ꯂꯦꯛ ꯑꯦꯟ ꯍ꯭ꯋꯥꯏꯠ ꯐꯪꯒꯁꯅ ꯑꯃꯨꯛ ꯃꯤ ꯂꯤꯁꯤꯡ ꯃꯌꯥꯝ ꯁꯤꯔꯦꯅ ꯂꯥꯛꯑꯦ ꯑꯩꯈꯣꯏꯁꯦ ꯂꯥꯟꯁꯤ ꯍꯦꯟꯖꯜꯂꯛꯏꯕ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯈꯥꯎꯒꯤ ꯄꯨꯛꯆꯥꯛ ꯑꯣꯏꯕ ꯆꯦꯡꯁꯤꯗ ꯐꯣꯟꯅ ꯂꯨꯠ ꯇꯧꯒꯨꯝꯁꯤ ꯌꯦꯟꯕꯤꯔꯤꯕ ꯀꯥꯡꯕꯨ ꯑꯗꯒꯤ ꯆꯦꯡꯒ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗꯣ ꯑꯗꯨꯒꯨꯝꯕꯗꯨ ꯄꯨꯔꯈꯥꯎꯗꯒꯤ ꯆꯥꯒꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄꯗꯣ ꯆꯦꯡꯗꯣ ꯑꯗꯨ ꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯇꯥꯟꯖꯥꯁꯤꯗ ꯆꯦꯡꯒꯤ ꯂꯩꯕ ꯋꯥꯊꯣꯛꯁꯦ ꯃꯁꯤ ꯌꯥꯝꯅ ꯇꯧꯍꯟꯗꯕ ꯊꯕꯛꯅꯤ ꯃꯔꯝꯗꯤ ꯆꯈꯥꯎꯗ ꯄꯥꯏꯔꯒ ꯁꯥꯟꯅꯒꯨꯝꯁꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗꯦ ꯂꯥꯏꯔꯕ ꯍꯥꯏꯕꯁꯤꯗꯤ ꯆꯦꯡꯐꯨꯗ ꯑꯩꯈꯣꯏꯒꯤ ꯆꯔꯥ ꯑꯅꯤ ꯁꯨꯅ ꯀꯩꯅꯣ ꯂꯩꯇꯕꯅꯤ ꯄꯩꯁꯥ ꯂꯩꯇꯕꯅꯤ ꯊꯕꯛꯁꯨ ꯁꯨꯕ ꯌꯥꯗꯦ ꯀꯗꯥꯏꯗꯒꯤꯅꯣ ꯑꯃꯨꯛꯇꯪ ꯆꯦꯡ ꯌꯦꯟꯕꯤꯔꯤꯕ ꯃꯌꯥꯝ ꯑꯗꯩ ꯆꯦꯡꯒꯤ ꯁꯤꯟꯕꯤꯔꯤꯕ ꯃꯌꯥꯝꯗꯣ ꯀꯦꯖꯤ 5ꯁꯦ ꯄꯤꯒꯦꯅꯦ ꯀꯦꯖꯤ 6ꯁꯦ ꯄꯤꯒꯦꯅꯦ ꯏꯃꯨꯡꯗꯣ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯑꯇꯣꯞꯄ ꯑꯦꯅꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯌꯨꯅꯦ ꯃꯥ ꯁꯤꯒꯅꯤꯅꯦ ꯀꯦꯖꯤ 15 ꯆꯪꯕ ꯅꯣꯡꯃꯗ ꯒ꯭ꯔꯥꯝ 400 ꯍꯥꯏꯁꯦ ꯌꯥꯝ ꯍꯥꯎꯇꯅ ꯆꯥꯔꯕꯗ ꯒ꯭ꯔꯥꯝ 400 ꯆꯪꯕꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯦꯖꯤ 10 ꯄꯤꯔꯒꯗꯤ ꯒ꯭ꯔꯥꯝ 163 ꯈꯛꯇ ꯑꯣꯏꯕꯅꯦꯕ ꯒ꯭ꯔꯥꯝ 163 ꯑꯣꯏꯗꯨꯗꯤ ꯐꯖꯅ ꯈꯨꯠꯄꯥꯏꯁꯦ ꯇꯥꯁꯟꯕ ꯈꯔ ꯆꯈꯨꯝ 4-5 ꯈꯛꯇꯅꯦꯕ ꯃꯔꯝ ꯑꯗꯨꯅ ꯆꯦꯡꯒꯤ ꯃꯇꯥꯡꯗ ꯗꯥꯏꯃꯟ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯄꯨꯈꯠꯄꯤꯔꯛꯄꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤꯗꯤ ꯑꯩꯈꯣꯏꯅ ꯁꯨꯅ ꯄꯤꯗꯕꯗꯒꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯃꯥꯟꯅꯔꯒ ꯈꯣꯡꯖꯪ ꯂꯧꯗ꯭ꯔꯦ ꯑꯗꯨꯗꯩꯗꯤ ꯑꯦꯝ.ꯑꯦꯜ.ꯑꯦ ꯍꯥꯏꯔꯨꯗꯅ ꯑꯗꯒꯤ ꯃꯊꯪ ꯍꯥꯏꯔꯨꯗꯅ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯩ ꯀꯔꯤꯒꯤꯅꯣ ꯇꯥꯔꯤ ꯆꯞ ꯆꯥꯅ ꯇꯧꯕꯤꯌꯣꯕ ꯑꯩꯈꯣꯏ ꯐꯪꯗ꯭ꯔꯦ ꯀꯝꯄ꯭ꯂꯦꯟ ꯈꯛꯇ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯏꯁꯇ꯭ꯔꯒꯜ ꯈꯔ ꯇꯧꯖꯦꯕ ꯁꯦꯛꯃꯥꯏꯖꯤꯡꯒꯤ ꯄ꯭ꯔꯖꯥꯁꯤꯡꯗꯣ ꯑꯩ ꯚꯦꯔꯤ ꯊꯦꯡꯛꯁ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯈꯕꯔꯗꯁꯨ ꯌꯥꯎꯏ ꯑꯗꯨꯅ ꯃꯣꯏꯅ ꯍꯧꯔꯛꯄ ꯏꯁꯇ꯭ꯔꯒꯜꯁꯦ ꯃꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯍꯧꯕꯤꯌꯨ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣই ꯌꯥꯝꯅ ꯐꯒꯅꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯌꯥꯡꯕꯨꯡꯗꯒꯤ ꯑꯣꯖꯥ ꯈꯨꯃꯩ ꯚꯣꯂꯤꯕꯣꯜꯒꯤ ꯅꯦꯁꯅꯦꯜ ꯄ꯭ꯂꯦꯌꯥꯔꯅꯤ ꯃꯇꯝ ꯑꯃꯗ ꯃꯅꯤꯄꯨꯔꯒꯤ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯗꯨꯅ ꯁꯥꯟꯅꯕ ꯑꯣꯖꯥ ꯑꯁꯤ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯗꯨꯅ ICUꯗ ꯔꯥꯖꯃꯤꯇꯤ ꯁꯤꯇꯤꯗ ꯂꯩꯔꯤ ꯃꯍꯥꯛꯀꯤꯗꯃꯛꯇ ꯑꯩ ꯚꯣꯂꯤꯕꯣꯜ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯑꯩ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤꯁꯨ ꯑꯣꯏꯖꯩ ꯑꯩꯍꯥꯛꯅ ꯁꯤꯟꯖꯔꯒ ꯑꯩꯅ ꯂꯥꯡꯖꯔꯒ ꯃꯍꯥꯛꯀꯤꯁꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯅꯕ ꯍꯥꯏꯗꯅ ꯍꯧꯖꯤꯛꯐꯥꯎꯗ ꯂꯨꯄꯥ 40,000 ꯈꯔ ꯍꯦꯜꯂꯦ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤꯁꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕ ꯄꯨꯛꯅꯤꯡꯒꯤ ꯋꯥꯐꯝ ꯑꯅꯤꯁꯤ ꯊꯝꯖꯔꯤ ꯑꯗꯨꯒ ꯂꯣꯏꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟ ꯆꯦꯔꯥꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯀꯣꯚꯤꯗ ꯀꯩꯅꯣ ꯇꯧꯕ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯏꯃꯨꯡꯗ ꯌꯥꯝ ꯋꯥꯕꯁꯤꯗꯒꯤ ꯅꯝꯕꯣꯜ ꯂꯣꯝꯗꯒꯤ ꯄꯣꯔꯛꯄꯅꯤ ꯄꯣꯔꯛꯄꯁꯤꯗꯩꯗ ꯑꯦꯝꯕꯨꯂꯦꯟꯁꯀꯤ ꯄꯩꯁꯥꯁꯦ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯕ ꯑꯗꯩꯗꯤ ꯃꯥꯁꯤꯅ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔ ꯌꯣꯟꯒꯦ ꯈꯣꯠꯀꯦ ꯀꯣꯏꯆꯦꯟ ꯆꯦꯟꯕꯁꯤꯗ ꯑꯎꯕ ꯃꯌꯥꯝꯅ ꯃꯥꯏ ꯃꯔꯨꯞ ꯃꯄꯥꯡ ꯃꯌꯥꯝ YDC ꯀ꯭ꯂꯕꯅꯁꯨ ꯄꯩꯁꯥꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤ ꯍꯥꯏ ꯑꯗꯩ ꯃꯌꯥꯝꯁꯦ ꯈꯣꯝꯖꯤꯟꯗꯅ ꯑꯩꯁꯨ ꯌꯥꯎꯅ ꯈꯣꯝꯖꯤꯟꯗꯅ ꯂꯨꯄꯥ 3,200 ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ ꯑꯗꯩ ꯑꯦꯝꯕꯨꯂꯦꯟꯁꯀꯤ ꯄꯩꯁꯥꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ MLA ꯃꯗꯨ ꯄꯤꯈ꯭ꯔꯦ ꯍꯥꯏꯕ
ꯑꯁꯤꯒꯤ ꯋꯥꯐꯝ ꯑꯍꯨꯝꯁꯤꯇꯪ ꯊꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯁꯔꯣꯖꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯋꯥꯐꯝꯁꯤꯡ ꯍꯥꯏꯕꯤꯕ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯕ ꯉꯁꯥꯏ ꯍꯥꯏꯕꯤꯕ ꯋꯥꯐꯝꯗꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯑꯗꯨ ꯇꯧꯔꯦ ꯍꯥꯏꯕ ꯅꯠꯇꯕ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯃꯦ ꯑꯩꯈꯣꯏ ꯀ꯭ꯂꯕ ꯊꯣꯛꯂꯛꯑꯦ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯈ꯭ꯋꯥꯏ ꯆꯥꯎꯕ ꯑꯃ ꯂꯩꯁꯦꯕ ꯀꯅꯥ ꯂꯩꯁꯤꯒꯦꯕ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯗ ꯀꯣꯡꯒ꯭ꯔꯦꯁ BJP ꯑꯗꯨ ꯑꯗꯥ ꯇ꯭ꯔꯤꯅꯥꯃꯨꯜ ꯂꯣꯏ ꯇꯣꯛꯈ꯭ꯔꯁꯦꯕ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯑꯆꯧꯕ ꯑꯃ ꯊꯝꯖꯦꯕ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯨꯗ ꯑꯆꯧꯕꯁꯦ ꯀꯅꯥ ꯑꯣꯏꯗꯣꯏꯁꯦ ꯀ꯭ꯂꯕ ꯑꯣꯏꯍꯟꯖꯦꯕ ꯀ꯭ꯂꯕꯁꯤꯗ ꯔꯥꯖꯅꯤꯇꯤꯒꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯀꯔꯤꯒꯨꯝꯕ ꯏꯃꯦꯖ ꯑꯃ ꯇꯥꯍꯟꯒꯨꯝꯁꯦꯕ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯀ꯭ꯂꯕꯇꯅꯦ ꯀꯣꯡꯒ꯭ꯔꯦꯁꯁꯨ ꯌꯥꯎꯁꯅꯨ BJPꯁꯨ ꯌꯥꯎꯁꯅꯨꯕ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯀꯥꯡꯕꯨꯗꯨꯅꯅꯦ ꯃꯣꯏꯅ ꯄꯤꯔꯛꯄꯗꯣ ꯑꯗꯨꯝ ꯀ꯭ꯂꯕꯇꯨ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕ ꯑꯗꯨꯝ ꯌꯥꯏ BJPꯒꯤ ꯄꯤꯔꯛꯄꯗꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯀ꯭ꯂꯕꯀꯤ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕ ꯌꯥꯏ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯂꯩꯕꯥꯛꯁꯤ ꯂꯝꯗꯝꯁꯤꯒꯤ ꯑꯩꯈꯣꯏ ꯆꯥꯎꯈꯠꯅꯕ ꯇꯧꯖꯒꯦ ꯑꯩꯈꯣꯏ ꯏꯔꯝꯗꯝꯁꯤꯒꯤ ꯁꯦꯕꯥ ꯇꯧꯖꯒꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯦꯟꯗꯟ ꯄꯥꯏꯔ ꯀꯜꯂ ꯇꯥꯟꯒꯗ꯭रा ꯍꯥꯏꯕ ꯃꯗꯨ ꯑꯗꯨꯝ ꯑꯅꯤꯃꯛꯀꯤ ꯑꯗꯨꯝ ꯂꯧꯕ ꯌꯥꯏ ꯃꯗꯨ ꯍꯦꯟꯅ ꯀꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯀ꯭ꯂꯕꯇ ꯂꯩꯀꯥꯏꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯟ ꯑꯣꯏꯕꯗꯣ ꯃꯗꯨꯃꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯦꯗꯚꯥꯏꯖꯔꯤ ꯑꯦꯖꯨꯀꯦꯇꯤꯞꯁꯤꯅ ꯑꯇꯩ ꯅꯍꯥꯁꯤꯡ ꯑꯣꯏꯔꯒ ꯑꯦꯗꯚꯥꯏꯖꯔꯤ ꯃꯌꯥꯝ ꯊꯝꯃꯀꯥꯟꯗ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯏꯃꯥ ꯏꯕꯦꯟꯁꯨ ꯋꯤꯃꯦꯟꯁ ꯋꯤꯡ ꯀꯥꯏꯅ ꯅꯨꯄꯤꯒꯤꯒ ꯈꯥꯏꯗꯣꯛꯑꯒ ꯑꯩꯈꯣꯏ ꯄꯨꯂꯞ ꯂꯩꯔꯀꯥꯟꯗ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯦꯝꯕꯔꯁꯨ ꯌꯥꯎꯗꯣꯏꯅꯤꯀꯣ ꯂꯣꯏ ꯌꯥꯎꯗꯣꯏꯅꯦꯕ ꯀꯔꯤꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯟꯗꯛ ꯃꯇꯥꯡꯁꯦ ꯍꯥꯏꯗꯅ ꯂꯣꯏꯅ ꯐꯝꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁ꯭ꯇ꯭ꯔꯒꯜ ꯑꯃ ꯇꯧꯔꯒ ꯁꯤꯅꯤ ꯌꯥꯔꯣꯏ ꯑꯗꯨꯗꯤ ꯇꯧꯕ ꯌꯥꯔꯣꯏ ꯀ ꯍꯥꯏꯗꯅ ꯂꯣꯏꯁꯤꯟꯅꯔꯒꯗꯤ ꯌꯥꯝ ꯐꯩ ꯍꯥꯏꯕ ꯋꯥꯅꯤ ꯁꯤ ꯀꯦꯟꯗ꯭ꯔ ꯈꯨꯗꯤꯡꯃꯛꯇ ꯇꯧꯕ ꯅꯠꯇꯦ ꯁꯣ ꯑꯇꯩ ꯀꯦꯟꯗ꯭ꯔꯁꯤꯡ ꯇꯥꯗ꯭ꯔꯤꯁꯤꯗꯤ ꯌꯥꯝ ꯐꯩ ꯑꯩꯈꯣꯏꯒꯤ ꯋꯥꯡꯖꯤꯡ ꯇꯦꯟꯊꯥ ꯀꯦꯟꯗ꯭ꯔꯒꯤꯁꯨ ꯌꯦꯟꯕ ꯈꯣꯠꯄ ꯇꯥꯕꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯇꯧꯍꯟꯅꯤꯡꯉꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯦꯞꯇꯅ ꯇꯧꯍꯟꯅꯤꯡꯉꯤ ꯑꯗꯨ ꯇꯧꯐꯝꯁꯨ ꯊꯣꯛꯏ ꯑꯗꯨꯒ ꯅꯣꯠ ꯑꯣꯟꯂꯤ ꯋꯥꯡꯖꯤꯡ ꯇꯦꯟꯊꯥꯒꯤ ꯋꯥ ꯅꯠꯇꯦ ꯑꯗꯨꯒ ꯋꯥꯡꯖꯤꯡ ꯇꯦꯟꯊꯥꯗ ꯉꯝꯃꯒ ꯑꯇꯩ ꯀꯦꯟꯗ꯭ꯔꯅ ꯉꯝꯕꯤꯗꯕꯒꯤ ꯃꯔꯝꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯃꯗꯤ ꯂꯩꯇ꯭ꯔꯅꯦ ꯇꯣꯡꯕꯅ ꯉꯝꯃꯤ ꯆꯥꯎꯕꯅ ꯀꯔꯤꯒꯤ ꯉꯝꯗ꯭ꯔꯤꯅꯣ ꯐꯝꯗꯤ ꯆꯞ ꯃꯥꯟꯅꯩꯀꯣ ꯑꯗꯨꯅ ꯑꯩꯈꯣই ꯑꯣꯅꯦꯕꯜ MLA ꯖꯣꯏ ꯀꯤꯁꯟ ꯀꯩꯅꯣ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯁꯨ ꯅꯠꯇꯦꯗꯅ ꯃꯥꯏ ꯀꯦꯟꯗ꯭ꯔꯗ ꯇꯧꯔꯤꯗꯅꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏ ꯁꯥꯔ ꯈꯦꯝꯆꯥꯟꯒꯤꯗ ꯇꯧꯔꯤ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯇꯩꯒꯤꯁꯨ ꯇꯧꯔꯤ ꯁꯤꯒꯨꯝꯕꯁꯤꯡꯁꯤꯅ ꯃꯣꯏꯅ ꯉꯝꯃꯒ ꯑꯇꯩ ꯉꯝꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯃꯈꯛꯇꯤ ꯂꯥꯛꯑꯦꯕ ꯉꯝꯗꯕꯁꯤꯡꯗꯨ ꯏꯀꯥꯏ ꯄꯤꯖꯕꯩ ꯋꯥ ꯅꯠꯆꯗꯦꯀꯣ ꯃꯤ ꯑꯃ ꯑꯣꯏꯕꯅꯤꯅ freedom of speech to the chummi amasung lali haibadu lobiyoba aikoi aduda vote aikoi gesu vote manade kaaba amasung kadaba aikoi thoidokte tawbudi lamdam sige kadana mai pakpidana lakpiriba humphu makte aikoidi salute tawjarini loini kai khomnajarni honorable haiba mingsi mangda hapcharimni wangang matamda aduna aikoi lamdam sigine na chongthorabani na praja singna siguma tholokpa matamda khutakta mafam adu on the spot masa chatpa natraga su magi mi chatlaga thoiba problem do la adi mairik pidagi maijau bi olise oloidra haibo wafam amdi lei anyway yam nungai jai sarojit ki mamal yam laba wafam sing adom chomi natraga lali khanba ngamba kokta thinking tawwa think khanba ngamba mi ne adore akhoi mayam punjanara kanda wafam si irai lai ne loisanaba yai chomi diamond cheng phangdre akhoi di cheng kadiye akhoi di adu tawdiye adu nataba ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯦ ꯗꯥꯏꯃꯟꯗ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯁꯟꯅꯔꯦ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯂꯦꯞꯅꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯤ ꯇꯧꯍꯟꯗ꯭ꯔꯦ ꯍꯥꯏꯕꯗꯣ ꯃꯗꯨ ꯇꯥꯅꯤꯡꯉꯤ ꯍꯥꯏꯕꯅꯤ ꯆꯤꯟꯗ ꯉꯥꯡꯕ ꯅꯠꯇꯕ ꯊꯕꯛ ꯑꯣꯏꯅ ꯇꯧꯍꯟꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯅꯤ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯤꯅꯤꯠ 3 ꯂꯩꯖꯔꯤ ꯍꯜꯂꯣ ꯃꯤꯡ ꯑꯃꯗ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯍꯜꯂꯣ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯌꯨ ꯁꯥꯔ ꯑꯩ ꯊꯥꯡꯅ ꯁꯃꯨꯀꯜ ꯂꯩꯀꯥꯏꯗꯒꯤ ꯑꯣꯏꯅꯥꯝ ꯅꯅꯥꯎ ꯁꯤꯡꯉꯥꯟ ꯍꯥꯏꯕꯤꯌꯨ ꯅꯅꯥꯎ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯩ ꯋꯥꯐꯝ ꯈꯤꯇꯪ ꯐꯣꯡꯗꯣꯛꯆꯒꯦꯅ ꯇꯧꯖꯔꯛꯄꯅꯤ ꯁꯥꯔ ꯑꯩ ꯆꯠꯈꯤꯕꯒꯤ ꯗꯦꯠ 18ꯗꯁꯨ ꯑꯩ ꯄꯨꯡ ꯋꯥꯔꯜꯁꯤꯗ ꯑꯩ ꯋꯥꯐꯝ ꯈꯔ ꯊꯝꯖꯈ꯭ꯔꯕꯅꯤ ꯁꯥꯔ ꯍꯥꯏꯕꯤꯌꯨ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯍꯧꯖꯤꯛ ꯄꯨꯡ ꯋꯥꯔꯜꯁꯤꯗ ꯊꯝꯕꯤꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯛꯆꯥꯛ ꯂꯣꯝꯗ ꯕꯦꯁ ꯇꯧꯅꯔꯒ ꯑꯩꯈꯣꯏꯒꯤ ꯆꯦꯡꯒꯤ ꯃꯇꯥꯡꯁꯤꯗ ꯑꯌꯥꯝꯕꯅ ꯁꯨꯝ ꯋꯥꯈꯜꯂꯣꯟꯁꯦ ꯄꯨꯈꯠꯄꯤꯔꯛꯏ ꯄꯨꯈꯠꯂꯛꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯃꯁꯤꯁꯦ ꯑꯩꯈꯛꯀꯤ ꯑꯩꯅ ꯈꯪꯖꯕꯅꯤ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯈꯪꯕꯤꯕ ꯃꯌꯥꯝꯁꯨ ꯂꯩꯔꯝꯒꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕ ꯀꯔꯤ ꯀꯔꯥ ꯃꯌꯥꯝꯁꯨ ꯂꯩꯕꯤꯔꯝꯒꯅꯤ ꯃꯁꯤꯗ ꯑꯩꯅ ꯈꯪꯖꯕ ꯋꯥꯈꯜꯂꯣꯟ ꯈꯛꯇꯗꯤ ꯑꯩꯈꯣꯏꯅ ꯁꯥꯔꯅꯁꯨ ꯍꯦꯛ ꯏꯇꯠ ꯇꯠꯇꯅ ꯍꯥꯏꯕꯤꯕ ꯑꯩꯈꯣꯏꯒꯤ ꯈꯨꯄꯤ ꯌꯣꯟꯕꯤꯒꯅꯨ ꯍꯥꯏꯕ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ प्रजासिंसिना अखोगी खंथदबा हाइगदौब्रा अखोगी खंथबा वाटपा हाइगदौब्रा अखोगी हजिक्ति सीबम सुम संगबगी लाफमदा लाप मतांग सिदा अखोगी सिंग तरा खरगिदमक्ता अखोगी हाना अखोगी थोक्रिङै मतांगदि इया याबा थोक्रा मतुंग सिददि अखोगी असिंग सादना अफबा सादना अखोगी तंगांग ngaंगनाबा पंहाइदा हाइनाबा पोसे मसे तोहनजनिंगदे अखोगी मैते देबाक्सिदा हाइबदि अखोई थाना समकोल मक्किसु हजिजिक
ꯆꯦꯡꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯏꯁꯥꯃꯛꯁꯨ ꯍꯧꯖꯤꯛ ꯐꯨꯗ ꯁꯦꯀꯨꯔꯤꯇꯤꯒꯤ ꯀꯥꯔꯗꯁꯦ ꯄꯥꯏꯖꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯐꯦꯃꯤꯂꯤꯗ ꯏꯆꯥꯗꯤ 2 ꯂꯩꯖꯩ ꯑꯩꯒꯤ ꯐꯦꯃꯤꯂꯤꯁꯤꯗ ꯑꯩꯈꯣꯏ ꯃꯦꯝꯕꯔ 4 ꯂꯩꯖꯩ ꯂꯩꯔꯤꯕ ꯄꯣꯠꯁꯤꯗ ꯆꯦꯡ ꯀꯦꯖꯤ 6 ꯐꯪꯉꯦ 6 ꯐꯪꯕꯁꯦ ꯑꯩ ꯏꯊꯟ ꯈꯛꯇꯅ ꯂꯥꯎꯔꯒ ꯑꯣꯏꯊꯣꯛꯄꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕꯗꯤ ꯂꯩꯀꯥꯏꯗꯨꯒꯤ ꯈꯨꯟꯗꯨꯒꯤ ꯑꯩꯅ ꯂꯥꯎꯔꯒ ꯑꯩꯕꯨ ꯐꯠꯇꯕꯁꯨ ꯑꯣꯏꯒꯅꯤ ꯃꯤꯍꯨꯁꯨ ꯆꯪꯒꯅꯤ ꯑꯩꯉꯣꯟꯗ ꯇꯦꯝꯁꯤꯡꯅꯔꯛꯄꯁꯨ ꯂꯥꯛꯀꯅꯤ ꯃꯗꯨꯗ ꯑꯩꯈꯣꯏ ꯒ꯭ꯔꯨꯞ ꯑꯣꯏꯅ ꯍꯧꯃꯤꯟꯅꯔꯒ ꯀꯅꯥꯒꯨꯝꯕ 1,000 ꯃꯈꯥꯗ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯂꯥꯟꯊꯦꯡꯃꯤꯟꯅꯕꯗꯤ ꯄꯥꯝꯃꯤ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯄꯣꯠꯇꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯤꯕꯁꯤꯡꯅ ꯚꯣꯠ ꯃꯌꯥ ꯃꯇꯝꯗ ꯑꯩꯅ ꯑꯗꯨ ꯇꯧꯈꯤꯕꯅꯤꯅꯦ ꯑꯩꯅ ꯑꯗꯥ ꯇꯧꯈꯤꯕꯅꯤꯅꯦꯅ ꯂꯥꯎꯕ ꯈꯣꯡꯕꯒꯤ ꯃꯍꯨꯠꯇꯗꯤ ꯁꯤꯒꯨꯝꯕ ꯑꯀꯨꯞꯄ ꯄꯨꯛꯆꯥꯛꯀꯤ ꯃꯇꯥꯡꯗ ꯂꯥꯛꯄ ꯄꯣꯠꯁꯤꯡꯁꯦ ꯃꯁꯤ ꯍꯥꯟꯅ ꯅꯩꯅꯔꯒ ꯃꯁꯤ ꯁꯣꯏꯔꯤꯕ꯭ꯔꯥ ꯆꯨꯝꯃꯤꯕ꯭ꯔꯥ ꯃꯁꯤꯒꯤ ꯄꯣꯠꯁꯤꯝꯇꯪ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯔꯒ ꯄꯥꯕ꯭ꯂꯤꯛꯁꯤꯡꯗ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯒ ꯃꯁꯤꯒꯤ ꯄꯣꯠꯁꯤꯝꯇꯪ ꯌꯧꯍꯟꯕꯗꯤ ꯄꯥꯝꯃꯤ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯄꯣꯠꯇꯤ ꯑꯩꯗꯤ ꯏꯆꯥ 2 ꯈꯛ ꯄꯣꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯁꯤꯗ ꯃꯦꯝꯕꯔ 4 ꯈꯛ ꯂꯩꯕꯁꯤꯗ ꯀꯦꯖꯤ 6ꯇꯨꯅ ꯑꯩꯒꯤꯗꯤ ꯐꯔꯦ ꯃꯗꯨ ꯐꯪꯉꯒ ꯑꯩꯗꯤ ꯄꯦꯟꯊꯣꯛꯆꯔꯒꯦ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯏꯃꯨꯡ ꯑꯃꯗ ꯃꯆꯥ 10 ꯄꯣꯛꯄꯁꯨ ꯂꯩ 14 ꯄꯣꯛꯄꯁꯨ ꯂꯩ 14 ꯄꯣꯛꯄꯁꯨ ꯂꯩ ꯑꯁꯤꯒꯤ ꯏꯃꯨꯡꯁꯤꯗ ꯐꯨꯗ ꯁꯦꯀꯨꯔꯤꯇꯤꯗ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯑꯦꯂꯦꯛꯇꯣꯔꯦꯜ ꯔꯣꯜꯗ ꯄꯥꯜꯍꯧꯗꯕ ꯑꯁꯤꯒꯤ ꯏꯃꯨꯡꯁꯤꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯔꯥꯏꯁꯤꯗꯗꯤ ꯀꯔꯝꯍꯥꯏꯅ ꯍꯥꯏꯗꯤ ꯃꯣꯏ ꯃꯦꯅꯦꯖ ꯇꯧꯔꯝꯒꯗꯒꯦ ꯃꯁꯤꯒꯤ ꯄꯣꯠꯁꯤꯁꯨ ꯍꯥꯏꯕꯗꯤ ꯑꯦꯖꯦꯟ ꯑꯣꯏꯔꯤꯕꯁꯤꯡꯅ ꯅꯠꯇ꯭ꯔꯒꯅ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯤꯕꯁꯤꯡꯁꯤꯅ ꯈꯔ ꯈꯟꯕꯤꯔꯒ ꯃꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯆꯨꯝꯕ ꯂꯪꯂꯥꯂꯪꯁꯤꯡꯁꯦ ꯄꯨꯊꯣꯛꯑꯒ ꯍꯥꯏꯗꯤ ꯄꯥꯕ꯭ꯂꯤꯛꯇ ꯃꯁꯤꯡꯇꯪ ꯍꯥꯏꯕꯗꯤ ꯃꯁꯤꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜꯁꯦ ꯋꯥꯈꯜꯁꯦ ꯐꯪꯍꯟꯕꯤ ꯇꯥꯔꯒꯗꯤ ꯅꯦꯛꯁ ꯇꯥꯏꯝꯗ ꯍꯥꯏꯕꯗꯤ ꯃꯣꯏꯒꯤ ꯆꯥꯔꯥ ꯂꯩꯒꯅꯤꯅ ꯈꯟꯖꯩ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯕꯅ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯆꯥꯛꯀꯤ ꯀꯩꯅꯣꯁꯤꯃ ꯍꯥꯏꯗꯤ ꯂꯔꯥꯏꯁꯤꯃ ꯇꯣꯉꯥꯟ ꯊꯣꯛꯈ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯅ ꯍꯥꯏꯕꯗꯤ ꯁꯤꯒꯅꯤ ꯆꯪꯒꯅꯤ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯤꯗ ꯃꯦꯟꯃꯥꯟ ꯇꯥꯗ꯭ꯔꯤꯉꯩ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯥꯕꯒꯤ ꯊꯛꯄꯒꯤ ꯑꯗꯨ ꯑꯗꯥ ꯑꯩꯈꯣꯏꯒꯤ ꯑꯣꯟꯂꯥꯏꯟꯗ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯍꯥꯏꯕꯗꯤ ꯁꯔꯀꯥꯔꯅꯕꯨ ꯑꯣꯏꯔꯁꯨ ꯂꯅꯥꯏ ꯃꯤꯑꯣꯏꯁꯤꯡꯅꯕꯨ ꯑꯣꯏꯔꯁꯨ ꯃꯁꯤ ꯀꯟꯅ ꯂꯣꯟꯆ ꯇꯧꯕꯒꯤ ꯐꯤꯕꯝ ꯑꯃ ꯍꯥꯏꯕꯗꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯤꯡꯗ ꯊꯥꯒꯠꯄꯤꯔꯛꯄ ꯊꯦꯡꯅꯖꯩ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯍꯥꯏꯗꯤ ꯃꯣꯏꯅ ꯐꯅ ꯊꯥꯒꯠꯂꯒꯁꯨ ꯑꯩꯈꯣꯏꯒꯤ ꯄꯣꯀꯦꯠꯇ ꯄꯩꯁꯥ ꯌꯥꯎꯗ꯭ꯔꯒꯗꯤ ꯃꯗꯨꯒꯤ ꯄꯣꯠꯇꯣ ꯂꯩꯔꯨꯕ ꯌꯥꯒꯗ꯭ꯔꯥ ꯆꯥꯔꯨꯕ ꯌꯥꯒꯗ꯭ꯔꯥ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯁꯔꯀꯥꯔꯅ ꯍꯥꯏꯕꯗꯤ ꯃꯁꯤꯒꯤ ꯈꯤꯇꯪ ꯌꯦꯡꯁꯤꯟꯕꯤꯔꯒ ꯑꯔꯩꯕꯅ ꯀꯔꯤꯅꯣ ꯂꯩꯇꯕꯅ ꯀꯔꯤꯅೋ ꯃꯥꯒꯤ ꯍꯥꯏꯗꯤ ꯀꯦꯟꯗ꯭ꯔꯗꯨꯒꯤ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯤꯗ ꯍꯥꯏꯕꯗꯤ ꯃꯁꯤ ꯌꯦꯡꯁꯤꯟꯕꯤꯔꯒ ꯍꯥꯏꯕꯗꯤ ꯇꯧꯕ ꯌꯥꯕꯅ ꯀꯩꯅꯣ ꯇꯧꯗ ꯌꯥꯕꯅ ꯀꯩꯅꯣ ꯍꯥꯏꯕ ꯄꯣꯠꯇꯣ ꯈꯤꯇꯪ ꯌꯦꯡꯍꯟꯖꯅꯤꯡꯉꯤ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯗꯤ ꯁꯥꯔ ꯀꯩꯁꯨ ꯈꯟꯖꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯏꯒꯤ ꯂꯝꯗꯥꯡ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯥꯔꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯒꯨꯝꯕ ꯇꯥꯕ ꯃꯇꯝꯗ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯂꯣꯏꯐꯥꯠꯇ꯭ꯔꯤꯉꯩ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯊꯕꯛ ꯑꯃꯗꯒꯤ ꯆꯠꯄ ꯌꯥꯗ꯭ꯔꯕ ꯐꯣꯟꯁꯤꯗꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯅꯗꯤ ꯐꯣꯟ ꯁꯤꯃꯈꯛ ꯁꯤꯖꯤꯟꯅꯖꯩ ꯅꯝꯕꯔ ꯁꯤꯃꯈꯛ ꯁꯤꯖꯤꯟꯅꯖꯩ ꯑꯁꯤꯗ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯒꯤ ꯇꯟꯖꯥꯁꯤꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯥꯔꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯤ ꯍꯧꯖꯤꯛ ꯇꯥꯕ ꯄꯣꯠꯁꯤꯗ ꯂꯥꯏꯚꯇ ꯇꯧꯖꯈ꯭ꯔꯦ ꯁꯕꯁꯀ꯭ꯔꯥꯏꯕꯇꯤ ꯍꯥꯟꯅ ꯇꯧꯔ ꯂꯩꯈ꯭ꯔꯦ ꯑꯁꯤꯗ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯍꯥꯏꯕꯗꯤ ꯁꯥꯔꯅ ꯍꯧꯕꯗꯩ ꯂꯣꯏꯕ ꯇꯥꯔꯒꯗꯤ ꯁꯥꯔꯗ ꯀꯩꯅꯣ ꯇꯧꯒꯅꯤꯅ ꯍꯥꯏꯕꯗꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯀꯩꯅꯣꯁꯤꯗ ꯈꯔ ꯀꯥꯟꯅꯕ ꯂꯩꯒꯅꯤꯅ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯁꯤꯅ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯍꯧꯕꯗꯩ ꯂꯣꯏꯕ ꯆꯤꯡꯁꯤꯜꯂꯒ ꯍꯥꯏꯗꯤ ꯑꯔꯣꯏꯕꯗ ꯊꯝ ꯇꯥꯔꯒꯗꯤ ꯁꯥꯔꯗ ꯏꯟꯀꯝ ꯀꯥꯒꯅꯤ ꯍꯥꯏꯗꯅ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯏꯔꯞ ꯅꯠꯇ꯭ꯔꯒꯅ ꯍꯧꯐꯥꯠꯄ ꯁ꯭ꯋꯥꯏꯒꯤ ꯇꯟꯖꯥꯁꯤꯗ ꯑꯗꯨꯝꯕꯒꯤ ꯄꯣꯠꯁꯤꯗ ꯊꯦꯡꯅꯔꯀꯥꯟꯁꯤꯗ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯆꯤꯡꯁꯤꯜꯂꯒ ꯑꯔꯣꯏꯕꯒꯤ ꯂꯝꯗꯥꯡꯁꯤꯗ ꯇꯥꯕꯁꯨ ꯌꯥꯎꯏ ꯍꯥꯏꯗꯤ ꯂꯥꯏꯚꯇꯗꯤ ꯅꯠꯆꯗ꯭ꯔꯤ ꯍꯥꯏꯗꯤ ꯂꯥꯏꯚꯇ ꯇꯥꯕꯁꯨ ꯌꯥꯎꯏ ꯂꯥꯏꯚꯇꯅꯤ ꯍꯧꯖꯤक ꯑꯩꯅ ꯇꯧꯖꯔꯛꯏꯁꯤꯗꯤ ꯃꯁꯤꯗꯤ ꯍꯧꯕꯗꯩ ꯂꯣꯏꯕ ꯑꯩꯅ ꯍꯥꯏꯗꯤ ꯂꯥꯏꯚ ꯆꯥꯠꯁꯨ ꯇꯧꯖꯩ ꯂꯥꯏꯚꯁꯨ ꯇꯧꯖꯩ ꯑꯗꯨꯒ ꯇꯥꯕꯁꯨ ꯂꯣꯏꯕ ꯇꯥꯖꯩ ꯁꯥꯔ ꯑꯩꯅ ꯊꯦꯡꯛ ꯌू ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯁꯤꯒꯤ ꯄꯣꯠꯁꯤꯗ ꯑꯁꯤꯒꯤ ꯄꯣꯠꯁꯤꯗ ꯁꯥꯔ ꯍꯥꯏꯗꯤ ꯆꯤꯡꯁꯤꯜꯂꯒ ꯇꯥꯕ ꯅꯠꯇ꯭ꯔꯒꯅ ꯍꯥꯏꯕꯗꯤ ꯁꯨꯡꯁꯤꯟ ꯁꯤꯟꯖꯤꯟꯗꯕꯤꯗ ꯇꯥꯕ ꯑꯃꯁꯨꯡ ꯇꯥꯗꯕꯒꯤ ꯄꯣꯠꯁꯤ ꯃꯁꯤꯃꯇꯪ ꯁꯥꯔꯒꯤ ꯊꯥꯒꯠꯆꯔꯤ ꯑꯩ ꯍꯥꯏꯖꯔꯒꯦ ꯃꯇꯝꯁꯤ ꯌꯥꯝ ꯂꯩꯔꯛꯇꯕꯅ ꯍꯥꯏꯇꯥꯔꯦ ꯑꯗꯣꯝꯒꯤ ꯃꯇꯝꯁꯦ ꯑꯩꯅ ꯌꯥꯝ ꯁꯥꯡꯅꯁꯨ ꯄꯤꯖꯔꯦ ꯃꯤꯅꯤꯠ 8ꯀꯨꯝꯕ 5 ꯈꯔ ꯍꯦꯟꯖꯟꯈ꯭ꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅꯅꯤ ꯆꯤꯡꯁꯜꯂꯒ ꯇꯥꯔꯗꯤ ꯀꯩꯝ ꯀꯥꯟꯅꯗ꯭ꯔꯦ ꯆꯤꯡꯁꯟꯕ ꯅꯠꯇꯕ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯂꯦꯞꯇꯅ ꯇꯥꯕꯤꯕ ꯍꯥꯏꯕ
ꯑꯗꯣꯝꯅ ꯌꯦꯡꯗ꯭ꯔꯁꯨ ꯍꯧꯕꯗꯤ ꯂꯣꯏꯐꯥꯎ ꯊꯥꯔ ꯊꯝꯃꯗꯤ ꯑꯩꯈꯣꯏꯗ ꯀꯥꯟꯅꯩ ꯍꯥꯏꯕ ꯑꯗꯨꯒ ꯌꯦꯡꯕꯤꯔꯒꯗꯤ ꯀꯥꯟꯅꯅꯕꯁꯨ ꯂꯧꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝ ꯉꯥꯡꯅꯔꯤꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯤ ꯀꯅꯥꯅ ꯀꯩꯗꯧꯔꯤ ꯑꯩꯈꯣꯏ ꯁꯤꯗ ꯀꯅꯥꯝꯇ ꯈꯪꯕ ꯑꯝꯇ ꯌꯥꯎꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯦ ꯀꯅꯥꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯃꯌꯥꯝꯅ ꯈꯪꯕꯤꯔꯦꯀꯣ ꯑꯩꯈꯣꯏꯁꯦ ꯅꯤꯡꯊꯧ ꯁꯦꯝꯕ ꯉꯝꯕ ꯃꯤꯅꯦꯕ ꯑꯗꯣꯝꯁꯦ ꯅꯤꯡꯊꯧ ꯁꯦꯝꯕ ꯉꯝꯕ ꯃꯤꯅꯦꯕ ꯑꯗꯣꯝ ꯊꯥꯖꯗꯕꯤꯗ ꯇꯧꯕꯤꯅꯣꯕꯀꯣ ꯑꯗꯣꯝ ꯅꯤꯡꯊꯧꯗꯤ ꯅꯠꯇꯦꯕ ꯑꯩꯁꯨ ꯅꯤꯡꯊꯧ ꯅꯠꯇꯦ ꯌꯦꯁ ꯑꯩ ꯅꯤꯡꯊꯧꯅꯦꯕ ꯑꯩ ꯏꯃꯤꯡ ꯑꯩꯒꯤ ꯂꯩꯕ ꯑꯩ ꯏꯃꯨꯡꯗꯨꯗ ꯑꯩꯁꯦ ꯑꯥꯏ ꯑꯦꯝ ꯗ ꯀꯤꯡ ꯑꯩ ꯌꯨꯝꯗ ꯑꯩ ꯀꯤꯡꯅꯦꯕ ꯑꯗꯣ ꯂꯩꯕꯥꯛꯀꯤꯗꯤ ꯅꯤꯡꯊꯧ ꯅꯠꯇꯦꯕ ꯑꯩꯁꯨ ꯅꯠꯇꯦ ꯑꯩꯁꯨ ꯃꯤꯆꯝ ꯄ꯭ꯔꯖꯥꯅꯦ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯀꯅꯥꯅꯣ ꯑꯩꯈꯣꯏꯁꯦ ꯅꯤꯡꯊꯧ ꯁꯦꯝꯕ ꯉꯝꯕ ꯃꯤꯅꯦꯕ ꯊꯥꯖꯕꯤꯗꯕ ꯇꯧꯕꯤꯒꯅꯨ ꯑꯗꯣꯝꯁꯦ ꯅꯤꯡꯊꯧ ꯁꯦꯝꯕ ꯉꯝꯕ ꯃꯤꯅꯤ ꯁꯣ ꯄꯠꯊꯕꯤꯒꯅꯨ ꯇꯟꯊꯕꯤꯒꯅꯨ ꯍꯟꯊꯅ ꯂꯧꯕꯤꯒꯅꯨ ꯑꯗꯨꯃꯛ ꯌꯥꯡꯅ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯕꯤꯌꯨ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯈꯔ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯅꯔꯛꯀꯅꯤ ꯀꯅꯥꯒꯨꯝꯕꯅ ꯇꯥꯅꯤꯡꯉꯤꯒ ꯇꯥꯅꯤꯡꯗꯦꯒ ꯑꯗꯨꯒ ꯑꯗꯥꯒ ꯍꯥꯏꯔꯛꯀꯅꯤ ꯉꯁꯤꯒꯤ ꯆꯔꯥ ꯍꯦꯟꯗ꯭ꯔꯕ ꯃꯄꯨꯟꯁꯤꯗ ꯆꯔꯥ ꯍꯦꯟꯗꯕ ꯃꯤꯗꯨꯅ ꯆꯔꯥ ꯍꯦꯟꯕꯩ ꯋꯥ ꯁꯨꯡꯇꯥ ꯇꯥꯅꯤꯡꯉꯣꯏ ꯃꯁꯤꯗꯤ ꯑꯆꯨꯝꯕ ꯋꯥꯐꯝꯅꯤ ꯆꯔꯥ ꯍꯦꯜꯂꯛꯄ ꯃꯤꯅꯅꯦ ꯆꯔꯥ ꯍꯦꯟꯕꯩ ꯋꯥꯠꯂꯀꯥꯟꯗ ꯃꯃꯤꯠꯇꯤ ꯃꯄꯤ ꯆꯗꯨꯝ ꯇꯥꯗꯣꯏꯅꯦꯕ ꯑꯗꯣ ꯆꯔꯥ ꯍꯦꯜꯂꯛꯇꯕ ꯃꯤꯅꯗꯤꯀꯣ ꯄꯥꯛ ꯈꯪꯉꯣꯏ ꯑꯗꯨꯕꯨ ꯃꯁꯤ ꯍꯥꯏꯔꯦꯅ ꯃꯤꯅꯨꯡꯁꯤ ꯐꯥꯎꯗ꯭ꯔꯦ ꯄꯩꯁꯥ ꯄꯥꯏꯕꯁꯤꯡꯗꯤ ꯊꯃꯣꯏ ꯄꯥꯟꯗꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯗꯅꯦ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯕ ꯃꯤꯅꯨꯡꯁꯤ ꯈꯪꯕ ꯌꯥꯝ ꯂꯩ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯇꯥꯏꯕꯪ ꯃꯤꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩꯕ꯭रा ꯍꯥꯏꯁꯤꯕꯣ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯂꯩꯌꯦꯕ ꯀꯩꯅꯣ ꯃꯣꯏ ꯏꯃꯨꯡꯗꯕꯨ ꯀꯔꯤꯝ ꯆꯥꯗꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯀꯥꯏꯅ ꯀꯥꯏꯅ ꯉꯛꯆꯕ ꯂꯩꯕ ꯑꯁꯤꯕꯨ ꯃꯣꯏꯁꯦ ꯂꯨꯄꯥ 5,000 ꯈꯛꯇ ꯄꯤꯕꯤꯒꯣꯁꯦ ꯑꯩꯈꯣꯏꯗꯤ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ ꯅꯪꯒꯤ ꯈꯨꯊꯥꯡꯗ ꯁꯨꯃꯥꯏꯅ ꯇꯧꯀꯣ ꯀꯥꯏꯅ ꯍꯥꯏꯕꯤꯔꯛꯄ ꯄꯥꯈꯣꯟ ꯁꯤꯔꯛꯄꯣꯏ ꯑꯗꯨ ꯊꯧꯗꯥꯕꯤꯔꯛꯄꯣꯏ ꯑꯗꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯌꯥꯝ ꯌꯥꯎꯋꯦꯕ ꯑꯗꯣ ꯃꯁꯤ ꯃꯌꯥꯝꯁꯦ ꯀꯔꯤꯗꯤ ꯈꯪꯉꯛꯀꯦꯗ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯗꯩꯅꯦꯕ ꯑꯩꯈꯣꯏ ꯁꯤ ꯐꯝꯃꯤꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯑꯒ ꯐꯝꯗꯅ ꯉꯥꯡꯅꯔꯤꯕ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤꯗ ꯀꯩꯗꯧꯔꯤꯒꯦ ꯀꯔꯤ ꯂꯩꯀꯥꯏꯗ ꯀꯩꯗꯧꯔꯤ ꯑꯗꯒꯤ ꯑꯗꯨꯒꯤ ꯈꯨꯡꯒꯪꯗ ꯀꯩꯗꯧꯔꯤ ꯑꯩꯈꯣꯏ ꯏꯟꯐꯣꯔꯃꯦꯁꯟ ꯂꯣꯏ ꯐꯪꯉꯤꯅꯦ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯗꯣꯝꯒꯤ ꯃꯣꯕꯥꯏꯜꯗ ꯅꯝꯕ ꯑꯝꯇ ꯊꯤꯕꯤꯌꯣꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯥꯡꯒꯗ ꯀꯩꯗꯧꯔꯤꯒꯦꯁꯦ ꯑꯗꯨꯝ ꯀꯃꯥꯏꯅ ꯈꯪꯕꯤꯗꯧꯔꯤꯒꯦ ꯊꯥꯡꯒꯗ ꯀꯔꯤ ꯇꯧꯔꯤꯒꯦ ꯊꯧꯕꯥꯜꯗ ꯀꯩꯗꯧꯔꯤꯒꯦ ꯏꯝꯐꯥꯜ ꯏꯁ ꯋꯦꯁꯇ ꯀꯩꯗꯧꯔꯤꯒꯦ ꯀꯛꯆꯤꯡꯗ ꯀꯔꯤ ꯇꯧꯒꯦꯁꯦ ꯑꯗꯨꯝ ꯀꯔꯤꯅ ꯈꯪꯕꯤꯗꯧꯔꯤꯒꯦꯕ ꯅꯨꯡꯇꯤꯒꯤ ꯄꯥꯎꯆꯦꯁꯤꯡꯗ ꯍꯧꯖꯤꯛ ꯀꯛꯆꯤꯡꯒꯤ ꯁꯛꯇꯝ ꯍꯧꯖꯤꯛ ꯊꯧꯕꯥꯜꯒꯤ ꯁꯛꯇꯝ ꯑꯅ ꯌꯥꯎꯕ꯭ꯔꯣ ꯅꯣ ꯁꯨꯡꯌꯥꯎ ꯌꯥꯎꯔꯣꯏ ꯌꯥꯎꯔꯛꯈꯤꯕꯗꯤ ꯌꯥꯏ ꯇꯧꯖꯔꯤ ꯊꯕꯛꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅꯒ ꯄꯥꯝꯖꯔꯤꯁꯤꯗ ꯑꯇꯩ ꯅꯠꯇꯦꯕ ꯂꯝ ꯑꯃꯃꯝꯗꯩ ꯃꯤ ꯑꯃꯃꯝ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯕꯤꯌꯣꯕ ꯅꯍꯥ ꯑꯃꯃꯝ ꯑꯕꯥꯎꯠ ꯆꯍꯤ 22-23 40-50 ꯌꯨꯝꯗ ꯊꯕꯛ ꯁꯨꯔꯁꯨ ꯌꯥꯕ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯗꯥꯏꯇ ꯂꯧꯕꯗꯣ ꯍꯜꯂꯣ ꯑꯩ ꯄꯥꯎꯗꯝꯖꯔꯤ ꯑꯗꯨꯒ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯗ ꯇꯧꯁꯦꯕ ꯍꯜꯂꯣ ꯑꯩ ꯍꯧꯖꯤꯛ ꯄꯥꯎꯗꯝꯖꯔꯤ ꯑꯩ ꯂꯐꯨꯄꯥꯠ ꯇꯦꯔꯥꯗꯒꯤꯅꯤ ꯑꯩꯈꯣꯏ ꯂꯐꯨꯄꯥꯠ ꯇꯦꯔꯥꯗꯗꯤ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯇꯧꯖꯔꯦ ꯃꯤ ꯂꯩꯖꯔꯤꯁꯦ ꯄꯨꯟꯅ ꯂꯐꯨꯄꯥꯠ ꯇꯦꯔꯥꯒꯤ ꯃꯤ ꯃꯁꯤꯡ ꯁꯤꯡꯒꯩꯅꯤ ꯁꯤꯗꯩꯗ ꯂꯥꯏꯔꯕ ꯕꯤꯂꯣ ꯄꯣꯚꯔꯇꯤ ꯂꯥꯏꯟꯗ ꯂꯩꯖꯩ ꯁꯤꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯤ ꯏꯁꯤꯡ ꯊꯛꯄꯒꯤ ꯐꯤꯕꯝꯁꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯖꯔꯤ ꯑꯩꯈꯣꯏ ꯂꯧꯎ ꯁꯤꯡꯎꯅ ꯁꯨꯃꯥꯏꯅ ꯇꯧꯖꯔꯤ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯒꯤ MLAꯅ ꯁꯤꯅꯤ ꯆꯥꯛꯊꯨꯡꯅ ꯁꯨꯃꯥꯏꯅ ꯂꯩꯔꯤ ꯁꯤꯒꯨꯝꯕꯗꯅ ꯁꯤ ꯄꯤꯕꯤꯔꯤ ꯁꯤ ꯄꯤꯕꯤꯗ꯭ꯔꯤ ꯑꯗꯨ ꯃꯁꯤ ꯌꯦꯡꯁꯤꯟꯕꯤꯔꯗꯤ ꯐꯅꯤ ꯑꯍꯜ ꯂꯃꯟꯅ ꯁꯤ ꯂꯩ ꯑꯣꯜ ꯑꯦꯖꯅ ꯁꯤ ꯂꯩ ꯑꯩ ꯍꯧꯖꯤꯛ ꯄꯥꯎꯗꯝꯖꯔꯤꯕ ꯂꯐꯨꯄꯥꯠ ꯇꯦꯔꯥꯗꯒꯤ ꯊꯣꯏꯕ ꯂꯣꯏꯔꯦ ꯀꯔꯤꯝꯇ ꯑꯗꯩꯗ ꯀꯩꯅꯣ ꯅꯞꯄꯩ ꯃꯊꯧ ꯇꯥꯗꯦ ꯃꯤꯒꯤ ꯀꯥꯏꯅꯕ ꯋꯥ ꯑꯝꯇ ꯉꯥꯡꯗ꯭ꯔ ꯂꯣꯏꯔꯦ ꯁꯣ ꯅꯦꯛꯁ ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯃ ꯇꯧꯁꯤ ꯑꯩ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤꯅꯤ ꯑꯩꯈꯣꯏ ꯆꯨꯔꯆꯥꯟꯄꯨꯔꯗ ꯁꯨꯃꯥꯏꯅ ꯇꯧꯔꯤ ꯁꯤ ꯐꯦꯁꯤꯂꯤꯇꯤ ꯂꯩ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯄꯨꯔꯥ ꯃꯐꯝꯗꯨꯒꯤ ꯑꯦꯅꯥꯂꯥꯏꯁꯤꯁ ꯑꯃ ꯇꯧ ꯇꯥꯔꯦꯗꯅꯀꯣ ꯁꯣ ꯁꯤꯡꯖꯃꯩꯗꯒꯤ ꯑꯃ ꯁꯣ ꯃꯐꯝ ꯑꯃꯗꯒꯤ ꯊꯥꯡꯃꯩꯕꯟꯗꯒꯤ ꯑꯃ ꯃꯥꯏ ꯂꯝꯒꯤ ꯇꯧꯕꯗ ꯔꯤꯄꯣꯔꯠꯁꯦ ꯇꯧꯕ ꯌꯥꯏꯑꯕ ꯁꯦꯟ ꯇꯥꯟꯁꯤ ꯑꯦꯛꯁꯄꯣꯖ ꯇꯧꯁꯤ ꯑꯩꯈꯣꯏ ꯑꯣꯟꯊꯣꯛꯁꯤ ꯍꯦꯔꯣ ꯁꯥꯁꯤ ꯍꯥꯏꯕ ꯅꯠꯇꯦ ꯃꯌꯥꯝꯅ ꯁꯝꯇꯥꯏꯝꯁ ꯑꯗꯨꯝ ꯂꯥꯟꯅ ꯈꯟꯕꯤꯕ ꯌꯥꯎꯏ ꯃꯤꯒꯤ ꯃꯥꯏꯊꯣꯡ ꯌꯦꯡꯉꯒ ꯃꯤꯒꯤ ꯃꯥꯏꯊꯣꯡꯒꯤ ꯃꯒꯨꯟ ꯂꯦꯞꯄꯤꯒꯅꯣ ꯌꯦꯡꯕꯤꯒꯗꯕꯗꯤ ꯃꯤꯒꯤ ꯊꯃꯣꯏꯗ ꯌꯦꯡꯕꯤꯌꯣ ꯊꯃꯣꯏꯗ ꯎꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏꯀꯣ ꯁꯤꯔꯀꯥꯟꯗ ꯊꯥꯡꯅ ꯂꯦꯜꯂꯒ ꯃꯅꯨꯡꯗ ꯊꯃꯣꯏꯗ ꯎꯅꯦꯕ ꯑꯗꯨꯕꯨ ꯎꯕ ꯐꯪꯗꯕ ꯊꯃꯣꯏꯗꯣ ꯃꯗꯨ ꯑꯗꯣꯝꯅ ꯎꯕꯤꯌꯣꯕ ꯃꯅꯨꯡꯒꯤꯗꯣ ꯑꯗꯨꯒ ꯃꯥꯅ ꯇꯧꯔꯛꯏꯕ ꯃꯥꯅ ꯊꯥꯡꯉꯛꯏꯕ ꯃꯥꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣꯁꯦ ꯈꯜꯂꯀꯥꯟꯗ ꯌꯦꯡꯁꯤꯟꯕꯤꯔꯛꯑꯣ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ ꯁꯣꯏꯗꯅ ꯐꯥꯎꯔꯛꯀꯅꯤ ꯑꯗꯣ ꯃꯤꯑꯣꯏꯕꯅꯤ ꯊꯤꯅ ꯂꯛ ꯂꯩꯈ꯭ꯔꯖꯥꯠꯅꯤ ꯑꯊꯨꯝ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯊꯛ ꯊꯣꯡꯕꯁꯤꯡ ꯏꯈꯨꯔꯥꯏꯇꯣꯟꯁꯤꯡ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯃꯌꯥꯝꯁꯦ ꯂꯛꯇꯅꯤ ꯑꯩꯈꯣꯏ ꯄꯣꯛꯂꯩꯁꯦ ꯂꯛꯇꯅꯤ ꯑꯩꯈꯣꯏꯁꯦ ꯏꯃꯥꯒꯤ ꯒ꯭ꯔꯚ ꯃꯅꯨꯡꯗꯅꯦ ꯑꯣꯟꯊꯣꯛꯅ ꯑꯌꯥꯡꯕ ꯂꯝꯖꯦꯟ ꯑꯃ ꯆꯦꯜꯂꯛꯈ꯭ꯔꯖꯥꯠꯅꯤ ꯂꯣꯏꯅ ꯊꯝꯃꯝꯃ ꯀꯥꯟꯗ ꯃꯗꯣ ꯑꯩ ꯈꯛꯇꯪ ꯑꯩ ꯋꯤꯟꯅꯔ ꯑꯣꯏꯔ ꯂꯥꯛꯏꯅꯤ ꯀꯔꯤꯒꯤꯗꯃꯛ ꯃꯤ ꯑꯃ ꯑꯣꯏꯔꯁꯨ ꯂꯥꯛꯏꯅꯦꯕ ꯃꯤ ꯍꯥꯠꯂꯨꯆꯣ ꯃꯤ ꯊꯤꯅ ꯉꯥꯡꯉꯨꯆꯣ ꯃꯤ ꯕꯖꯥꯠꯇꯣ ꯍꯟꯊꯅ ꯌꯦꯡꯉꯨꯆꯣ ꯅꯪ ꯑꯆꯧ ꯑꯁꯥꯡ ꯑꯣꯏꯔꯀꯥꯟꯗ ꯍꯨꯔꯥꯜꯂꯨꯆꯣ ꯅ ꯊꯥꯔꯛꯄ ꯑꯝꯇ ꯅꯠꯇꯦꯕ ꯃꯤ ꯑꯃꯅ ꯃꯤ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨꯆꯣ ꯃꯤ ꯑꯃꯒꯤ ꯃꯤꯒꯤ ꯃꯇꯦꯡ ꯌꯦꯡꯉꯨꯆꯣ ꯅꯪ ꯃꯤꯑꯣꯏꯕꯅꯤ ꯅꯪ ꯃꯤꯔꯛ ꯃꯤꯆꯠ ꯎꯔꯣꯡ ꯈꯤꯟꯅꯕ ꯊꯕꯛ ꯇꯧꯔꯝꯃꯨ ꯅꯨꯡꯗ ꯍꯛꯑꯒ ꯅꯪꯒꯤ ꯅꯃꯤꯡꯗꯨ ꯏꯅꯕ ꯊꯝꯃꯝꯃꯨ ꯍꯥꯏꯕꯅꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯁꯦ ꯑꯗꯨꯒꯨꯝꯕ ꯒꯣꯜ ꯃꯦꯗꯜ ꯐꯪꯅꯕ ꯃꯦꯗꯜ ꯁꯤꯅꯕ ꯅꯠꯇꯦ ꯑꯩ ꯌꯥꯝ ꯀꯟꯅ ꯍꯥꯏꯖꯩꯀꯣ ꯀꯔꯤꯝꯇꯁꯨ ꯂꯧꯖꯔꯣꯏ ꯑꯩ ꯃꯦꯗꯜ ꯄꯤꯒꯦꯅ ꯀꯧꯔꯁꯨ ꯆꯠꯂꯣꯏꯕ ꯃꯇꯤꯛ ꯆꯥꯗꯦꯕ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯈꯔꯁꯤꯗꯤ ꯅꯍꯥ ꯖꯦꯅꯦꯔꯦꯁꯟ ꯃꯌꯥꯝ ꯍꯧꯒꯠꯄꯤꯔꯛꯑꯣ ꯑꯩꯈꯣꯏ ꯑꯆꯨꯝꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯊꯦꯡꯅꯃꯤꯟꯅꯔꯁꯦꯕ ꯑꯗꯒꯤ ꯍꯧꯖꯤꯛ ꯌꯥꯝ ꯐꯖꯕ ꯋꯥꯆꯤꯟ ꯏꯅꯥꯎꯅ ꯋꯥ ꯍꯥꯏꯕꯤꯔꯛꯏ ꯆꯤꯡꯗꯗꯤ ꯆꯦꯡꯁꯦ ꯁꯨꯅ ꯌꯦꯟꯕ ꯖꯥꯠꯂꯥ ꯆꯤꯡꯒꯤ ꯆꯦꯡꯒꯤ ꯄꯥꯎꯗꯝꯗꯤ ꯑꯃꯠꯇ ꯂꯥꯛꯇꯦ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ
ꯑꯁꯦꯝꯕꯅꯤꯅ ꯍꯥꯏꯔꯦ ꯑꯩ ꯉꯁꯥꯏꯗꯒꯤ ꯄꯥꯊꯣꯛꯄ ꯉꯝꯗꯕꯅꯤ ꯆꯤꯡꯗꯁꯨ ꯆꯦꯡꯁꯤ ꯌꯦꯟꯗꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯁꯦꯝꯕꯅꯤ ꯃꯁꯤ ꯆꯤꯡꯗꯒꯤ ꯋꯥꯀꯠ ꯂꯥꯛꯇ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯃꯁꯤ ꯑꯩꯗꯤ ꯅꯨꯡꯁꯤꯔꯔꯣꯏ ꯑꯩꯗꯤ ꯋꯥ ꯉꯥꯡꯕꯁꯦ ꯈꯤꯇ ꯍꯦꯟꯖꯟꯕ ꯍꯦꯛꯇ ꯌꯥꯎꯋꯦ ꯑꯩ ꯀꯣꯟꯅ ꯇꯥꯔꯀꯥꯟꯗ ꯑꯁ ꯍꯥꯏꯔꯝꯃꯣꯏꯗꯧꯅꯤ ꯈꯟꯕꯁꯨ ꯌꯥꯝ ꯌꯥꯎꯋꯦ ꯑꯗꯣ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯇꯥꯔꯗꯤ ꯃꯤꯆꯝ ꯑꯃ ꯑꯣꯏꯅꯀꯣ ꯔꯦꯗꯤꯑꯣꯒꯤ ꯄ꯭ꯔꯦꯖꯦꯟꯇꯔ ꯑꯃ ꯑꯣꯏꯅ ꯅꯠꯇꯕ ꯁꯨꯡꯌꯦꯟ ꯌꯦꯟꯗꯕꯒꯨꯝꯕ ꯇꯧꯖꯥꯅꯤ ꯑꯗꯨꯅ ꯃꯁꯤ ꯌꯦꯟꯗꯕꯅꯤ ꯐꯪꯗꯕꯅꯤ ꯍꯥꯏꯗꯕꯁꯨ ꯌꯥꯎꯖꯥꯅꯤ ꯑꯗꯨ ꯆꯤꯡꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯂꯩꯕꯤꯔꯤꯕꯁꯤꯡꯅ ꯌꯦꯜꯂꯤ ꯑꯃꯁꯨꯡ ꯌꯦꯟꯗꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯉꯥꯡꯅꯔꯤꯁꯤꯗ ꯑꯃꯇꯪꯗꯤ ꯀꯃꯦꯟ ꯑꯣꯏꯔꯁꯨ ꯄꯤꯕꯤꯔꯛꯎ ꯆꯤꯡꯗ ꯆꯦꯡ ꯌꯦꯟꯕ꯭ꯔꯥ ꯃꯁꯤꯃꯇꯪ ꯍꯥꯏꯕꯤꯔꯛꯎ ꯃꯩꯇꯩꯒꯤ ꯔꯦꯗꯤꯑꯣ ꯅꯠꯇꯦ ꯁꯤ ꯇꯧꯖꯔꯤꯁꯦ ꯃꯩꯇꯩꯒꯤ ꯈꯛ ꯈꯟꯅꯅꯕ ꯅꯠꯇꯦ ꯄꯥꯡꯒꯟ ꯈꯛꯇꯒꯤ ꯈꯟꯅꯅꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯇꯧꯖꯩꯁꯦ ꯑꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯖꯔꯤꯕ ꯔꯦꯗꯤꯑꯣ ꯂꯤꯁꯅꯔꯗꯗꯤ ꯃꯌꯥꯝ ꯌꯥꯎꯔꯦ ꯑꯗꯨꯒ ꯑꯩꯒꯁꯨ ꯄꯥꯎ ꯐꯥꯎꯅꯖꯕ ꯆꯤꯡꯃꯤ ꯃꯌꯥꯝ ꯂꯩꯖꯩ ꯕꯠ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯈꯣꯟꯖꯦꯜꯗꯨꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯎ ꯅꯠꯇ꯭ꯔꯒ ꯃꯦꯁꯦꯖꯇ ꯍꯥꯏꯕꯤꯔꯛꯎ ꯆꯤꯡꯗꯗꯤ ꯆꯦꯡ ꯌꯦꯟꯕ꯭ꯔꯥ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯐꯝ ꯑꯩꯅꯁꯨ ꯍꯥꯏꯈꯤꯕ ꯂꯩꯔꯦ ꯑꯗꯣꯝ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡ ꯂꯩꯔꯤꯁꯤꯡꯁꯦ ꯀꯔꯝ ꯀꯔꯝꯕ ꯂꯝꯕꯤ ꯆꯠꯄꯤꯔꯨꯔꯒꯦꯕ ꯀꯣꯏꯕ ꯆꯠꯄꯅꯦꯅ ꯁꯤꯔꯣꯏ ꯆꯠꯄꯤꯔꯝꯕ ꯌꯥꯏ ꯂꯥꯡꯒꯣꯟꯒꯤ ꯄꯤꯛ ꯇꯋꯥꯔꯁꯤ ꯆꯠꯂꯝꯕ ꯌꯥꯏ ꯑꯗꯨ ꯅꯠꯇꯅ ꯃꯅꯤꯄꯨꯔꯒꯤ ꯀꯔꯝꯕ ꯆꯤꯡꯒꯤ ꯖꯒꯥ ꯑꯃꯗ ꯆꯠꯂꯒ ꯑꯗꯣꯝ ꯉꯁꯤ ꯆꯦꯡ ꯍꯋꯥꯏ ꯌꯦꯟꯗꯅ ꯑꯗꯣꯝ ꯆꯠꯄꯤꯔꯨꯔꯒꯦꯕ ꯆꯠꯂꯝꯃꯣꯏ ꯑꯩ ꯑꯃꯨꯛ ꯆꯥꯎꯊꯣꯛꯅ ꯍꯥꯏꯖꯒꯦꯕ ꯑꯩꯗꯤ ꯆꯠꯂꯦꯕ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯁꯦ ꯁꯨꯡꯇꯧ ꯇꯧꯗ꯭ꯔꯤꯉꯩꯗ ꯃꯦꯗꯤꯀꯦꯜ ꯇꯤꯝ ꯄꯨꯔꯒ ꯆꯤꯡꯒꯤ ꯃꯅꯨꯡꯗ ꯍꯟꯖꯟꯕ ꯖꯒꯥꯗ ꯆꯠꯂꯒ ꯍꯦꯜꯊ ꯆꯦꯛ ꯇꯧꯕ ꯆꯠꯂꯨꯔꯝꯃꯤ ꯃꯆꯤꯗꯒ ꯆꯠꯂꯒ ꯑꯗꯨ ꯃꯐꯝꯗꯨꯗ ꯂꯩꯕꯗꯣ ꯀꯞꯅꯤꯡꯅ ꯄꯤ ꯑꯣꯔꯣ ꯇꯥꯏꯕ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯁꯤꯕꯨ ꯑꯩꯈꯣꯏ ꯃꯅꯨꯡꯗꯨꯔꯣ ꯇꯧꯔꯤꯁꯤꯕꯣ ꯀꯥꯏꯅ ꯈꯟꯕ ꯌꯥꯎꯋꯦ ꯑꯗꯨꯅ ꯄꯦꯟꯗꯕ ꯋꯥꯈꯜ ꯌꯥꯝ ꯂꯥꯛꯀꯅꯤ ꯄꯦꯟꯗꯕ ꯌꯥꯝ ꯂꯥꯛꯀꯅꯤ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯔꯣꯏ ꯃꯤꯅ ꯑꯩꯈꯣꯏꯕꯨ ꯑꯗꯨꯅ ꯆꯞ ꯃꯥꯟꯅꯕ ꯊꯣꯡ ꯃꯥꯟꯅꯕ ꯊꯥꯛ ꯑꯃ ꯂꯥꯛꯅꯕꯅꯤ ꯉꯁꯤ ꯆꯤꯡꯗ ꯆꯠꯂꯨ ꯇꯝꯗ ꯆꯠꯂꯨ ꯑꯗꯒꯤ ꯃꯌꯥꯝꯒꯤ ꯑꯗꯨ ꯀꯥꯏꯅ ꯑꯩꯈꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯑꯐꯕ ꯃꯌꯥꯝ ꯇꯧꯔꯛꯏꯗꯅꯀꯣ ꯁꯣ ꯂꯦꯠ ꯁꯞꯄꯣꯔꯠ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯁꯤꯗꯒꯤ ꯍꯦꯟꯕ ꯂꯩꯇꯦ ꯊꯥꯒꯠꯆꯔꯤ ꯍꯟꯅ ꯍꯟꯅ ꯃꯃꯜ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯑꯗꯣꯝꯒꯤꯁꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯇꯥꯕ ꯈꯛ ꯑꯣꯏꯕ ꯅꯠꯇꯅ ꯐꯣꯡꯗꯣꯛꯄꯁꯨ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯉꯥꯡꯖꯔꯤꯁꯤꯗ ꯑꯩꯈꯣꯏ ꯈꯪꯉꯦ ꯍꯩꯔꯦ ꯍꯥꯏꯕꯒꯤ ꯋꯥ ꯀꯔꯤꯝ ꯂꯩꯖꯗꯦ ꯑꯩ ꯏꯆꯝ ꯆꯝꯕ ꯃꯤꯆꯝ ꯑꯃ ꯑꯣꯏꯅ ꯍꯥꯏꯖꯔꯤꯕꯅꯤ ꯑꯗꯣꯝꯅꯁꯨ ꯍꯥꯏꯕꯤꯌꯨ ꯑꯗꯣꯝꯒꯤ ꯐꯖꯔꯕ ꯋꯥꯈꯜꯂꯣꯟꯗꯣ ꯊꯝꯕꯤꯌꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯪꯖꯒꯦ ꯑꯗꯨꯒ ꯈꯪꯗꯕ ꯅꯍꯥ ꯏꯟꯈꯠꯂꯛꯂꯤꯕꯁꯤꯡꯗ ꯏꯟꯁꯄꯤꯔꯦꯁꯟ ꯑꯣꯏꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯁꯣ ꯉꯁꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯍꯥꯏꯇꯥꯔꯦ ꯖꯦꯝꯁꯅ ꯇꯧꯖꯔꯤꯁꯦ ꯑꯩꯁꯨ ꯑꯩꯒꯤ ꯏꯟꯁꯄꯤꯔꯦꯁꯟꯁꯦ ꯑꯩꯁꯨ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯅꯦꯕ ꯁꯣ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣ ꯂꯩꯔꯝꯗ꯭ꯔꯗꯤ ꯑꯩꯁꯨ ꯔꯦꯗꯤꯑꯣ ꯇꯧꯔꯝꯗꯕ ꯌꯥꯏ ꯁꯣ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯒꯤ ꯇꯥꯈꯤꯕ ꯃꯌꯥꯝ ꯊꯣꯛꯆꯣꯝ ꯒꯣꯕꯤꯟ ꯑꯣꯖꯥ ꯊꯣꯛꯆꯣꯝ ꯒꯣꯕꯤꯟ ꯀꯣ ꯑꯗꯨ ꯈꯛꯇ ꯅꯠꯇꯦ ꯑꯩꯗꯤ ꯕꯤꯕꯤꯜ ꯚꯥꯔꯇꯤꯒꯤ ꯀꯃꯜ ꯁꯔꯃ ꯌꯥꯝ ꯉꯥꯎꯖꯕ ꯈꯣꯟꯖꯦꯜ ꯂꯨꯝ ꯂꯥꯎꯕ ꯐꯖꯕ ꯑꯗꯨꯒ ꯁꯤ ꯈꯛꯇ ꯅꯠꯇꯦ ꯑꯇꯣꯞꯄ ꯔꯦꯗꯤꯑꯣ ꯃꯌꯥꯝ ꯂꯩꯔꯤ ꯔꯦꯗꯤꯑꯣ ꯃꯤꯠꯆꯤꯒꯤ ꯁꯣ ꯑꯇꯩ ꯔꯦꯗ FM ꯒꯣꯜ ꯑꯩ ꯂꯣꯏ ꯇꯥꯖꯩ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯉꯥꯎꯔꯒ ꯂꯥꯛꯏ ꯍꯥꯏꯇꯥꯔꯦ ꯁꯣ ꯃꯇꯧ ꯀꯔꯝꯅ ꯃꯤꯌꯥꯝꯗ ꯃꯦꯁꯦꯖ ꯌꯧꯍꯟꯁꯤꯒꯦ ꯑꯩꯒꯤ ꯃꯦꯁꯦꯖ ꯅꯠꯇꯕ ꯑꯩꯈꯣꯏ ꯑꯃꯅ ꯑꯃꯒꯤ ꯃꯦꯁꯦꯖꯁꯦ ꯀꯔꯝꯍꯥꯏꯅ ꯌꯧꯍꯟꯁꯤꯒꯦ ꯍꯥꯏꯕꯁꯦ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯈꯪꯖꯔꯛꯄ ꯈꯟꯅꯔꯛꯈꯤꯕ ꯋꯥꯐꯝꯁꯦ ꯑꯗꯨ ꯉꯁꯤꯒꯤ ꯃꯤꯡ ꯈꯤꯇꯪ ꯂꯥꯎꯊꯣꯛꯆꯒꯦ ꯇꯦꯟꯇꯛꯅ ꯑꯩꯈꯣꯏ ꯃꯤꯡ ꯄꯟꯕꯤꯔꯛꯄꯒꯤ ꯂꯥꯎꯊꯣꯛꯆꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯨ ꯂꯩꯖꯩ ꯃꯁꯤꯗꯒꯤ ꯂꯝꯗꯝꯅꯕꯁꯨ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯣꯏꯗꯅ ꯑꯗꯣꯝꯁꯨ ꯄꯥꯡꯕꯤꯌꯨ ꯑꯩ ꯉꯔꯥꯡ ꯃꯤ 50 ꯃꯤ 95 ꯑꯩ ꯉꯔꯥꯡ ꯃꯤ ꯃꯃꯤꯡ ꯂꯥꯎꯊꯣꯛꯆꯈ꯭ꯔꯦ ꯑꯗꯨꯅ ꯑꯃꯨꯛ ꯈꯔ ꯂꯥꯎꯊꯣꯛꯆꯔ ꯉꯁꯤꯒꯤꯗꯤ ꯑꯃꯨꯛ ꯃꯈꯣꯏ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃꯨꯛ ꯂꯥꯎꯊꯣꯛꯆꯒꯦ ꯁꯪꯒꯤꯇꯥ ꯒꯣꯇꯤꯃꯌꯨꯝ ꯁꯤꯡꯖꯃꯩ ꯕꯩꯒꯞꯇꯤ ꯂꯩꯀꯥꯏꯗꯒꯤ ꯂꯨꯄꯥ 200 ꯄꯥꯡꯕꯤꯔꯦ ꯌꯥꯝ ꯌꯥꯝꯃꯤ ꯄꯩꯁꯥꯁꯤ ꯌꯥꯝꯈꯤꯗ꯭ꯔꯦꯅ ꯇꯥꯛꯄꯤꯔꯦ ꯑꯗꯣ ꯌꯥꯝ ꯌꯥꯝꯃꯤ ꯂꯨꯄꯥ 200ꯁꯤ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯖꯥꯠꯅꯤ ꯌꯥꯝꯗꯦ ꯍꯥꯏꯅ ꯈꯟꯕꯤꯒꯅꯨ ꯑꯁ ꯀꯔꯤ ꯏꯀꯥꯏꯖꯩꯗ ꯂꯨꯄꯥ 200 ꯈꯛ ꯄꯤꯕꯕꯨ ꯑꯩ ꯀꯣꯟꯅ 500 ꯁꯨꯔꯀꯥꯟꯗ ꯄꯤꯒꯦꯗꯅ ꯈꯜꯂꯗꯤꯅꯦ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ 200 ꯄꯤꯔꯛꯏꯁꯦ ꯌꯥꯝ ꯐꯩ ꯉꯔꯥꯡ ꯂꯨꯄꯥ 10 ꯈꯛ ꯄꯤꯔꯛꯄ 2 ꯌꯥꯎꯏ ꯌꯥꯝ ꯐꯩ ꯀ꯭ꯔꯤꯇꯤꯕꯥꯁ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯗ ꯂꯨꯄा 1,500 ꯄꯤꯕꯤꯔꯝꯃꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯁ꯭ꯇꯨꯗꯤꯑꯣꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯨꯅꯤꯇꯤ ꯕꯂꯥ ꯂꯝꯐꯦꯟ AG ꯀ꯭ꯋꯥꯇꯔꯗꯒꯤ ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯁꯦꯝ ꯁꯥꯔꯤꯕꯁꯦ ꯃꯁꯤꯒꯤꯗꯃꯛꯇ ꯂꯨꯄꯥ 4,000 ꯁꯤꯖꯤꯟꯅꯕꯤꯔꯣ ꯑꯗꯨꯒ 1,000 ꯑꯣꯛꯁꯤꯖꯦꯟꯒꯤꯗ ꯁꯤꯖꯤꯟꯅꯕꯤꯈ꯭ꯔꯣ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝ ꯁꯨꯅꯤꯇꯤ ꯕꯂꯥ ꯂꯝꯐꯦꯜ AG ꯀ꯭ꯋꯥꯇꯔꯗ ꯂꯩꯕꯤꯔꯤꯕꯁꯤꯅ ꯊꯥꯕꯤꯔꯛꯏ ꯃꯦꯗꯥꯝ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯗꯨꯒ इचे मेमी अखोई खोंजोम बाजारदगी लुपा 100 पीबिरमी ngam si lakpiraga imung manung sanaba yauri ne dubu laaga pibirami thank you so much aduga iche memi program su taraga di hai tare ngarang Dr. Lenin gi wafam du su lakpani ni iche memi na so horen amuk lakane na ithajai iche memi tabiramagadi amuk lakpiu horen aduga ima jando chingthamdagi thagachere gi marup amagi mamani lakpiraga mateng pangbirami lupa 1,000 pibirami Diamond Radio gi nang hojik tawri sigi bunga tawro haidana kunja heroktagi ima sinasu lupa 100 pangbirei so oxygen gi kari thagachari aduga bimo la top awang lekai digi lupa 100 pibirei masagi damu thagachari manihar naurem kaksing lupa 100 pibirei bimola kekru lupa 100 pibirei
अदो कुमार खेत्री मयूम सिंह जमई वांगमदगी लुपा चंगा पीबिरे मनी कुमार राजकुमार निंगथौखोंदगी लुपा लिसिंग पीबिरे सरिता लुपा चनी पीबिरे बंदना केस पेचीदगी लुपा चंगा पीबिरे गीतारानी थियाम विशाखा पाटनमदगी अदो ngमजब मतेंग पांगबिरे थागचरी गीतारानी आशा मंगांग लुपा चंगा पांगबिरे नहापम मनोरमा लुपा लिसिंग मतेंग पांगबिरे अदुगा नावरेम थोंगदगी एलिस पेनाव लुपा चंगा पांगबिरे लैना लुपा लिसिंग मरी पांगबिरे लैना थैंक यू सो मच सया कैसाम लुपा चंगा पांगबिरे विक्रम बेगवती लेकाईदगी लुपा चंगा पांगबिरे सिंगजमई बेगवती लेकाई सनसम तुलेसोर सिंह फैमिली सगोलबन इंगुदम दगी लुपा चंगा पांगबिरक थागचरी लैना अमुक वंस अगेन लुपा चंगा पांगबिरक थागचरी वाइखोम हेरोसन सिंह थबाल मयाई लेकाईदगी लुपा लिसिंग पांगबिरे दयासोरी थोकचोम लुपा चनी पीबिरकपा ओक्रम आनंदी लुपा चंगा पीबिरकपा खोइसनाम निंगोल प्रेमावती उरीपोक सिनाम लेकाईदगी ngमजब मतेंग पांगबिरकपा दुम थागचरी तखेलंबम बेमचा देवी थागचरी ngमजब पांगबिरबा खांगेबम उमाकांत अंगोम लुपा चनी पांगबिरकपा पायल नोंथोंबम ngमजब मतेंग पांगबिरकपा थागचरी सुरजित थोकचोम लुवांग सांगबम मनिंग लेकाईदगी मतेंग पांगबिरे सुरजित थैंक यू सो मच लुपा चंगा पांगबिरकपा खांगेबम सामुंगौ ngमजब मतेंग पांगबिरकपा अथोपा मये लेकाई अदुगा आइजोल द लेबनी होजकी सुरजित तुना आइजोल द लेबोर माले सो ngasiगी कोइगी कैसाम पद्मा देवी ngमजब पीबिरकपसिगी दम अदुगा हैरांगोई थोंग जगन्नाथ जा अचौब लेरक्तगी लाइस्रम मंगी सो लुपा लिसिंग अमा पीबिरे थैंक यू सो मच खुराइजम सुरचंद्र लुपा चंगा पांगबिरे गोपेन वाहेंगबम चंडीगढ़ लुपा चंगा दुगा समजेत साबम विक्रम नोंपोक लोरेमबदगी ngमजब पैसा पांगबिरकपा एम पूर्णिमा सिंह कक्चिंग वारीदगी लुपा चंगा पीबिरकपा रोमी खोमनथेम सगोलबंदगी लुपा चंगा पीबिरकपा लता कक्चिंगदगी लुपा लिसिंग मंगा अवाना तारबसिंग लिसिंग अनि ऑक्सीजन गे लिसिंग अमा तयाईगी लिसिंग अमा अदुगा नोंगाले हाइब लीला अदुगी मदुगी पुथोकपीबगी दमक लुपा लिसिंग अमा हाइदना पीबिरे थैंक यू सो मच मसी कोई संजीत साइखोम दा हाइतारे लीला से एडिट तौबगी दमक संजीत साइखोम दसु खुसिनरगनी अदोमना पीबिरको पैसासिना हाइतारे अदुगा मथंगी सांखु इलांगम लुपा लिसिंग पीबिरे ऑक्सीजन गी नताकपिरकपा सो बिलासिनी याइरी पोक्तगी लुपा चंगा पीबिरकपा दुगा चाकप्रम जॉय सना सिंह लुपा ngमजब खरा पीबिरकपा दुगा रोमेश खांग हनबा ngमजब पीबिरकपा वाइखोम आनंदी थोबाल पाखंखोंग ngमजब पीबिरकपा सिगिदमा कदुगा नवकुमार लाइश्रम लुपा लिसिंगमा कॉन्सम बोरोट वांगजिंग बाजार दगी सिदा ngasi ngarang khakdagi haitare sida 26000 something ama leire aduga hozik round about thorom sida haitare 60000 me adi dum leire ai tension jandri aduna masi mateng pangbiraba chithaba yauragadi so please chithaba yauragasu dum takpiro aikoigi e badane ming kano tawba chithaba su dum yawe aduga mayam gi thabak ni na sel gi thabak sidi adum hainari bani ko yam phajana dum tawjege so mayam ponomangna थौरम सिदा सरुक याबीदन सुमाइना मतेंग पांगबीदना पांगबीनिंग बसिंगना कोइदगी गूगल पे गे नंबर स्क्रीन द लेरिबा से दुम लोक्सन बिरगा सोइदन मके मतेंग पांगबी अदोंगी ngasi खजितंग कथोखिबदनु मियोय के आगे पुंसी कनगदोरि लेंगांगना सु क्या तोबिरी अंगम अते मान मंगम सु पांगनरी अखोई तारिबा रेडियो तारिबसिंग पुंसिलगा खरा खाइनर कांद अखोइना सु मियोयबा मी मंगा तरा की पुंसी कन ngam targadi अखोई मयाम पोमिनबगी दमक अखोई मयाम पुनमिनबगी दमक अखोई मयाम रेडियो तामिनबगी दमक ख्वाइदे नुंगाइबा अदुगम मिकुप अमा हाइबदु ओइगदोरिबनी सो अदोम ngasi मी की दमक मतेंग पांगबा होरबदी अदोम की दमक तो सोइदन ईश्वर मतेंग पांगबिरकने हाइबसे थाजदबा तोबिगनु अखोई करीमता लेजदे अदु मी की मतेंग पांगबदे अखोइसु यामना मीने याम पांगबिरे हाइतारे सो थैंक यू सो मच थोरम संदोक चरिंगेदा सोइ की वाहि वता मयाम पुनमक ngapisi honajariba punamok se mayam gi honajabadani ado khochu honaba miwasa dum taba dum yaudaba nate aduna so please support us nungsibiu adom su yauksan biu diamond gi staff amagum leibiu families da join to biu masidi punamakini kanamata gi nate ke khoi kanglup khudimakini so thank you so much ngasi thorom se saru ga biwase gi damak loinana tabiri basingu jem saigur jamna mukahna thorom lotion jabagi aba lokjaraga khurumjari स्क्रीन उबीरीबसी डायमंड रेडियो की अखोगी स्टेशन से लाग पीबीरम मना मसिंग आखनी सो
ꯃꯌꯥꯝꯗ ꯎꯍꯟꯖꯕ ꯃꯗꯨꯒꯤ ꯇꯥꯟꯖꯥꯗꯨꯃ ꯊꯧꯔꯝ ꯂꯣꯏꯔꯛꯄꯗ ꯎꯠꯆꯔꯤ